ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯔꯥꯖꯀꯨꯃꯥꯔꯤ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯔꯤ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯔꯥꯖꯀꯨꯃꯥꯔꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯅꯤ ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯗꯣꯏ ꯁꯅꯥꯒꯤ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯦꯝꯕ ꯁꯅꯥ ꯀꯣꯅꯨꯡꯗ ꯀꯧꯈꯠꯇꯨꯅ ꯗꯔꯕꯥꯔꯗ ꯄꯨꯊꯣꯛꯇꯨꯅ ꯆꯩꯔꯥꯛ ꯀꯥꯔꯟ ꯂꯥꯛꯇꯨꯅ ꯗꯟꯗꯤ ꯄꯤꯒꯗꯕ ꯅꯨꯃꯤꯠꯇꯨ ꯊꯥꯗꯣꯏ ꯁꯅꯥ ꯁꯥꯎꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯃꯄꯥꯏꯕꯨꯡꯉꯣ ꯅꯤꯡꯊꯧ ꯖꯤꯕꯥꯟꯗꯣꯡꯗ ꯋꯥꯀꯠꯈꯤꯕꯗꯒꯤ ꯖꯤꯕꯥꯟꯗꯣꯡ ꯅꯤꯡꯊꯧꯅ ꯁꯥꯎꯔꯗꯨꯅ ꯊꯥꯗꯣꯏ ꯁꯅꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯔꯤꯕ ꯅꯤꯡꯊꯦꯝꯕ ꯁꯅꯥ ꯀꯣꯅꯨꯡꯗ ꯀꯧꯈꯠꯇꯨꯅ ꯆꯩꯕꯤ ꯆꯩꯔꯥꯛ ꯈꯔ ꯄꯤꯅꯕꯒꯤꯗꯃꯛꯇ ꯀꯧꯈꯠꯈꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯊꯥꯗꯣꯏ ꯁꯅꯥꯒꯤ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯦꯝꯕ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃꯅ ꯄꯨꯗꯨꯅ ꯆꯠꯈꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯗꯣꯏ ꯁꯅꯥꯅ ꯊꯣꯡꯖꯤꯟꯄꯥꯟꯗ ꯂꯦꯞꯂꯒ ꯌꯦꯡꯖꯍꯧꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯃꯍꯥꯛꯁꯨ ꯁꯥꯎꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯃꯄꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧ ꯖꯤꯕꯥꯟꯗꯣꯡꯗ ꯋꯥꯀꯠꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯅ ꯋꯥꯀꯠꯂꯨꯕꯅꯤꯅ ꯇꯧꯔꯛꯂꯤꯕ ꯊꯕꯛꯅꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯄꯥꯡꯒꯜ ꯊꯣꯛꯅ ꯈꯥꯝꯕꯁꯨ ꯉꯝꯍꯧꯗꯦ ꯅꯤꯡꯊꯧ ꯖꯤꯕꯥꯟꯗꯣꯡ ꯀꯣꯅꯨꯡꯗ ꯅꯤꯡꯊꯦꯝꯕ ꯃꯅꯥꯏ ꯃꯁꯜ ꯃꯌꯥꯝꯅ ꯄꯨꯗꯨꯅ ꯂꯥꯛꯂꯕꯗ ꯖꯤꯕꯥꯟꯗꯣꯡꯅ ꯍꯥꯏ ꯅꯤꯡꯊꯦꯝꯕ ꯇꯥꯛꯄꯤꯌꯨ ꯅꯤꯡꯊꯧ ꯅꯪꯒꯨꯝꯕꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯊꯥꯗꯣꯏ ꯁꯅꯥꯗ ꯈꯨꯠ ꯊꯥꯗꯨꯅ ꯑꯗꯨꯛ ꯊꯤꯅ ꯐꯨꯕ ꯅꯤꯡꯊꯧ ꯑꯩꯍꯥꯛ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯅꯍꯥꯛ ꯀꯥꯎꯕ꯭ꯔꯥ ꯍꯩ ꯏꯅꯤꯡꯊꯧ ꯑꯩ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯤ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏ ꯅꯪꯅ ꯑꯃꯨꯛ ꯍꯟꯅ ꯇꯧꯗ꯭ꯔꯕꯁꯨ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯍꯩꯗꯤ ꯁꯣꯏꯗꯅ ꯐꯪꯐꯝ ꯊꯣꯛꯏ ꯀꯅꯥ ꯂꯩ ꯅꯪꯅ ꯑꯩꯈꯣꯏ ꯂꯩꯁꯤ ꯆꯠꯂꯨ ꯅꯤꯄꯥ ꯑꯁꯤ ꯁꯅꯥ ꯀꯣꯅꯨꯡ ꯗꯔꯕꯥꯔꯗ ꯅꯨꯡꯁꯥ ꯌꯥꯏꯗꯅ ꯐꯝꯍꯜꯂꯨ ꯑꯗꯨꯗꯨꯒ ꯆꯩꯔꯥꯛ ꯃꯁꯤꯡ ꯈꯪꯗꯅ ꯐꯨꯒꯗꯕꯅꯤ ꯌꯥꯊꯪ ꯑꯗꯨ ꯇꯥꯕꯗ ꯃꯅꯥꯏꯁꯤꯡꯗꯣ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯅꯗꯦ ꯇꯨꯃꯤꯟꯅ ꯅꯤꯡꯊꯦꯝꯕꯕꯨ ꯑꯃꯨꯛ ꯄꯨꯊꯣꯛꯈ꯭ꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯁꯅꯥ ꯗꯔꯕꯥꯔꯒꯤ ꯃꯤꯐꯨꯁꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯆꯥꯎꯔꯕ ꯌꯨꯝꯕꯤ ꯑꯗꯨꯗ ꯄꯨꯟꯁꯤꯜꯂꯒ ꯅꯤꯡꯊꯦꯝꯕꯕꯨ ꯆꯩꯔꯥꯛ ꯀꯥꯔꯟ ꯂꯥꯛꯇꯨꯅ ꯐꯨꯕ ꯍꯧꯔꯛꯈꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯊꯥꯗꯣꯏ ꯁꯅꯥ ꯃꯆꯥꯏꯕꯤ ꯑꯃꯒꯤ ꯃꯅꯥꯏ ꯃꯆꯤꯟ ꯀꯌꯥ ꯊꯥꯗꯣꯛꯇꯨꯅ ꯂꯩꯔꯤꯕꯗꯨꯅ ꯆꯤꯜꯂꯛꯇꯨꯅ ꯄꯥꯎ ꯑꯗꯨ ꯇꯝꯂꯔꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯃꯆꯥꯏꯕꯤꯃ ꯊꯥꯗꯣꯏ ꯁꯅꯥꯗꯤ ꯄꯥꯈꯠꯄ ꯃꯤꯄꯥꯏꯕꯅ ꯑꯃꯨꯛꯇꯣꯏꯕ ꯂꯣꯏꯔꯤ ꯃꯄꯥ ꯏꯕꯨꯡꯅ ꯑꯗꯨꯛ ꯊꯤꯅ ꯆꯩꯔꯥꯛ ꯆꯩꯕꯤ ꯄꯤꯔꯛꯀꯅꯤ ꯍꯥꯏꯕꯁꯤꯗꯤ ꯃꯍꯥꯛꯅ ꯈꯪꯂꯨꯗꯕꯅꯤ ꯃꯍꯥꯛꯅ ꯈꯟꯖꯔꯨꯕꯅ ꯑꯗꯨꯛ ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯒꯅꯨ ꯍꯥꯏꯗꯨꯅ ꯈꯣꯟꯅ ꯈꯔ ꯆꯩꯔꯒ ꯊꯥꯗꯣꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯨꯔꯒ ꯑꯗꯨꯛ ꯌꯥꯝꯅ ꯇꯝꯊꯤꯕ ꯆꯩꯔꯥꯛ ꯑꯃ ꯄꯤꯔꯛꯀꯅꯤ ꯍꯥꯏꯕꯁꯤꯗꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯅ ꯂꯥꯝꯂꯨꯗꯕꯅ ꯃꯍꯥꯛꯅ ꯋꯥꯀꯠꯂꯨꯕꯅꯤ ꯃꯁꯨꯝꯅ ꯊꯥꯗꯣꯏ ꯁꯅꯥ ꯂꯩꯊꯣꯛꯄꯗꯤ ꯌꯥꯔꯔꯣꯏ ꯈꯜꯂꯗꯨꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯥꯛꯇꯨꯅ ꯊꯥꯗꯣꯏ ꯁꯅꯥꯒꯤ ꯃꯆꯩꯕꯦꯝꯃ ꯑꯃꯗꯤ ꯃꯅꯥꯎ ꯅꯨꯄꯤꯁꯤꯡꯗ ꯄꯥꯎ ꯄꯤꯗꯨꯅ ꯈꯪꯍꯜꯂꯒ ꯑꯃꯨꯛꯇꯪ ꯃꯄꯥ ꯏꯕꯨꯡꯉꯣ ꯖꯤꯕꯥꯟꯗꯣꯡꯒꯤ ꯑꯁꯥꯎꯕꯁꯦ ꯑꯃꯨꯛꯇꯪ ꯐꯥꯊꯍꯟꯁꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯋꯥꯀꯠꯂꯨꯔꯒꯦ ꯈꯜꯂꯗꯨꯅ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯜꯂꯒ ꯁꯅꯥ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯈꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯥꯛꯄꯗꯗꯤ ꯈꯨꯟꯖꯥ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯣꯏꯁꯤꯟꯗꯨꯅ ꯅꯤꯡꯊꯦꯝꯕꯕꯨ ꯐꯨꯔꯤꯕꯗꯣ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯈꯪꯗꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯔꯝ ꯐꯖꯅ ꯈꯪꯂꯕ ꯃꯤꯑꯣꯏ ꯑꯃꯗ ꯍꯪꯂꯤ ꯀꯔꯤꯒꯤꯅꯤ ꯍꯥꯏꯒꯦꯅꯦ ꯕꯣꯟꯗꯨ ꯑꯁꯤꯕꯣ ꯑꯗꯨꯕꯨꯔꯣ ꯑꯩꯁꯨ ꯀꯨꯞꯅꯗꯤ ꯈꯪꯗꯦ ꯃꯆꯥꯏꯕꯤꯕ ꯊꯥꯗꯣꯏ ꯁꯅꯥꯅ ꯃꯄꯥꯝꯗ ꯆꯠꯄꯗ ꯊꯦꯡꯅ ꯍꯜꯂꯛꯏ ꯍꯥꯏꯕꯔꯥ ꯑꯍꯤꯡ ꯂꯦꯛꯂꯛꯏ ꯍꯥꯏꯕꯔꯥ ꯑꯃ ꯍꯥꯏꯕꯅꯤ ꯑꯗꯒꯤ ꯁꯥꯎꯗꯨꯅ ꯅꯤꯡꯊꯦꯝꯕꯅ ꯈꯠꯅ ꯆꯩꯅꯕ ꯈꯔ ꯊꯣꯛꯄꯗꯒꯤ ꯈꯣꯜ ꯋꯥꯡꯈꯠꯂꯛꯄꯗꯒꯤ ꯈꯨꯠ ꯁꯥ ꯌꯧꯅꯈ꯭ꯔ ꯃꯥꯜꯂꯦ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯁꯥꯎꯅꯤꯡꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯥꯗꯣꯏ ꯁꯅꯥꯁꯨ ꯅꯤꯡꯊꯧ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯑꯩꯅ ꯀꯔꯤꯒꯤ ꯄꯤꯗꯣꯟꯖꯔꯨꯅꯤ ꯍꯥꯏꯕꯒꯤ ꯅꯥꯄꯜꯅꯔ ꯀꯔꯤꯅꯣ ꯃꯄꯥ ꯏꯕꯨꯡꯉꯣ ꯖꯤꯕꯥꯟꯗꯣꯡꯗ ꯋꯥꯀꯠꯂꯦ ꯏꯅꯤꯡꯊꯧ ꯖꯤꯕꯥꯟꯗꯣꯡꯅꯁꯨ ꯁꯥꯎꯗꯨꯅ ꯃꯆꯥꯅꯨꯄꯤꯗ ꯐꯨꯔꯛ ꯆꯩꯔꯛꯄꯒꯤꯗꯃꯛ ꯆꯩꯔꯥꯛ ꯈꯔ ꯄꯤꯅꯕꯒꯤꯗꯃꯛ ꯅꯤꯡꯊꯦꯝꯕꯕꯨ ꯀꯧꯈꯠꯇꯨꯅ ꯐꯨꯔꯤꯕꯁꯤꯅꯤ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯅꯨꯡꯉꯥꯏꯇꯦꯅꯦ ꯅꯤꯡꯊꯦꯝꯕꯁꯦ ꯈꯟꯅꯕ ꯆꯩꯅꯕ ꯁꯥꯎꯅꯕ ꯍꯥꯏꯕꯁꯤꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤꯅꯤ ꯑꯩꯈꯣꯏꯁꯨ ꯏꯇꯠ ꯇꯠꯇꯅ ꯑꯗꯨꯃꯛ ꯈꯟꯅꯩ ꯐꯨꯅꯩ ꯆꯩꯅꯩ ꯃꯄꯥꯝꯗꯒꯁꯤ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯅ ꯇꯥꯟꯊꯣꯛꯈꯤꯕꯅ ꯃꯁꯤꯡ ꯈꯪꯗ꯭ꯔꯕꯅꯤ ꯑꯗꯨ ꯑꯗꯨꯝ ꯍꯟꯖꯤꯟꯅꯗꯅ ꯅꯣꯛꯈꯤꯗꯅ ꯂꯥꯡꯗꯅ ꯑꯗꯨꯝ ꯍꯦꯛꯇ ꯂꯩꯃꯤꯟꯅꯩ ꯃꯁꯤꯗꯤ ꯌꯨꯝ ꯄꯥꯟꯃꯤꯟꯅꯔꯛꯂꯕꯗꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯈꯟꯅ ꯆꯩꯅꯕ ꯍꯥꯏꯕꯁꯤ ꯐꯅ ꯅꯨꯡꯁꯤꯅꯕ ꯏꯃꯨꯡ ꯑꯣꯏꯔꯕꯁꯨ ꯑꯃꯨꯛꯇꯪꯗꯤ ꯂꯥꯎꯅꯐꯝꯁꯤꯗꯤ ꯃꯁꯥꯅ ꯇꯥꯕꯅꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯕ ꯏꯃꯨꯡꯁꯤꯡꯗ ꯊꯣꯛꯄ ꯊꯧꯗꯣꯛ ꯋꯥꯊꯣꯛꯇꯤ ꯀꯌꯥꯅꯁꯨ ꯃꯅꯥ ꯃꯅꯤꯟ ꯅꯥꯏꯗꯕꯅꯤ ꯑꯗꯨꯒ ꯑꯉꯝ ꯃꯊꯧꯁꯤꯡ ꯐꯝꯅꯥꯏꯕꯁꯤꯡꯒꯤ ꯃꯁꯥꯗ ꯊꯣꯛꯄ ꯑꯣꯏꯔꯒꯅ ꯂꯩꯕꯥꯛ ꯁꯔꯥ ꯁꯟꯕ ꯃꯈꯩ ꯄꯥꯎꯆꯩ ꯃꯊꯪ ꯍꯦꯛꯇꯃꯛ ꯁꯟꯗꯣꯛꯈꯤꯕ ꯑꯣꯟꯊꯣꯛꯅꯁꯨ ꯊꯤꯅ ꯐꯨꯔꯦꯗꯀꯣ ꯑꯩꯉꯣꯟꯗꯒ ꯑꯁꯨꯝꯅ ꯐꯨꯔꯕꯗꯤ ꯉꯁꯥꯏꯅ ꯁꯤꯔꯅꯤ ꯇꯧꯅꯤ ꯅꯪꯗꯤ ꯃꯤꯍꯨꯟ ꯃꯇꯥꯗꯨꯒ ꯑꯁꯨꯝꯅ ꯁꯥꯟꯅꯔꯤꯉꯩ
ꯑꯁꯣꯝꯗꯅ ꯊꯥꯗꯣꯏꯁꯅꯥ ꯁꯅꯥ ꯀꯣꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯤ ꯅꯤꯡꯊꯦꯝꯕ ꯐꯨꯕꯒꯤ ꯄꯥꯎꯁꯦ ꯊꯥꯗꯣꯏꯁꯅꯥꯒꯤ ꯃꯆꯦꯁꯤꯡ ꯑꯃꯗꯤ ꯃꯅꯥꯎꯅꯨꯄꯤꯁꯤꯡꯁꯨ ꯇꯥꯔꯗꯨꯅ ꯃꯄꯥ ꯏꯕꯨꯡꯉꯣꯗ ꯀꯔꯤ ꯇꯧꯁꯤꯒꯦ ꯊꯥꯗꯣꯏꯁꯅꯥ ꯂꯥꯛꯂꯒ ꯀꯔꯤꯒꯤꯅꯣ ꯍꯪꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯉꯥꯗꯨꯅ ꯂꯩꯔꯝꯂꯤ ꯊꯥꯗꯣꯏꯁꯅꯥ ꯄꯔꯄ ꯆꯪꯁꯤꯜꯂꯛꯄꯗꯨꯗ ꯊꯥꯗꯣꯏꯁꯅꯥꯒꯤ ꯃꯆꯦꯁꯤꯡ ꯑꯗꯨꯅ ꯀꯔꯤꯒꯤꯅꯣ ꯑꯁꯨꯝꯅ ꯄꯥꯕꯨꯡꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯅꯤꯡꯊꯦꯝꯕꯒ ꯅꯪꯒ ꯀꯔꯤ ꯍꯥꯏꯅꯩ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏꯁꯅꯥꯗ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯗꯣꯏꯁꯅꯥꯅ ꯊꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯃꯊꯪ ꯃꯊꯪ ꯋꯥꯔꯤ ꯂꯤꯔꯛꯂꯤ ꯅꯍꯥꯟ ꯅꯣꯡꯃ ꯑꯩ ꯑꯗꯣ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯏꯄꯥꯝꯗ ꯂꯥꯛꯆꯕꯅꯤ ꯑꯩꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯈꯔ ꯊꯦꯡꯗꯣꯛꯈꯤꯗꯨꯅ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯈ꯭ꯔꯤ ꯑꯗꯨꯗꯒꯤꯗꯤ ꯅꯣꯡꯒ ꯈꯔ ꯆꯨꯕꯒ ꯑꯍꯤꯡ ꯂꯦꯛꯂꯒꯦ ꯈꯟꯗꯨꯅ ꯑꯍꯤꯡ ꯂꯦꯛꯊꯣꯛꯂꯨꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯣꯡꯉꯥꯜꯂꯛꯄꯗ ꯃꯍꯥꯛꯇꯤ ꯃꯩ ꯍꯧꯅ ꯁꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯄꯤꯅ ꯃꯄꯥꯝꯗ ꯑꯍꯤꯡ ꯂꯦꯛꯄ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯥꯎꯕꯤꯅꯤ ꯀꯔꯤꯒꯤ ꯂꯦꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯊꯤꯅ ꯆꯩꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯂꯩꯅꯤꯡꯗꯨꯅ ꯂꯩꯕ ꯅꯠꯇꯦ ꯅꯣꯡ ꯇꯥꯕꯗꯒꯤ ꯌꯥꯗꯗꯨꯅ ꯇꯧꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯇꯥꯕ ꯅꯨꯡꯉꯥꯏꯇꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥ ꯑꯃ ꯍꯥꯏꯕꯗ ꯅꯠꯇꯅ ꯈꯣꯜ ꯋꯥꯡꯈꯠꯅꯔꯛꯄꯗꯒꯤ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯈꯨꯠ ꯊꯥꯔꯛꯈꯤ ꯑꯗꯨꯗꯒꯤꯗꯤ ꯑꯩꯁꯨ ꯋꯥꯔꯧꯕ ꯁꯥꯎꯅꯤꯡꯕ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯟꯁꯨ ꯂꯥꯟꯗꯕ ꯑꯩꯉꯣꯟꯗ ꯐꯨꯏ ꯍꯥꯏꯕꯒꯤꯗꯃꯛ ꯑꯩꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯥꯛꯇꯨꯅ ꯏꯄꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧ ꯖꯤꯕꯥꯟꯗꯣꯡꯗ ꯋꯥꯀꯠꯆꯈꯤ ꯑꯗꯨꯅ ꯋꯥꯀꯠꯂꯨꯕꯗꯒꯤꯗꯤ ꯄꯥꯕꯨꯡꯅ ꯈꯨꯗꯛꯇ ꯂꯥꯟꯃꯤ ꯊꯥꯗꯨꯅ ꯀꯧꯀꯠꯍꯜꯂꯒ ꯃꯉꯣꯟꯗ ꯉꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯦ ꯇꯧꯍꯜꯂꯤꯕꯅꯤ ꯑꯗꯨꯅ ꯏꯆꯦꯈꯣꯏꯅ ꯑꯃꯨꯛꯇꯪ ꯄꯥꯕꯨꯡ ꯅꯤꯡꯊꯧꯗ ꯍꯥꯏꯔꯒ ꯑꯃꯨꯛꯇꯪ ꯍꯥꯏꯖꯗꯨꯅ ꯌꯦꯡꯂꯕꯗꯤ ꯐꯔꯛꯄꯁꯨ ꯌꯥꯏ ꯈꯔꯗꯤ ꯈꯪꯍꯟꯕ ꯐꯔꯕꯅꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯩꯈꯣꯏꯗ ꯑꯁꯨꯝꯅ ꯑꯣꯠ ꯅꯩꯔꯒ ꯑꯩꯈꯣꯏꯅ ꯀꯔꯤꯃꯇ ꯇꯧꯗꯕꯤꯗ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯂꯕꯗꯤ ꯑꯩꯈꯣꯏꯕꯨ ꯀꯅꯥꯅ ꯏꯀꯥꯏ ꯈꯨꯝꯅꯒꯅꯤ ꯀꯤ ꯍꯪꯒꯣꯏꯗ ꯀꯅꯥꯅ ꯆꯠꯄꯤꯒꯅꯤ ꯐꯔꯦ ꯍꯥꯏꯗꯨꯅꯗꯤ ꯌꯦꯡꯉꯁꯤ ꯑꯁꯨꯝꯅ ꯍꯥꯏꯗꯔꯒ ꯊꯥꯗꯣꯏꯁꯅꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯦꯁꯤꯡꯒ ꯂꯣꯏꯅꯅ ꯃꯄꯥ ꯅꯤꯡꯊꯧ ꯖꯤꯕꯥꯟꯗꯣꯡꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯅꯥꯏ ꯃꯁꯟ ꯃꯌꯥꯝꯒ ꯐꯝꯗꯨꯅ ꯂꯩꯔꯝꯂꯤꯕ ꯅꯤꯡꯊꯧ ꯖꯤꯕꯥꯟꯗꯣꯡꯅ ꯀꯩꯗꯧꯔꯦ ꯑꯩꯒꯤ ꯏꯆꯥ ꯅꯤꯉꯣꯜꯁꯤꯡꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯈꯣꯡꯗꯣꯏ ꯍꯨꯜꯂꯛꯄꯕꯨ ꯀꯔꯤ ꯌꯋꯥ ꯂꯩꯕ ꯍꯥꯏꯌꯨ ꯊꯥꯗꯣꯏꯁꯅꯥ ꯄꯥꯕꯨꯡ ꯅꯪꯕꯨ ꯑꯩꯅ ꯍꯟꯗꯛ ꯄꯤꯔꯤꯕ ꯅꯤꯡꯊꯦꯝꯕꯒꯤ ꯗꯟꯗꯤ ꯑꯁꯤꯕꯨ ꯏꯄꯦꯟ ꯄꯦꯟꯗꯕ꯭ꯔꯣ ꯀꯔꯤ ꯃꯈꯥ ꯇꯧꯈꯤꯁꯤ ꯍꯥꯏꯕꯅꯣꯅꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯊꯥꯗꯣꯏꯁꯅꯥ ꯈꯨꯝꯐꯝ ꯈꯪꯗꯤ ꯃꯁꯤꯗꯒꯤꯗꯤ ꯃꯆꯦ ꯑꯃꯅ ꯑꯣꯛꯇꯨꯅ ꯄꯥꯕꯨꯡ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯣ ꯍꯧꯖꯤꯛꯇꯤ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯌꯥꯝꯅꯁꯨ ꯁꯣꯛꯄ ꯅꯠꯇꯕꯅꯤꯅ ꯃꯍꯥꯛꯄꯨ ꯉꯥꯛꯄꯤꯔꯁꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯅ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯔꯁꯤ ꯀꯔꯤ ꯍꯥꯏꯕꯤꯕ ꯄꯥꯕꯨꯡ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯉꯣꯟꯗ ꯂꯣꯏ ꯊꯥꯈ꯭ꯔꯕꯅꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯂꯝꯕꯤꯗ ꯆꯠꯂꯝꯃꯒꯅꯤ ꯅꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯅ ꯀꯔꯤꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯊꯥꯗꯣꯏꯁꯅꯥ ꯅꯪꯒꯤ ꯑꯄꯥꯝꯕꯅ ꯀꯔꯤ ꯄꯥꯕꯨꯡ ꯅꯤꯡꯊꯧ ꯑꯩꯁꯨ ꯏꯆꯦꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯅ ꯈꯔ ꯈꯣꯏꯗꯥꯖꯔꯦ ꯁꯥꯎꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯑꯗꯨ ꯍꯥꯏꯔꯕꯁꯨ ꯃꯍꯥꯛꯁꯦ ꯇꯞꯅ ꯐꯅ ꯌꯥꯔꯣꯏꯗꯕ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅꯤ ꯐꯔꯦ ꯐꯔꯦ ꯑꯩ ꯂꯥꯟꯃꯤ ꯊꯥꯗꯨꯅ ꯃꯍꯥꯛꯄꯨ ꯀꯧꯍꯜꯂꯨꯔꯒꯦ ꯀꯅꯥ ꯂꯩ ꯅꯅꯥꯏ ꯑꯩꯈꯛ ꯂꯩꯖꯩ ꯆꯠꯂꯨ ꯅꯤꯡꯊꯦꯝꯕꯗꯨ ꯑꯩꯅ ꯂꯣꯏ ꯊꯥꯎ ꯍꯥꯏꯗꯨꯅ ꯌꯣꯛꯂꯤꯡ ꯐꯔꯥꯡ ꯄꯨꯟꯗꯨꯅ ꯄꯨꯈ꯭ꯔꯕꯅꯤ ꯃꯗꯨ ꯅꯈꯣꯏꯅ ꯂꯝꯕꯤꯗꯒꯤ ꯄꯨꯔꯛꯀꯗꯕꯅꯤ ꯑꯩꯅ ꯁꯤꯟꯅꯈꯤꯕ ꯌꯥꯊꯪ ꯑꯗꯨ ꯍꯥꯟꯅꯅ ꯄꯥꯡꯊꯣꯛꯂꯝꯂꯕꯗꯤ ꯑꯣꯟꯊꯣꯛꯅ ꯐꯔꯛ ꯇꯥꯒꯗꯧꯔꯤꯕꯖꯥꯠꯅꯤ ꯆꯠꯂꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯌꯥꯝꯅ ꯊꯨꯅꯃꯛ ꯃꯅꯥꯏ ꯑꯗꯣ ꯈꯣꯡꯂꯩ ꯊꯨꯅ ꯁꯒꯣꯜ ꯑꯃ ꯇꯣꯡꯗꯨꯅ ꯆꯠꯈ꯭ꯔꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯆꯠꯈꯤꯕ ꯑꯗꯨꯗ ꯊꯥꯗꯣꯏꯁꯅꯥ ꯄꯥꯈꯠꯄ ꯃꯤꯄꯥꯏꯕ ꯑꯁꯨꯝ ꯍꯦꯜꯂꯛꯂꯤ ꯃꯄꯥ ꯅꯤꯡꯊꯧꯅ ꯑꯔꯣꯏꯕꯗ ꯍꯥꯏꯈꯤꯕ ꯑꯩꯅ ꯄꯥꯡꯊꯣꯛꯎ ꯍꯥꯏꯈꯤꯕ ꯊꯕꯛ ꯑꯗꯨꯅ ꯍꯥꯜꯂꯝꯂꯕꯗꯤ ꯑꯣꯟꯊꯣꯛꯅ ꯋꯥꯏꯆꯤꯟꯒꯗꯧꯔꯤ ꯍꯥꯏꯈꯤꯕꯗꯣ ꯀꯔꯤꯕꯨ ꯑꯣꯏꯔꯤꯕꯅꯣ ꯈꯜꯂꯨꯕꯗ ꯆꯃꯝꯅꯩ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯅꯔꯕꯒꯤ ꯇꯨꯡꯗ ꯖꯤꯕꯥꯟꯗꯣꯡꯅ ꯌꯥꯔꯦ ꯅꯈꯣꯏꯁꯨ ꯍꯟꯈꯤꯅꯕ ꯇꯧꯔꯣ ꯑꯩꯅ ꯊꯣꯛꯄ ꯁꯤꯜꯂꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯊꯥꯗꯣꯏꯁꯅꯥꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯆꯦꯁꯤꯡꯒ ꯄꯨꯟꯅ ꯊꯣꯔꯛꯂꯤ ꯑꯗꯨꯕꯨ ꯊꯥꯗꯣꯏꯁꯅꯥꯗꯤ ꯀꯞꯄ ꯍꯧꯔꯛꯂꯤ ꯀꯔꯤꯒꯨꯝꯕꯗ ꯄꯥꯕꯨꯡꯅ ꯃꯍꯥꯛꯄꯨ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯔꯝꯂꯕꯗꯤ ꯑꯩꯗꯤ ꯃꯥꯡꯖꯔꯦ ꯍꯥꯏꯗꯨꯅ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯀꯞꯂꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯆꯦꯝꯁꯤꯡꯅ ꯑꯗꯨꯃꯛꯇꯤ ꯄꯥꯕꯨꯡꯅ ꯇꯧꯔꯛꯀꯗꯕ ꯃꯥꯟꯗꯦ ꯀꯔꯤꯒꯤꯁꯨ ꯇꯧꯔꯨꯅꯤ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯃꯍꯥꯛꯀꯤꯁꯨ ꯃꯌꯥ ꯅꯨꯄꯥꯅꯤ ꯑꯗꯨꯅ ꯀꯔꯤꯒꯤ ꯑꯗꯨꯛ ꯁꯥꯊꯤꯕ ꯆꯩꯔꯥꯛꯇꯤ ꯀꯩꯗꯧꯕꯒꯤ ꯄꯤꯔꯛꯀꯅꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯍꯥꯏꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯤ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯅꯤꯡꯊꯦꯝꯕ ꯃꯌꯥꯝꯁꯤꯡ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯄꯨꯜꯂꯒ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯑꯁꯨꯝ ꯆꯤꯡꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯧ ꯖꯤꯕꯥꯟꯗꯣꯡꯅ ꯃꯍꯥꯛꯄꯨ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯂꯨ ꯍꯥꯏꯈꯤꯕ ꯖꯒꯥ ꯑꯗꯨ ꯌꯧꯔꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯂꯦꯞꯂꯔꯤ ꯑꯗꯨꯒ ꯌꯥꯝꯅ ꯐꯖꯔꯕ ꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯃꯍꯥꯛꯄꯨ ꯐꯝꯍꯜꯂꯤ ꯑꯗꯨꯒ ꯃꯀꯣꯛ ꯅꯣꯟꯊꯍꯟꯗꯨꯅ ꯃꯉꯛ ꯀꯛꯅꯕ ꯊꯧꯔꯥꯡꯂꯛꯄꯗ ꯑꯊꯥꯞꯄꯗꯒꯤ ꯁꯒꯣꯜ ꯂꯥꯟꯃꯤ ꯑꯃꯅ ꯉꯥꯏꯈꯣ ꯂꯥꯟꯃꯤꯁꯥ ꯅꯈꯣꯏꯅ ꯇꯧꯔꯤꯕꯗꯣ ꯂꯣꯏꯅꯃꯛ ꯁꯣꯏꯔꯦ ꯅꯤꯡꯊꯧꯒꯤ ꯁꯅꯥ ꯌꯥꯊꯪ ꯄꯨꯔꯛꯂꯤ ꯌꯥꯊꯪ ꯑꯁꯤ ꯍꯥꯟꯅ ꯇꯥꯈꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯍꯥꯏꯒꯠꯂꯝꯕ ꯊꯥꯡ ꯑꯗꯣ
ꯇꯞꯅ ꯊꯥꯗꯔꯒ ꯊꯥꯡꯈꯨꯟꯗ ꯍꯟꯖꯤꯟꯈꯤ ꯃꯁꯤꯗꯒꯤꯗꯤ ꯉꯥꯏꯍꯥꯛ ꯉꯥꯏꯅꯔꯕꯒꯤ ꯇꯨꯡꯗ ꯁꯒꯣꯜ ꯂꯥꯟꯃꯤ ꯑꯗꯣ ꯆꯦꯟꯁꯤꯜꯂꯛꯂꯒ ꯉꯥꯏꯈꯣ ꯅꯈꯣꯏꯅ ꯃꯍꯥꯛꯄꯨ ꯍꯥꯠꯄ ꯌꯥꯗ꯭ꯔꯦ ꯅꯤꯡꯊꯧ ꯁꯅꯥ ꯌꯥꯊꯪꯅꯤ ꯅꯤꯡꯊꯧꯅ ꯃꯥꯕꯨ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯔꯛꯂꯤ ꯑꯗꯨꯅ ꯇꯧꯔꯕꯗꯤ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯍꯥꯠꯂꯔꯣꯏ ꯑꯗꯨꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯃꯅꯥꯛꯇ ꯄꯨꯔꯁꯤ ꯑꯇꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯄꯗꯒꯤ ꯅꯤꯡꯊꯧ ꯆꯤꯕꯥꯟꯗꯣꯡ ꯌꯥꯊꯪꯅꯤꯅ ꯅꯤꯡꯊꯦꯝꯕꯗꯣ ꯂꯥꯟꯃꯤ ꯃꯌꯥꯝꯅ ꯑꯃꯨꯛꯁꯨ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯆꯤꯡꯂꯛꯈꯤ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ ꯑꯃꯃꯨꯛ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯅꯤꯡꯊꯦꯝꯕ ꯗꯔꯕꯥꯔꯗ ꯑꯃꯨꯛ ꯄꯨꯁꯤꯜꯂꯛꯈꯤ ꯁꯣꯛꯄꯅ ꯃꯁꯥꯗꯣ ꯇꯞ ꯇꯥꯔꯕ ꯆꯠꯄ ꯐꯥꯎꯕ ꯉꯝꯗ꯭ꯔꯕ ꯆꯤꯡꯂꯒ ꯄꯨꯔꯛꯄꯅ ꯁꯅꯥ ꯗꯔꯕꯥꯔ ꯌꯧꯕꯒꯤ ꯃꯁꯥ ꯃꯎ ꯄꯨꯝꯅꯃꯛ ꯍꯨꯕꯥꯠꯄ ꯈꯦꯠꯇꯠꯄ ꯑꯁꯣꯛꯄꯗꯅ ꯄꯤꯛ ꯊꯜꯂꯕ ꯅꯤꯡꯊꯦꯝꯕ ꯗꯔꯕꯥꯔ ꯑꯗꯨꯗ ꯈꯨꯔꯨ ꯂꯩꯇꯥꯅ ꯐꯝꯍꯜꯂꯒ ꯃꯀꯣꯛ ꯂꯩꯕꯥꯛꯇ ꯅꯣꯟꯊꯍꯟꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯦꯝꯕꯒꯤ ꯃꯥꯏꯀꯩꯗ ꯂꯩꯔꯤꯕ ꯂꯥꯟꯃꯤ ꯈꯔꯅ ꯏꯅꯤꯡꯊꯧ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏꯅ ꯁꯔꯦꯡ ꯆꯟꯗꯨꯅ ꯃꯍꯥꯛꯄꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯛꯄꯅꯤ ꯃꯇꯝ ꯑꯗꯨꯗ ꯁꯒꯣꯜ ꯂꯥꯟꯃꯤꯕ ꯂꯥꯛꯇꯨꯅ ꯏꯅꯤꯡꯊꯧꯒ ꯁꯅꯥꯌꯥꯊꯪꯅ ꯃꯍꯥꯛꯄꯨ ꯀꯜꯂꯤ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯀꯔꯤ ꯑꯃꯨꯛ ꯇꯧꯖꯧ ꯍꯥꯏꯕꯅꯣ ꯉꯥꯏꯈꯣ ꯂꯥꯟꯃꯤ ꯑꯩ ꯃꯉꯣꯟꯗ ꯋꯥꯍꯪ ꯈꯔ ꯍꯪꯈꯤꯒꯦ ꯍꯥꯏ ꯅꯤꯡꯊꯦꯝꯕ ꯍꯥꯏꯕꯤꯌꯨ ꯏꯅꯤꯡꯊꯧ ꯅꯪ ꯍꯧꯖꯤꯛ ꯍꯤꯡꯅꯤꯡꯂꯤꯕ꯭ꯔꯣ ꯅꯠꯇ꯭ꯔꯒꯅ ꯁꯤꯅꯤꯡꯂꯕ꯭ꯔꯥ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯄꯥꯝꯕ ꯑꯃ ꯍꯥꯏꯌꯨ ꯏꯅꯤꯡꯊꯧ ꯑꯩ ꯃꯇꯨꯡꯗꯤ ꯃꯖꯥꯏꯕꯦꯝꯃ ꯊꯥꯗꯣꯏ ꯁꯅꯥꯗ ꯑꯃꯨꯛ ꯍꯟꯅ ꯈꯨꯠ ꯊꯥꯖꯔꯔꯣꯏ ꯃꯤꯆꯤꯅ ꯐꯥꯎꯕ ꯀꯟꯅ ꯌꯦꯡꯖꯔꯔꯣꯏ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯏꯅꯤꯡꯊꯧ ꯅꯪ ꯁꯤꯕꯉꯣ ꯀꯤꯕꯗꯤ ꯀꯤꯕꯖꯥꯠꯅꯤꯅꯦ ꯏꯅꯤꯡꯊꯧ ꯁꯤꯕꯕꯨ ꯀꯤꯗꯕ ꯀꯅꯥ ꯂꯩꯕꯒꯦ ꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯏꯅꯤꯡꯊꯧꯁꯨ ꯀꯤꯔꯤꯕꯅꯤꯗ ꯀꯔꯤ ꯑꯩꯒꯤ ꯆꯤꯊꯛꯇ ꯑꯩ ꯀꯅꯥ ꯂꯩ ꯆꯠꯂꯨ ꯊꯥꯗꯣꯏ ꯁꯅꯥꯗ ꯍꯥꯏꯌꯨ ꯃꯥꯅ ꯍꯧꯖꯤꯛ ꯁꯦꯠꯅ ꯏꯟꯅꯔꯤꯕ ꯐꯤ ꯑꯗꯨ ꯃꯅꯥꯏꯅꯨꯕꯤ ꯑꯃꯗ ꯄꯤꯗꯨꯅ ꯄꯨꯔꯛꯀꯗꯕꯅꯤ ꯍꯥꯏꯌꯨ ꯆꯠꯂꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯊꯥꯗꯣꯛꯈꯤꯕ ꯑꯗꯨꯗ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯀꯔꯤꯅꯣ ꯑꯃꯗꯤ ꯁꯣꯏꯗꯅ ꯊꯣꯛꯂꯔꯒꯅꯤ ꯍꯥꯏꯕꯁꯦ ꯈꯪꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯅꯥꯏꯅꯨꯕꯤ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯥꯗꯣꯏ ꯁꯅꯥꯒꯤ ꯆꯔꯩ ꯐꯤ ꯑꯗꯣ ꯄꯤꯔꯛꯅꯕ ꯍꯥꯏꯔꯤ ꯀꯔꯤꯒꯤꯅꯣ ꯍꯪꯕꯗꯁꯨ ꯁꯅꯥꯌꯥꯊꯪꯅꯤ ꯃꯀꯨꯞꯄ ꯃꯔꯣꯟꯗꯤ ꯈꯪꯖꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯗꯣꯏ ꯁꯅꯥꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯣꯡꯗꯣꯛꯂꯒ ꯃꯥꯅ ꯍꯧꯖꯤꯛ ꯁꯦꯠꯅꯔꯤꯕ ꯐꯤꯔꯣꯟ ꯐꯨꯔꯤꯠꯅꯆꯤꯡꯕꯗꯣ ꯄꯤꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯊꯥꯗꯣꯏ ꯁꯅꯥꯒꯤ ꯃꯅꯥꯏꯅꯨꯄꯤ ꯑꯗꯨꯅ ꯗꯔꯕꯥꯔꯗ ꯃꯔꯨ ꯂꯨꯞꯅ ꯆꯪꯂꯛꯂꯒ ꯐꯤꯔꯣꯟꯁꯤꯡ ꯑꯗꯣ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯅꯤꯡꯊꯧ ꯑꯗꯨꯗ ꯎꯠꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯆꯤꯕꯥꯟꯗꯣꯡꯅ ꯍꯥꯏ ꯅꯤꯡꯊꯦꯝꯕ ꯏꯅꯤꯡꯊꯧ ꯅꯪꯒꯤ ꯅꯊ꯭ꯋꯥꯏ ꯍꯤꯡꯅꯤꯡꯂꯕꯗꯤ ꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤ ꯊꯥꯗꯣꯏ ꯁꯅꯥꯒꯤ ꯆꯔꯩ ꯐꯤꯃꯜ ꯑꯁꯦ ꯅꯍꯥꯛ ꯁꯦꯠꯀꯗꯕꯅꯤ ꯃꯁꯤ ꯁꯦꯠꯂꯒ ꯅꯌꯨꯝ ꯌꯧꯕ ꯐꯥꯎꯕ ꯆꯠꯀꯗꯕꯅꯤ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯅꯊ꯭ꯋꯥꯏ ꯀꯟꯕꯤꯒꯅꯤ ꯑꯗꯨꯒ ꯃꯗꯨ ꯉꯝꯗ꯭ꯔꯒꯅ ꯅꯪꯒꯤ ꯌꯥꯏꯕꯤ ꯂꯧꯕꯗꯤ ꯈꯪꯉꯨꯍꯩ ꯃꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯁꯅꯥꯌꯥꯊꯪꯒꯗꯤ ꯂꯩꯕꯤꯔꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯅꯪꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯔꯤꯕꯅꯤ ꯃꯁꯤꯗꯒꯤ ꯂꯥꯟꯊꯈ꯭ꯔꯕꯗꯤ ꯑꯩ ꯅꯪꯕꯨ ꯉꯥꯛꯄꯤꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯌꯥꯝꯅ ꯊꯨꯅ ꯐꯤꯔꯣꯟꯁꯤꯡ ꯑꯁꯤ ꯁꯦꯠꯆꯜꯂꯦ ꯍꯥꯏꯔꯒ ꯅꯌꯨꯝ ꯌꯧꯕ ꯃꯔꯥꯟꯖꯥꯏꯗ ꯍꯟꯖꯔꯣ ꯑꯗꯨꯁꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯒꯤ ꯃꯅꯨꯡꯗ ꯌꯧꯈꯤꯒꯗꯕꯅꯤ ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯁꯤꯖꯤꯟꯅꯕ ꯌꯥꯔꯣꯏ ꯅꯨꯃꯤꯠ ꯇꯥꯕꯅ ꯍꯥꯟꯈ꯭ꯔꯕꯗꯤ ꯅꯪꯒꯤ ꯂꯨꯔꯦꯟ ꯀꯛꯇꯨꯅ ꯑꯩꯅ ꯅꯪꯕꯨ ꯍꯥꯠꯀꯅꯤꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯅꯤꯡꯊꯦꯝꯕ ꯏꯀꯥꯏꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯊꯥꯗꯣꯏ ꯁꯅꯥꯒꯤ ꯆꯔꯩ ꯐꯤꯃꯟ ꯑꯃꯗꯤ ꯃꯥꯒꯤ ꯂꯩꯇꯦꯡ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯁꯦꯠꯆꯤꯟ ꯆꯥꯁꯤꯜꯂꯕꯒꯤ ꯇꯨꯡꯗ ꯌꯥꯝꯅ ꯋꯥꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯤ ꯏꯀꯥꯏꯕꯅ ꯄꯦꯟꯗꯕꯅ ꯁꯥꯎꯅꯤꯡꯕ ꯑꯃꯗꯤ ꯂꯃꯟ ꯈꯨꯝꯅꯤꯡꯕꯅ ꯌꯣꯝꯂꯕ ꯅꯤꯡꯊꯦꯝꯕ ꯃꯁꯥꯗ ꯐꯪꯂꯤꯕ ꯆꯩꯅꯥ ꯄꯨꯝꯅꯃꯛ ꯀꯥꯎꯈꯤꯕꯒꯨꯝ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯍꯥꯛ ꯆꯠꯈ꯭ꯔꯤ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯊꯥꯗꯣꯏ ꯁꯅꯥ ꯃꯍꯥꯛꯁꯨ ꯂꯣꯏꯅꯃꯛ ꯎꯍꯧꯔꯤꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯀꯞꯅ ꯃꯆꯦꯝꯁꯤꯡꯗ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯀꯌꯥꯗ ꯂꯥꯟꯈ꯭ꯔꯕ ꯅꯤꯡꯊꯧꯒꯤ ꯁꯅꯥꯌꯥꯊꯪꯅꯤꯅ ꯇꯧꯗꯕꯁꯨ ꯌꯥꯗꯕꯒꯨꯝ ꯇꯧ ꯃꯅꯥꯏ ꯃꯁꯟꯁꯤꯡ ꯑꯁꯤꯁꯨ ꯅꯤꯡꯊꯦꯝꯕꯕꯨ ꯈꯜꯂꯕꯁꯨ ꯀꯔꯤꯃꯠꯇ ꯇꯧꯕ ꯉꯝꯗꯦ ꯑꯩꯁꯨ ꯑꯗꯨꯃꯉꯥꯏ ꯑꯩꯅ ꯄꯥꯕꯨꯡꯗ ꯋꯥꯀꯠꯂꯨꯕꯅ ꯑꯩꯅ ꯍꯥꯏꯕ ꯉꯝꯈꯤꯗꯕꯅꯤ ꯑꯩꯅ ꯄꯥꯕꯨꯡꯗ ꯋꯥꯀꯠꯂꯨꯃꯜꯂꯤꯕ ꯑꯗꯨꯗꯤ ꯆꯨꯝꯅ ꯃꯍꯥꯛꯄꯨ ꯀꯤꯍꯟ ꯈꯪꯍꯟꯕ ꯑꯣꯏꯅ ꯋꯥꯍꯩꯅ ꯋꯥꯇꯥꯅ ꯈꯔ ꯍꯥꯏꯔꯛꯀꯗ꯭ꯔꯥ ꯈꯜꯂꯨꯔꯒ ꯃꯍꯥꯛꯀꯤ ꯌꯥꯏꯕꯤ ꯐꯥꯎꯕ ꯇꯦꯝꯁꯤꯡꯅꯈ꯭ꯔꯤ ꯃꯁꯤꯗ ꯃꯍꯥꯛꯅ ꯀꯔꯤ ꯈꯜꯂꯝꯒꯗꯕꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗ꯭ꯔꯤ ꯌꯨꯝꯗ ꯍꯟꯖꯤꯟꯕꯁꯨ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯊꯥꯗꯣꯏ ꯁꯅꯥꯗꯣ ꯀꯞꯂꯤ ꯃꯁꯤꯗꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 5 ꯈꯔ ꯍꯦꯜꯂꯛꯄ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏ ꯑꯗꯨꯋꯥꯏꯗ ꯃꯍꯥꯛ ꯅꯤꯡꯊꯦꯝꯕꯗꯣ ꯃꯌꯨꯝ ꯌꯧꯈ꯭ꯔꯤ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯅꯔꯝꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅꯁꯨ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠ ꯇꯥꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯍꯜꯂꯒꯦ ꯅꯍꯥꯛꯁꯨ ꯅꯤꯡꯊꯤꯅ ꯑꯅꯥ ꯂꯥꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯣ ꯍꯥꯏꯔꯝꯂꯒ ꯃꯅꯥꯏꯁꯤꯡ ꯑꯗꯣ ꯆꯠꯈ꯭ꯔꯤ ꯁꯅꯥ ꯀꯣꯅꯨꯡ ꯌꯧꯔꯕꯗ ꯃꯅꯥꯏꯁꯤꯡ ꯑꯗꯣ ꯅꯨꯃꯤꯠ ꯇꯥꯔꯦ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯆꯤꯕꯥꯟꯗꯣꯡꯅ
ꯅꯈꯣꯏꯅ ꯅꯨꯃꯤꯠ ꯇꯥꯔꯒ ꯍꯜꯂꯛꯂꯤꯕ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯃꯍꯥꯛ ꯅꯨꯃꯤꯠ ꯇꯥꯔꯒ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯃꯌꯨꯝ ꯌꯧꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯅꯥꯏ ꯑꯃꯅ ꯉꯥꯛꯄꯤꯒꯅꯤ ꯏꯅꯤꯡꯊꯧ, ꯂꯝꯕꯤꯗ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯂꯩꯕꯅ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯈꯨꯜꯒꯤ ꯑꯆꯧꯕ ꯏꯔꯥꯡ ꯑꯃ ꯂꯩꯔꯝꯕꯗꯒꯤ ꯑꯩꯈꯣꯏꯅꯁꯨ ꯊꯦꯝꯖꯤꯟꯖꯔꯝꯃꯕꯅꯤ, ꯑꯗꯨꯒ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗꯁꯨ ꯑꯩꯈꯣꯏꯅ ꯈꯔ ꯈꯨꯠꯂꯧ ꯄꯜꯂꯧꯕ ꯌꯥꯎꯕꯗꯒꯤ ꯁꯒꯣꯜ ꯅꯥꯄꯤ ꯄꯤꯖꯕ ꯑꯃꯗꯤ ꯏꯁꯤꯡ ꯄꯤꯊꯛꯂꯤꯉꯩꯗ ꯊꯦꯡꯗꯣꯛꯈꯤꯕꯅꯤ꯫ ꯐꯔꯦ ꯐꯔꯦ ꯐꯔꯦ, ꯑꯗꯨꯝꯅꯕꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ꯫ ꯊꯥꯗꯣꯏ ꯁꯅꯥꯗꯣ ꯆꯦꯛꯁꯤꯟꯅ ꯂꯩꯅꯅꯕ ꯍꯥꯏꯈꯣ꯫ ꯃꯇꯝ ꯈꯔ ꯑꯩꯒꯤ ꯁꯤꯗ ꯂꯩꯌꯨ ꯍꯥꯏꯌꯨ, ꯃꯍꯥꯛꯅ ꯍꯦꯛ ꯂꯩꯅꯤꯡꯉꯤꯕ ꯃꯇꯝ ꯐꯥꯎꯕꯗ, ꯑꯗꯨꯒ ꯃꯍꯥꯛꯅ ꯅꯤꯡꯊꯦꯝꯕꯒꯤ ꯃꯅꯥꯛꯇ ꯆꯠꯅꯤꯡꯕ ꯃꯇꯝꯗ ꯆꯠꯄ ꯌꯥꯒꯅꯤ ꯍꯥꯏꯌꯨ꯫ ꯀꯔꯤꯒꯨꯝꯕꯗ ꯅꯤꯡꯊꯦꯝꯕꯅ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯔꯛꯂꯕꯗꯤ ꯑꯐꯕ ꯈꯛ ꯑꯣꯏꯔꯣꯏ ꯍꯥꯏꯈꯣꯀꯣ꯫ ꯐꯒꯅꯤ ꯏꯅꯤꯡꯊꯧ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯅꯥꯏ ꯑꯃꯅ ꯊꯥꯗꯣꯏ ꯁꯅꯥꯗ ꯍꯧꯖꯤꯛ ꯏꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯈꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯇꯝꯂꯤ꯫ ꯊꯥꯗꯣꯏ ꯁꯅꯥꯁꯨ ꯃꯇꯝ ꯈꯔ ꯃꯐꯝ ꯑꯁꯤꯗ ꯂꯩꯊꯣꯛꯂꯒꯦ, ꯑꯗꯨꯒ ꯇꯧꯔꯤꯕ ꯁꯥꯒꯠꯂꯤꯕ ꯏꯔꯥꯡꯁꯤꯡ ꯑꯁꯦ ꯅꯦꯝꯊꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯅꯤꯄꯥ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯊꯥꯗꯣꯏ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯔꯛꯂꯤꯕꯁꯦ ꯊꯥ ꯑꯃꯔꯣꯝ ꯁꯨꯔꯛꯂꯕꯅꯤ꯫ ꯁꯣꯝꯗ ꯅꯤꯡꯊꯦꯝꯕꯁꯨ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯌꯦꯡꯕꯤꯕꯗꯒꯤ ꯃꯍꯥꯛꯁꯨ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯇꯞꯅ ꯇꯞꯅ ꯍꯟꯖꯤꯜꯂꯛꯇꯨꯅ ꯆꯠꯄ ꯈꯔ ꯈꯔ ꯉꯝꯃꯛꯂꯤ꯫ ꯃꯍꯥꯛꯅ ꯆꯠꯄ ꯉꯝꯃꯛꯄꯗꯒꯤ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯃꯛꯄ, ꯃꯁꯥ ꯈꯔ ꯀꯟꯈꯠꯂꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯉꯍꯥꯟꯗꯒꯤ ꯈꯟꯗꯨꯅ ꯂꯥꯛꯂꯤꯕ ꯂꯥꯏꯅꯤꯡ ꯑꯣꯏꯖꯔꯤꯕ ꯊꯕꯛ ꯑꯗꯣ ꯄꯥꯡꯊꯣꯛꯂꯒꯦ ꯈꯟꯗꯨꯅ ꯃꯍꯥꯛ ꯑꯃꯥꯏꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ꯫ ꯃꯇꯝꯗꯣ ꯑꯍꯤꯡꯒꯤ ꯄꯨꯡ 12 ꯈꯔ ꯍꯦꯜꯂꯛꯄ ꯃꯇꯝꯅꯤ꯫ ꯅꯤꯡꯊꯦꯝꯕ ꯑꯃꯥꯏꯕ ꯁꯀꯔꯇꯒꯤ ꯃꯅꯥꯛꯇ ꯂꯣꯟꯅ ꯐꯤꯃꯨ ꯁꯦꯠꯇꯨꯅ ꯂꯥꯛꯈꯤ꯫ ꯃꯈꯨꯠꯇ ꯊꯧꯔꯕ ꯈꯨꯠꯁꯨ ꯊꯥꯡꯂꯦꯟ ꯑꯃꯁꯨ ꯄꯥꯏꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯅꯤꯡꯊꯦꯝꯕꯗꯣ ꯁꯀꯔꯇꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯦꯝꯕꯅ ꯑꯃꯥꯏꯕ ꯁꯀꯔꯇꯒꯤ ꯊꯣꯡ ꯑꯗꯣ ꯀꯣꯛ ꯀꯣꯛ ꯊꯤꯟꯗꯨꯅ, "ꯑꯣꯖꯥ, ꯑꯣꯖꯥ, ꯑꯣꯖꯥ ꯑꯃꯥꯏꯕ, ꯑꯣꯖꯥ ꯑꯃꯥꯏꯕ ꯂꯩꯕꯤꯗꯕ꯭ꯔꯣ? ꯑꯩꯁ, ꯀꯅꯥꯅꯣꯅꯦ? ꯊꯦꯡꯂꯕ ꯑꯍꯤꯡ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯕꯨ ꯈꯨꯂꯥꯝ ꯇꯣꯏꯅ ꯀꯧꯔꯤꯕꯁꯤꯕꯨ ꯀꯅꯥꯕꯨ ꯑꯣꯏꯔꯤꯒꯕ? ꯍꯧꯒꯠꯇꯨꯅ ꯑꯃꯨꯛꯇꯕꯨ ꯌꯦꯡꯒꯦ꯫ ꯑꯩ, ꯀꯅꯥꯅꯣ? ꯊꯦꯡꯂꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯁꯤꯗ ꯑꯩꯕꯨ ꯈꯨꯂꯥꯝ ꯇꯣꯏꯅ ꯍꯟꯅ ꯍꯟꯅ ꯀꯧꯔꯤꯕꯗꯨꯕꯨ? ꯑꯩ ꯂꯥꯛꯀꯦ, ꯂꯩꯔꯝꯃꯨ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯊꯣꯡ ꯑꯗꯣ ꯍꯥꯡꯇꯣꯛꯂꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯦꯝꯕꯗꯣ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯁꯀꯔꯇꯅ, "ꯇꯤꯃꯨ ꯂꯥꯏꯃꯨꯁꯨ ꯃꯥꯟꯗꯦ꯫ ꯑꯩ, ꯅꯪꯕꯨ ꯀꯅꯥꯅꯣ?" ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯀꯔꯇꯅ ꯃꯁꯥꯗ ꯑꯀꯤꯕ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯗꯅ ꯃꯥꯡꯒꯣꯜ ꯙꯥꯔꯤ ꯑꯗꯨ ꯐꯥꯎꯕ ꯊꯣꯛꯂꯛꯂꯒ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯦꯝꯕꯅ, "ꯑꯣꯖꯥ, ꯑꯩ ꯑꯣꯖꯥꯒꯤ ꯌꯨꯝ ꯊꯤꯖꯔꯛꯂꯤꯕꯅꯤ꯫ ꯑꯩ ꯈꯨꯔꯨꯝꯖꯔꯤ ꯑꯣꯖꯥ." ꯌꯥꯔꯦ ꯌꯥꯔꯦ ꯌꯥꯔꯦ, ꯇꯧꯍꯩꯗꯦ꯫ ꯉꯥꯏꯈꯣ, ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯗꯤ ꯂꯥꯛꯇ꯭ꯔꯦ ꯍꯥꯏꯔꯒ ꯍꯧꯖꯤꯛ ꯇꯥꯡꯂꯣꯏ ꯂꯩꯅ ꯊꯤꯡꯂꯛꯂꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝ ꯑꯁꯤꯗ ꯅꯍꯥꯛꯅ ꯈꯣꯡꯗꯣꯏ ꯍꯨꯜꯂꯛꯄꯕꯨ ꯑꯔꯣꯟꯕ ꯀꯔꯤ ꯌꯥꯋꯥ ꯂꯩꯗꯨꯅ ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯁꯤꯗ ꯂꯥꯛꯄꯅꯣ? ꯖꯋꯥ ꯁꯦꯡꯅ ꯆꯤꯡꯒꯣꯏꯌꯨꯗꯣ, ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯀꯨꯂꯣꯏ ꯃꯤꯡꯂꯦꯟꯅ ꯀꯔꯤ ꯀꯧꯕ ꯂꯝꯂꯦꯟ ꯀꯩꯗꯒꯤꯅꯣ ꯍꯥꯏꯕꯗꯨꯁꯨ ꯇꯥꯛꯎ꯫ ꯐꯒꯅꯤ ꯑꯣꯖꯥ ꯃꯥꯏꯕ꯫ ꯅꯅꯥꯏ ꯑꯩꯒꯤ ꯀꯨꯂꯣꯏ ꯃꯤꯡꯂꯦꯟꯗꯤ ꯅꯤꯡꯊꯦꯝꯕ ꯍꯥꯏꯅꯕꯨ ꯀꯧꯏꯗꯣ, ꯑꯗꯨꯒ ꯑꯩꯒꯤ ꯂꯝꯂꯦꯟꯅ ꯌꯥꯝꯅ ꯂꯥꯞꯇꯦ, ꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯑꯗꯨꯃꯛ ꯂꯩꯔꯦ꯫ ꯑꯩꯁꯦ ꯃꯖꯥ ꯏꯕꯦꯝꯃ ꯊꯥꯗꯣꯏ ꯁꯅꯥ ꯂꯧꯕ ꯅꯤꯡꯊꯦꯝꯕꯅꯤ ꯑꯣꯖꯥ ꯃꯥꯏꯕ꯫ ꯑꯣ, ꯅꯤꯡꯊꯦꯝꯕ, ꯅꯨꯃꯤꯗꯥꯡꯒ ꯃꯇꯝ ꯑꯣꯏꯕꯁꯤꯗ ꯑꯩꯅ ꯅꯪꯕꯨ ꯃꯁꯛ ꯈꯪꯉꯨꯗ꯭ꯔꯦ꯫ ꯅꯪꯕꯨꯗꯤ ꯑꯩꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤꯅꯦ, ꯂꯩꯐꯝꯁꯨ ꯈꯪꯉꯤ꯫ ꯉꯁꯤꯗꯒꯤꯅ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯀꯝꯗꯧꯔꯤꯕꯅꯣ? ꯃꯌꯥꯝꯅ ꯁꯨꯝ ꯍꯥꯏꯅꯕꯗ ꯅꯍꯥꯛꯀ ꯊꯥꯗꯣꯏ ꯁꯅꯥꯒꯁꯤ ꯅꯨꯡꯉꯥꯏꯅꯗꯕ ꯈꯔꯒꯤꯗꯃꯛ ꯊꯥꯗꯣꯏ ꯁꯅꯥꯅ ꯃꯄꯥ ꯅꯤꯡꯊꯧꯗ ꯋꯥꯀꯠꯄꯗꯒꯤ ꯊꯣꯛꯍꯟꯅꯤꯡꯗ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯃꯌꯥꯝꯅ ꯍꯥꯏꯅꯩ꯫ ꯃꯗꯨꯅ ꯆꯨꯝꯂꯤꯕ꯭ꯔꯥ? ꯃꯥꯅꯤ ꯑꯣꯖꯥ ꯃꯥꯏꯕ꯫ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤ ꯊꯥꯗꯣꯏ ꯁꯅꯥꯗ ꯁꯥꯎꯅꯤꯡꯃꯟꯕꯗꯒꯤ ꯈꯔ ꯆꯩꯕꯤ ꯀꯔꯟ ꯂꯥꯛꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯆꯩꯕꯤ ꯆꯩꯊꯦꯡ ꯈꯔ ꯄꯤꯔꯨꯕꯗꯨꯗ ꯃꯄꯥ ꯅꯤꯡꯊꯧꯅ ꯁꯥꯎꯗꯨꯅ ꯑꯩꯕꯨꯁꯨ ꯀꯌꯥꯗ ꯊꯤꯅ ꯐꯨꯕꯗ ꯅꯠꯇꯅ ꯂꯣꯔꯦꯟ ꯀꯛꯇꯨꯅ ꯍꯥꯠꯅꯕꯒꯤ ꯌꯥꯊꯪ ꯐꯥꯎꯕ ꯇꯥꯎꯊꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯅꯥꯏ ꯑꯃ ꯂꯥꯛꯇꯨꯅ ꯑꯩꯕꯨ ꯀꯟꯕꯤꯔꯛꯈꯤꯕꯅꯤ꯫ ꯐꯔꯦ, ꯑꯗꯨ ꯅꯍꯥꯛꯅ ꯍꯧꯖꯤꯛ ꯄꯥꯝꯂꯤꯕꯁꯤꯅ ꯀꯔꯤꯅꯣ? ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏꯔꯣ꯫ ꯅꯍꯥꯛꯅ ꯄꯥꯝꯕ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯊꯕꯛ ꯇꯧꯒꯅꯤꯀꯣ꯫ ꯑꯗꯨꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯅꯤ ꯑꯣꯖꯥ ꯃꯥꯏꯕ, ꯑꯩ ꯂꯃꯟ ꯈꯨꯝꯕ ꯄꯥꯝꯃꯤ꯫ ꯀꯔꯤ ꯂꯃꯟ ꯈꯨꯝꯕ? ꯃꯥꯅꯤ ꯑꯣꯖా ꯃꯥꯏꯕ, ꯑꯩ ꯂꯃꯟ ꯈꯨꯝꯕ ꯄꯥꯝꯃꯤ꯫ ꯀꯅꯥꯗ? ꯀꯔꯝ ꯍꯥꯏꯅ ꯂꯃꯟ ꯈꯨꯝꯅꯤꯡꯉꯤꯕ? ꯑꯣꯖꯥ ꯃꯥꯏꯕ, ꯃꯈꯣꯏꯒꯤ ꯅꯤꯡꯊꯧ ꯆꯤꯕꯥꯟꯗꯣꯡ ꯑꯁꯤꯗ ꯑꯀꯤ ꯑꯈꯪ ꯄꯤꯗꯨꯅ ꯂꯥꯏ ꯇꯤꯟ ꯀꯌꯥ ꯊꯥꯖꯤꯟꯗꯨꯅ ꯃꯍꯥꯛꯄꯨ ꯁꯣꯔ ꯁꯠꯇꯨꯅ ꯊꯋꯥꯏ ꯃꯤ ꯀꯧꯊꯣꯛꯇꯨꯅ ꯍꯥꯠꯄ ꯄꯥꯝꯃꯤ꯫ ꯃꯍꯥꯛ ꯁꯤꯔꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯃꯩꯆꯥꯛ ꯑꯁꯦ ꯀꯣꯛꯂꯒꯅꯤ꯫
ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯑꯔꯥꯏꯕ ꯊꯕꯛ ꯑꯃꯗꯤ ꯅꯠꯇꯦ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯃꯗ ꯑꯗꯨꯒꯨꯝꯕ ꯑꯃ ꯇꯧꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕꯗꯤ ꯅꯠꯇꯦꯀꯣ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯒꯤ ꯃꯈꯥꯗ ꯃꯥꯒꯤ ꯃꯅꯥꯏ ꯑꯣꯏꯅ ꯍꯩꯔꯕ ꯄꯟꯗꯤꯠ ꯃꯥꯏꯆꯧ ꯃꯌꯥꯝ ꯑꯃ ꯄꯤꯔꯤꯛ ꯄꯤꯔꯤꯛ ꯁꯧꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯩꯅ ꯑꯁꯨꯝꯅ ꯍꯦꯛ ꯇꯧꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯛꯀꯗꯣꯔꯦ ꯇꯧꯔꯛꯂꯤꯕ ꯃꯤꯁꯦ ꯑꯩꯅꯤ ꯍꯥꯏꯕꯁꯦ ꯏꯂꯥꯏ ꯂꯥꯏꯅ ꯈꯪꯈꯤꯒꯅꯤ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯆꯩꯔꯥꯛ ꯑꯀꯟꯕ ꯐꯪꯕ ꯍꯥꯏꯕꯁꯤꯃꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯍꯩ ꯑꯗꯨꯗꯤ ꯀꯃꯥꯏ ꯇꯧꯒꯅꯤ ꯇꯧꯕ ꯍꯥꯏꯕꯕꯨ ꯅꯍꯥꯛ ꯑꯩꯒꯤ ꯑꯁꯤꯗ ꯂꯩꯗꯨꯅ ꯑꯃꯥꯏꯕ ꯇꯝꯖꯔꯣ ꯑꯗꯨꯒ ꯅꯍꯥꯛꯅ ꯑꯃꯥꯏꯕ ꯑꯣꯏꯔꯕꯒꯤ ꯇꯨꯡꯗ ꯅꯍꯥꯛꯅ ꯅꯤꯡꯊꯧ ꯆꯤꯕꯥꯟꯗꯣꯡꯗ ꯇꯧꯅꯤꯡꯕ ꯊꯕꯛ ꯇꯧꯕꯗ ꯀꯅꯥꯃꯠꯇꯅ ꯑꯌꯦꯠꯄ ꯄꯤꯔꯛꯂꯔꯣꯏꯀꯣ ꯇꯜꯂꯦ ꯍꯥꯏꯕꯁꯨ ꯀꯅꯥꯝꯇꯅ ꯍꯥꯏꯔꯛꯂꯔꯣꯏ ꯃꯔꯝꯗꯤ ꯅꯪ ꯅꯁꯥꯅ ꯇꯧꯖꯔꯕꯅꯤꯅ ꯐꯔꯦ ꯑꯣꯖꯥ ꯃꯥꯏꯕꯒꯤ ꯃꯅꯥꯛꯇ ꯑꯩ ꯂꯥꯛꯂꯤꯕꯁꯦ ꯂꯨꯔꯅꯤ ꯑꯣꯖꯥ ꯃꯥꯏꯕꯒꯤ ꯃꯅꯥꯛꯇ ꯑꯩꯅ ꯆꯠꯈꯤ ꯍꯥꯏꯕ ꯄꯥꯎꯁꯦ ꯍꯦꯛ ꯇꯥꯕꯗ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯅꯤꯡꯊꯧꯒ ꯇꯝꯂꯕꯗꯤ ꯀꯔꯤ ꯃꯔꯝꯒꯤ ꯆꯠꯂꯤꯕꯅꯣ ꯑꯩꯉꯣꯟꯗ ꯀꯔꯤ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯊꯪ ꯆꯠꯈꯠꯂꯛꯇꯨꯅ ꯑꯩꯕꯨ ꯑꯋꯥꯐꯝꯗ ꯑꯃꯨꯛ ꯍꯟꯅ ꯇꯥꯒꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯊꯦꯡꯂꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯁꯤꯗ ꯀꯅꯥ ꯈꯪꯍꯟꯗꯅ ꯂꯥꯛꯆꯔꯤꯕꯅꯤ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯨꯃꯤꯗꯥꯡ ꯁꯨꯡꯉꯩꯗ ꯀꯣ ꯑꯩꯈꯣꯏ ꯑꯅꯤ ꯃꯥꯏꯕ ꯇꯝꯃꯤꯟꯅꯔꯁꯤ ꯑꯩꯅ ꯅꯉꯣꯟꯗ ꯇꯝꯕꯤꯒꯗꯕ ꯃꯍꯩ ꯄꯨꯝꯅꯃꯛ ꯁꯨꯅ ꯑꯃꯠꯇ ꯋꯥꯠꯇꯅ ꯇꯝꯕꯤꯒꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯍꯥꯛꯅ ꯇꯧꯅꯤꯡꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯅꯤꯡꯊꯧ ꯆꯤꯕꯥꯟꯗꯣꯡꯒꯤ ꯃꯊꯛꯇ ꯇꯧꯕ ꯌꯥꯒꯅꯤꯀꯣ ꯐꯔꯦ ꯆꯠꯂꯣ ꯉꯁꯤꯒꯤꯗꯤ ꯃꯇꯝꯁꯦ ꯊꯦꯡꯂꯦ ꯐꯒꯅꯤ ꯑꯣꯖꯥ ꯃꯥꯏꯕ ꯑꯗꯨꯗꯤ ꯍꯌꯦꯡ ꯀꯣꯔꯣꯡ ꯅꯣꯡ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯆꯕꯨꯛꯇ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯆꯔꯒꯦ ꯉꯁꯤꯒꯗꯤ ꯍꯟꯋꯥꯏꯖꯈ꯭ꯔꯒꯦ ꯑꯣꯖꯥ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯍꯟꯋꯥꯏꯖꯔꯣ ꯍꯌꯦꯡ ꯀꯣꯔꯧꯗ ꯑꯁꯤꯒꯨꯝꯂꯕ ꯁꯨꯡꯉꯩꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯎꯀꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯅꯤꯡꯊꯦꯝꯕ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈ꯭ꯔꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯁꯀꯠꯇꯁꯨ ꯏꯃꯨꯡꯂꯣꯝꯗ ꯆꯪꯂꯛꯈꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯅꯤꯡꯊꯧ ꯆꯤꯕꯥꯟꯗꯣꯡꯒꯤ ꯀꯣꯅꯨꯡꯗ ꯗꯔꯕꯥꯔ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯑꯉꯝ ꯃꯊꯧ ꯐꯝꯅꯥꯏꯕꯁꯤꯡ ꯑꯗꯨꯅ ꯆꯤꯕꯥꯟꯗꯣꯡꯗ ꯋꯥꯐꯝ ꯑꯃ ꯊꯥꯡꯒꯠꯂꯛꯂꯤ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ ꯍꯥꯏꯌꯨ ꯇꯥꯁꯤ ꯉꯍꯥꯟ ꯅꯣꯡꯃ ꯆꯩꯔꯥꯛ ꯄꯤꯈꯤꯕ ꯅꯤꯡꯊꯦꯝꯕꯗꯨ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯂꯃꯟ ꯈꯨꯝꯅꯕꯒꯤꯗꯃꯛ ꯃꯥꯏꯕ ꯇꯝꯂꯦ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯇꯥꯔꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯃꯥꯏꯕ ꯇꯝꯗꯨꯅ ꯂꯦꯋꯥ ꯇꯤꯜꯋꯥ ꯇꯧꯗꯨꯅ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯍꯤꯀꯥꯞ ꯇꯦꯡꯀꯥꯞ ꯇꯧꯔꯛꯂꯕꯗꯤ ꯀꯝꯗꯧꯕ ꯏꯅꯤꯡꯊꯧ ꯃꯗꯨꯒꯤ ꯑꯉꯥꯡ ꯑꯗꯣ ꯑꯩꯅꯁꯨ ꯆꯩꯔꯥꯛ ꯆꯩꯊꯦꯡ ꯈꯔ ꯄꯤꯈ꯭ꯔꯕꯅꯤ ꯑꯗꯨ ꯐꯥꯎꯕꯗ ꯃꯍꯥꯛ ꯍꯟꯗꯦꯅꯦꯀꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯍꯥꯛꯄꯨ ꯑꯩꯅ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯐꯥꯎꯕ ꯄꯤꯒꯗꯧꯔꯤꯕꯅꯤ ꯃꯗꯨꯗ ꯃꯍꯥꯛꯅ ꯄꯦꯟꯖꯔꯅꯤꯗꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯊꯥꯗꯣꯏ ꯁꯅꯥꯒꯤ ꯃꯃꯥꯏ ꯌꯦꯡꯂꯒ ꯃꯍꯥꯛꯄꯨ ꯑꯩꯅ ꯍꯧꯖꯤꯛ ꯊꯦꯡꯈꯥꯡ ꯀꯌꯥꯗ ꯃꯍꯥꯛꯄꯨ ꯑꯩꯅ ꯀꯟꯕꯤꯗꯨꯅꯇ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕꯗ ꯃꯍꯥꯛꯅ ꯑꯗꯨꯒꯨꯝꯅ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯗꯨꯅ ꯑꯩꯒꯤ ꯏꯁꯥꯗ ꯑꯃꯗꯤ ꯑꯩꯒꯤ ꯂꯩꯔꯤꯕ ꯏꯆꯥ ꯏꯁꯨꯁꯤꯡꯗ ꯃꯍꯥꯛꯅ ꯑꯗꯨꯒꯨꯝꯕ ꯍꯤꯀꯥꯞ ꯇꯦꯡꯀꯥꯞ ꯂꯩꯋꯥ ꯇꯤꯜꯋꯥ ꯇꯧꯔꯛꯂꯕ ꯊꯣꯛꯂꯕꯗꯤ ꯃꯍꯥꯛ ꯀꯩꯗꯧꯅꯨꯡꯗ ꯍꯤꯡꯉꯣꯏ ꯁꯥꯒꯩꯒ ꯀꯣꯟꯅꯅ ꯍꯥꯠꯀꯗꯕꯅꯤ ꯀꯅꯥ ꯂꯩ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩꯈꯣꯏ ꯂꯩꯖꯩ ꯆꯠꯂꯣ ꯅꯤꯡꯊꯦꯝꯕꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯍꯥꯏꯔꯨꯆꯣ ꯀꯔꯤꯒꯨꯝꯕꯗ ꯅꯤꯡꯊꯧ ꯑꯩꯉꯣꯟꯗ ꯂꯃꯟ ꯈꯨꯝꯅꯕ ꯍꯣꯠꯅꯔꯛꯂꯕꯗꯤ ꯁꯥꯒꯩ ꯅꯥꯇꯩ ꯇꯨꯝꯅ ꯍꯥꯠꯀꯅꯤ ꯍꯥꯏꯔꯨꯆꯣ ꯆꯠꯂꯣ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯆꯤꯕꯥꯟꯗꯣꯡ ꯌꯥꯝꯅ ꯁꯥꯎꯅ ꯃꯅꯥꯏ ꯃꯁꯤꯡ ꯈꯔꯗ ꯅꯤꯡꯊꯦꯝꯕꯗ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯅꯤꯡꯊꯧꯗ ꯂꯃꯟ ꯈꯨꯝꯅꯅꯕ ꯂꯥꯏ ꯇꯤꯟ ꯊꯥꯖꯟꯕꯒꯤ ꯃꯔꯝꯗ ꯇꯧꯔꯛꯄ ꯊꯣꯛꯂꯕꯗꯤ ꯅꯍꯥꯛꯄꯨ ꯅꯤꯡꯊꯧꯅ ꯍꯥꯠꯄꯗ ꯅꯠꯇꯅ ꯅꯍꯥꯛꯀꯤ ꯁꯥꯒꯩ ꯅꯥꯇꯩꯁꯨ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯗꯨꯅ ꯇꯝꯃꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯦꯝꯕ ꯍꯣꯏ ꯐꯔꯦ ꯑꯩ ꯏꯁꯥꯁꯨ ꯈꯪꯉꯤ ꯑꯩꯅ ꯀꯔꯤꯁꯨ ꯇꯧꯒꯗꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯐꯖꯅ ꯊꯦꯝꯂꯒ ꯃꯅꯥꯏꯁꯤꯡ ꯑꯗꯣ ꯊꯥꯔꯛꯂꯤ ꯃꯐꯝ ꯑꯗꯣ ꯅꯤꯡꯊꯧ ꯆꯤꯕꯥꯟꯗꯣꯡꯗ ꯍꯪꯒꯠꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯆꯤꯕꯥꯟꯗꯣꯡꯅ ꯑꯩꯁꯦ ꯀꯤꯕꯖꯥꯠꯅꯤ ꯍꯥꯏꯗꯨꯅ ꯃꯊꯃꯣꯏ ꯄꯦꯟꯅ ꯅꯣꯛꯆꯔꯤ ꯑꯌꯨꯛꯀꯤ ꯃꯇꯝ ꯂꯣꯏꯈꯤꯗꯨꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄꯗꯨꯗ ꯅꯤꯡꯊꯦꯝꯕ ꯃꯍꯥꯛ ꯑꯗꯣ ꯍꯣꯔꯦꯟ ꯑꯣꯖꯥꯒꯤ ꯃꯅꯥꯛꯇ ꯆꯠꯄꯗ ꯀꯔꯤ ꯄꯨꯁꯤꯒꯦ ꯍꯥꯏꯗꯨꯅ ꯀꯔꯤꯅꯣ ꯈꯔ ꯁꯤꯜ ꯂꯥꯡꯂꯤ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯑꯃꯔꯣꯝꯗꯅ ꯔꯥꯖꯀꯨꯃꯥꯔꯤ ꯅꯤꯡꯊꯦꯝ ꯆꯥꯏꯕꯤꯗꯣ ꯃꯍꯥꯛ ꯇꯨꯝꯕ ꯆꯥꯕ ꯑꯃꯠꯇ ꯆꯪꯈꯤꯗ꯭ꯔꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯦꯝꯅ ꯀꯔꯤ ꯀꯝꯗꯧꯔꯝꯒꯗꯒꯦ ꯈꯜꯂꯨꯕꯗ ꯃꯇꯝ ꯑꯗꯨꯗ ꯊꯥꯗꯣꯏ ꯁꯅꯥꯅ ꯃꯍꯥꯛꯀꯤ ꯃꯆꯦꯁꯤꯡꯗ ꯑꯩꯍꯥꯛ ꯑꯁꯦ ꯅꯤꯡꯊꯦꯝꯕꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯥꯒꯤ ꯁꯦꯕꯥ ꯇꯧꯕ ꯌꯥꯔꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯄꯥꯎꯍꯪꯖꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯆꯦꯝꯁꯤꯡ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯌꯥꯈꯤꯔꯣꯏ ꯄꯥꯕꯨꯡꯒꯤ ꯑꯁꯥꯎꯕ ꯅꯦꯝꯊꯗ꯭ꯔꯤ ꯔꯥꯖꯀꯨꯃꯥꯔꯤ ꯅꯍꯥꯛ ꯍꯧꯖꯤꯛ ꯑꯔꯨꯕ ꯐꯤꯕꯝꯗ ꯂꯩꯔꯤꯕꯅꯤ ꯑꯗꯨꯅ ꯀꯔꯤꯃꯠꯇ ꯀꯥꯡꯊꯣꯛꯇꯕꯤꯗ ꯇꯨꯃꯤꯟꯅ ꯃꯇꯝ ꯈꯔ ꯂꯩꯕꯅ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯃꯆꯦꯁꯤꯡ ꯑꯗꯨꯅ ꯅꯤꯡꯊꯧꯒ ꯀꯔꯤꯒꯨꯝꯕꯗ ꯅꯤꯡꯊꯦꯝꯕꯅ ꯂꯃꯟ ꯈꯨꯝꯅꯅꯕ ꯊꯕꯛ ꯇꯧꯔꯛꯄ ꯊꯣꯛꯂꯕꯗꯤ ꯁꯥꯒꯩꯒ ꯀꯣꯟꯅꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯅꯄꯥꯕꯨꯡꯅ ꯋꯥꯁꯛꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯁꯥꯒꯩ ꯅꯥꯇꯩ ꯅꯛꯅꯕ ꯏ ꯃꯔꯤ ꯍꯥꯏꯔꯒꯗꯤ ꯅꯪꯁꯨ ꯑꯃꯅꯤ ꯑꯗꯨꯅ ꯅꯪꯕꯨꯁꯨ ꯁꯣꯏꯗꯅ
ꯅꯄꯥꯕꯨꯡꯅ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯅꯤꯡꯊꯧꯅ ꯍꯥꯠꯈꯤꯕ ꯍꯥꯏꯕ ꯃꯁꯤꯃꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯔ ꯆꯦꯛꯁꯤꯟꯁꯤ ꯀꯔꯤꯒꯨꯝꯕꯗ ꯅꯤꯡꯊꯦꯝꯕꯅ ꯑꯗꯨꯒꯨꯝꯂꯕ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯃꯩꯆꯥꯛ ꯑꯗꯨꯅ ꯂꯃꯟ ꯈꯨꯝꯂꯛꯄ ꯊꯣꯛꯂꯕꯗꯤ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯃꯥꯡꯃꯤꯟꯅꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯂꯃꯟ ꯈꯨꯝꯂꯛꯇꯅꯕ ꯈꯔ ꯍꯥꯏꯈꯣ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯗꯣꯏꯁꯅꯥ ꯑꯃꯗꯤ ꯃꯆꯦꯝꯁꯤꯡꯅ ꯍꯥꯏꯅꯔꯤ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯅꯤꯡꯊꯦꯝꯕ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄ ꯑꯗꯨꯗ ꯆꯠꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯕ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯅꯨꯃꯤꯗꯥꯡꯒꯤ ꯑꯊꯦꯡꯕ ꯃꯇꯝ ꯉꯥꯏꯗꯨꯅ ꯂꯩꯈꯤ ꯑꯁꯨꯝ ꯃꯇꯝ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯇꯥꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯦꯝꯕ ꯄꯣꯌꯣꯡ ꯊꯥꯌꯣꯡ ꯃꯌꯥꯝ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯁꯀ꯭ꯔꯇꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯕꯗ ꯅꯤꯡꯊꯦꯝꯕꯅ ꯑꯃꯥꯏꯕ ꯁꯀ꯭ꯔꯇꯕꯨ ꯀꯧꯊꯣꯛꯂꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯁꯀ꯭ꯔꯇꯁꯨ ꯃꯄꯥꯟꯂꯥꯡꯗ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯍꯥꯏ ꯅꯤꯡꯊꯦꯝ ꯅꯪ ꯂꯥꯛꯂꯕ꯭ꯔꯥ ꯍꯣꯏ ꯑꯣꯖꯥ ꯑꯩ ꯂꯥꯛꯆꯔꯤ ꯑꯣ ꯑꯩꯈꯣꯏꯗꯤ ꯀꯔꯤꯅꯣ ꯅꯪꯅ ꯅꯅꯝꯗ ꯄꯣꯔꯒ ꯂꯥꯛꯂꯤꯕꯗꯨꯅ ꯍꯥꯏ ꯀꯔꯤꯅꯣꯅꯦ ꯆꯥꯕ ꯌꯥꯕ ꯑꯣꯏꯔꯗꯤ ꯆꯥꯊꯣꯛꯁꯤꯗꯅ ꯍꯥ ꯑꯣꯖꯥ ꯍꯧꯖꯤꯛ ꯆꯥꯕꯗꯤ ꯌꯥꯔꯔꯣꯏ ꯍꯣꯔꯦꯟ ꯊꯣꯡꯕ ꯊꯥꯛꯂꯒ ꯇꯧꯔꯒꯗꯤ ꯆꯥꯕ ꯌꯥꯒꯅꯤ ꯂꯧꯁꯤꯟꯕꯤꯌꯨ ꯑꯣꯖꯥ ꯍꯩ ꯑꯩ ꯅꯉꯣꯟꯗ ꯐꯥꯒꯤ ꯇꯧꯕꯅꯤꯅꯦ ꯉꯥꯏꯈꯣ ꯑꯇꯣ ꯅꯪꯒꯤꯁꯤꯕꯨ ꯑꯩꯒꯤꯗ ꯄꯤꯒꯦ ꯍꯥꯏꯗꯅ ꯄꯣꯔꯛꯂꯤꯕ꯭ꯔꯥ ꯅꯪꯒꯤꯁꯤꯕꯣ ꯍꯣꯏ ꯑꯣꯖꯥ ꯑꯩꯒꯤ ꯍꯤꯡꯈꯣꯜꯗ ꯍꯧꯕ ꯃꯅꯥ ꯃꯁꯤꯡ ꯉꯥꯛꯇꯅꯤ ꯑꯣꯖꯥꯗ ꯄꯤꯖꯅꯤꯡꯃꯟꯈ꯭ꯔꯗꯅ ꯄꯨꯖꯔꯛꯂꯤꯕꯅꯤ ꯑꯣ ꯐꯔꯦ ꯅꯪꯒꯤ ꯍꯤꯡꯒꯣꯜꯗ ꯍꯧꯕ ꯑꯣꯏꯔꯕꯗꯤ ꯏꯄꯥꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯆꯔꯥ ꯇꯝꯕ ꯌꯥꯏ ꯁꯦ ꯐꯛ ꯑꯁꯤꯗ ꯐꯝꯃꯝꯃꯨ ꯑꯩ ꯄꯣꯠ ꯆꯩꯁꯤꯡꯁꯤ ꯑꯃꯨꯛꯀ ꯊꯥꯡꯖꯤꯜꯂꯨꯈꯤꯒꯦꯀꯣ ꯃꯩꯅꯝꯁꯤ ꯁ꯭ꯋꯥꯏꯗ ꯁꯦ ꯉꯥꯛꯇ ꯌꯨꯡꯉꯝꯒꯦꯀꯣ ꯐꯒꯅꯤ ꯑꯣꯖꯥ ꯃꯥꯏꯕ ꯑꯣꯖꯥ ꯃꯥꯏꯕꯁꯤ ꯑꯩꯕꯨ ꯄꯨꯛꯅꯤꯡ ꯆꯟꯅ ꯇꯝꯕꯤꯒꯦꯗꯤ ꯈꯟꯈ꯭ꯔ ꯃꯥꯜꯂꯦ ꯌꯥꯝꯅ ꯉꯛꯂꯤꯕ ꯑꯃꯅ ꯑꯩꯅ ꯃꯥꯏꯕ ꯇꯝꯃꯤ ꯍꯥꯏꯕꯁꯤꯕꯨ ꯂꯥꯛꯂꯤꯕ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯀꯇꯧ ꯀꯔꯝꯅ ꯈꯪꯉꯝꯃꯤꯕꯖꯥꯠꯅꯣ ꯂꯣꯟꯅ ꯑꯁꯨꯛ ꯋꯥꯅ ꯇꯝꯂꯕꯒ ꯃꯣꯏꯅ ꯈꯪꯂꯕꯗꯤ ꯂꯣꯟꯅ ꯇꯝꯕꯩ ꯀꯔꯤꯕꯨ ꯀꯥꯟꯅꯔꯤ ꯐꯣꯡꯅ ꯇꯝꯈꯠꯂꯛꯀꯅꯤ ꯀꯣꯏꯅ ꯁꯥꯎꯔꯛꯇꯅ ꯍꯣꯏ ꯅꯤꯡꯊꯦꯝ ꯑꯣꯖꯥ ꯀꯩꯗꯧꯔꯒꯦꯅꯦ ꯃꯨꯔꯨꯝ ꯁꯜꯂꯝꯃꯤꯕꯕꯣ ꯑꯣꯖꯥ ꯑꯇꯩꯒꯤ ꯅꯠꯆꯗꯦ ꯁꯤꯗ ꯑꯩꯅ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯃꯥꯏꯕ ꯇꯝꯕ ꯆꯠꯂꯤ ꯍꯥꯏꯕꯁꯤ ꯏꯅꯤꯡꯊꯧꯅ ꯀꯔꯝꯅ ꯈꯪꯕꯅꯣ ꯈꯪꯗꯦ ꯃꯅꯥꯏ ꯊꯥꯔꯛꯇꯨꯅ ꯑꯩꯉꯣꯟꯗ ꯅꯤꯡꯊꯧꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯅꯕ ꯍꯣꯠꯅꯔꯛꯂꯕꯗꯤ ꯁꯥꯒꯩꯒ ꯀꯣꯟꯅꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯀꯤꯍꯜꯂꯝꯅꯤ ꯑꯣꯖꯥ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯕꯗꯨꯅꯤ ꯃꯀꯥ ꯂꯥꯝꯒꯅꯨ ꯍꯥꯏꯗꯅ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯀꯣꯡ ꯌꯧꯈ꯭ꯔꯕꯅꯤꯅ ꯊꯕꯛꯁꯤ ꯑꯔꯥꯏꯕꯗꯤ ꯑꯣꯏꯔꯔꯣꯏꯀꯣ ꯅꯤꯡꯊꯧꯒꯤ ꯃꯅꯥꯗꯤ ꯐꯂꯥꯡꯒ ꯊꯦꯠꯂꯦ ꯍꯥꯏꯅꯔꯤꯕꯅꯤ ꯑꯩꯈꯣꯏꯅ ꯁꯤꯗ ꯂꯣꯟꯅ ꯉꯥꯡꯅꯔꯤꯕ ꯋꯥꯐꯝꯁꯤ ꯃꯥꯗꯤ ꯑꯥꯗꯩ ꯐꯣꯡꯅ ꯇꯥꯔꯝꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨꯅꯦ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯒꯗꯕꯅꯤꯀꯣ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯅꯉꯣꯟꯗ ꯑꯣꯏꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔ ꯇꯝꯕꯤꯔꯒꯦꯀꯣ ꯈꯇꯥꯗ ꯏꯁꯜꯂꯨ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯤꯡꯊꯦꯝꯕꯅ ꯑꯃꯥꯏꯕ ꯁꯀ꯭ꯔꯇꯗ ꯃꯍꯩ ꯇꯝꯕ ꯍꯧꯔꯛꯈꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯑꯁꯨꯝ ꯃꯍꯩ ꯇꯝꯃꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯑꯁꯦ ꯑꯣꯟꯊꯣꯛꯅ ꯅꯤꯡꯊꯤꯅ ꯍꯩꯔꯕ ꯑꯃꯥꯏꯕ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯤ ꯑꯃꯥꯏꯕ ꯁꯀ꯭ꯔꯇꯗꯒꯤ ꯃꯍꯥꯛꯅ ꯍꯦꯟꯅ ꯍꯩꯒꯠꯂꯛꯂꯤ ꯑꯃꯥꯏꯕ ꯁꯀ꯭ꯔꯇꯒꯤ ꯂꯨꯔꯕ ꯂꯥꯏꯔꯤꯛ ꯀꯌꯥ ꯅꯤꯡꯊꯦꯝꯕꯅ ꯄꯥꯗꯨꯅ ꯃꯍꯥꯛ ꯅꯤꯡꯊꯤꯅ ꯃꯄꯨꯡ ꯐꯥꯅ ꯍꯩꯔꯤ ꯃꯁꯥꯁꯦ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯁ꯭ꯋꯥꯏ ꯃꯥꯡꯗꯨꯅ ꯐꯥꯎꯒꯠꯄ ꯐꯥꯎꯕ ꯉꯝꯂꯤ ꯑꯗꯨꯒ ꯃꯤꯒꯤ ꯃꯁꯛ ꯎꯍꯟꯗꯅ ꯆꯦꯟꯕꯁꯨ ꯉꯝꯂꯝꯃꯤ ꯑꯗꯨꯅ ꯇꯧꯔꯤꯕ ꯃꯍꯩ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯦꯝꯕ ꯃꯄꯨꯡ ꯐꯥꯅ ꯍꯩꯔꯕ ꯑꯃꯥꯏꯕ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯂꯤ ꯃꯄꯥꯡꯒꯜꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯀꯟꯈꯠꯂꯛꯂꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯆꯍꯤ ꯈꯔ ꯑꯃꯥꯏꯕ ꯇꯝꯂꯕꯒꯤ ꯇꯨꯡꯗ ꯅꯤꯡꯊꯦꯝꯕ ꯑꯃꯥꯏꯕ ꯇꯝꯕ ꯂꯣꯏꯁꯤꯜꯂꯛꯂꯗꯨꯅ ꯃꯍꯥꯛ ꯃꯥꯒꯤ ꯌꯨꯝꯗ ꯑꯣꯏꯅ ꯍꯣꯠꯅꯖꯈ꯭ꯔꯤ ꯃꯍꯥꯛꯀꯤ ꯂꯥꯏꯁꯟꯅꯐꯝ ꯑꯣꯏꯔꯤꯕ ꯆꯥꯎꯔꯕ ꯍꯔꯤꯈꯥꯒꯣꯛ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯃꯍꯥꯛꯅ ꯇꯞꯇ ꯂꯥꯏ ꯁꯥꯟꯅꯩ ꯑꯗꯨꯒ ꯃꯍꯥꯛꯅ ꯋꯥꯔꯦ ꯍꯥꯏꯗꯨꯅꯁꯨ ꯍꯔꯤꯈꯥꯒꯣꯛꯀꯤ ꯃꯈꯣꯡ ꯑꯗꯨꯗ ꯍꯤꯞꯇꯨꯅ ꯍꯦꯛꯇꯃꯛ ꯂꯩꯊꯣꯛꯏ ꯃꯇꯧ ꯑꯁꯨꯝꯅ ꯅꯤꯡꯊꯦꯝꯕꯅ ꯃꯥꯅ ꯀꯧꯊꯣꯛꯂꯤꯕ ꯂꯥꯏꯁꯤꯡ ꯑꯗꯨꯒ ꯁꯥꯟꯅꯔꯛꯂꯤꯕꯁꯦ ꯐꯅꯃꯛ ꯀꯨꯏꯔꯤ ꯁꯤꯟꯊꯥ ꯄꯤꯕ ꯌꯥꯕꯒꯤ ꯃꯇꯝ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯂꯤ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 1 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯅꯤꯡꯊꯦꯝꯕꯅ ꯂꯥꯏꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯀꯧꯊꯣꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯁꯤꯡ ꯑꯗꯣ ꯃꯊꯪ ꯂꯣꯏꯅꯃꯛ ꯂꯥꯛꯅꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯦꯝꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯄꯥꯡꯒꯜ ꯀꯟꯕ ꯑꯃꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯂꯥꯏ 3ꯈꯛ ꯈꯟꯒꯠꯂꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯦꯝꯕꯅ ꯅꯤꯡꯊꯧ ꯆꯤꯕꯥꯟꯗꯣꯡꯗ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔ ꯇꯧꯗꯨꯅ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯇꯦꯟ ꯀꯥꯞꯂꯒꯦ ꯈꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯂꯩꯔꯣꯟ ꯇꯤꯔꯣꯟ ꯀꯌా ꯁꯣꯜꯂꯒ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯂꯤꯂꯨꯡ ꯇꯦꯟ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯇꯦꯟꯖꯩ ꯑꯃ ꯀꯥꯞꯊꯣꯔꯛꯏ ꯍꯥꯏꯔꯤꯕ ꯇꯦꯟꯁꯦ ꯌꯥꯝꯅ ꯀꯟꯅ ꯀꯥꯞꯄ ꯅꯠꯇꯦ ꯅꯤꯌꯣꯝ ꯃꯟꯇ꯭ꯔ ꯁꯣꯜꯂꯒ ꯀꯥꯞꯄꯅꯤꯅ ꯑꯃꯨꯛꯇ ꯈꯨꯌꯥꯡ ꯊꯤꯅ ꯌꯥꯡꯈꯤ ꯀꯥꯞꯊꯣꯛꯈꯤꯕ ꯃꯤ ꯐꯥꯎꯕ ꯎꯍꯠꯇꯕꯒꯨꯝ ꯇꯧꯏ ꯑꯁꯨꯝꯅ ꯀꯥꯞꯈꯤꯕꯒ ꯑꯁꯣꯝ ꯊꯪꯕ ꯅꯥꯀꯟꯗꯅ ꯀꯝꯗꯧꯔꯤ ꯅꯤꯡꯊꯧ ꯆꯤꯕꯥꯟꯗꯣꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯅꯤ
Matam aduda pairakpa tenjai maru aduna nithau chebandonggi yet thangba makhonggi maphaigan da pankhrei aduna jungkhibagi chaina khul aduna nithau chebandong khangpek khangna hogolai aduga yamna kana su lauki matam aduda manak labda leiramba manai sing chen laktuna kaidore haiduna yenglubada ikhang khanghoduna kraidigi lakpa tenjai maru no khangduna tenjai amana jungduna leiramlei madu ubata nithau manai sing ado punga ngakhrei matam aduda nithau chebandongna hai nakoy kari jingdu leiri bagi salo amai ba kawru salo ai gi khongda jungi ba tenji maru se satna ba ya kaya laksana tawrak khaba kanana no haiba do khaguk bagi tungda matik chaba chairak pi gi khangani salo amai ba kawru salo adumna hairak paduta manai ani senduna ningthau jiban dongna hairak de wafam madumak amai ba da tamluri masidi di chana kulung leiba amai ba ani chilaktuna ningthau jiban dongda hojik paliba tenji maru ado kadai no haiduni jingari matam aduda amaiba singaduna thabak asidi hawradana inithau asomna haiga tenji maru ato mokhoigi amaiba singaduna yamna sectionna satlabugi tungda mafam mato phi angouba mana yesan khrei aduga hitalangta khrasu happy khrabani adumna tawduna nithau chibandong hawjikti phamungda lekta aduna leiri matam aduda nithau chibandongna hayo ipu amaiba sing kanana asiguma thabak asi troklibano leiriba inai sing asina asiguma trokadawlati yamna ngakdibadi asuk jamna chawkhraba mathaksu makhasu amata horinga leitraba sutnagi sangphomgi thongma haktang paliba adusu inai singna ngakliba asigumlaba mafam apsida kamdongna kraidagi parakpa tenjai maruna aigi khonga sida jungkhibano haiba ai khangogdri mase icham chamba amadi oiroi kanagomba khanadi sodin ohorogani aigi inai singa sina manaraga tawriba thabak oiraba jala wafam adu tabada amaiba ani aduna iningthau madugumba amata natti thabak asidi horoklabani kari noi puna haibiriba singatu kari thabak no horoklibabu nasu aingonda amukadi senga takpiyo tajo ai haibige ningthau nangi na punsi ase pangsang sanga daba mandri nangi na thakta khuraki ina lai saba mi na nangonda yengsinba horoklei omang thakta na hana chabi cherak pi khiba kanagumba miyo yama samna ningthembagumba miyo yamana nangbu harana bagi damakta temsinna ba horoklei ngasi kapakliba telase mahana haiba khara watpadagi nange nakhongda pankhibani karigumba thajinda palamlabadi naha ngasi sodana yaibi manglamlagadabani maramaduna ningthau nahak cheksina leiba mathau tai o ai nadi maha ku ngakpi khibani phare adu urabadi pu mana ngambana ama akoina ngambana ama kadai phabu ngambagi haibado yenglasi aina mahaku hayeng ayuk kaukhatuna chaibi cherak piba yai adubu adugi khudam jangdam amata leitabana mahanga tharakpa lewa mantra adugi mapaukhumdi lewa mantra singba masana tabani pu aduna mongodasu ponunggi leriba amaiba puna maktanare hayaraga akan ba cheira kaya thaduna nimit kayani tha kayani chahi kayani wat khatabani mahaku wahan gadabani siba makti senganu thawai mer ado prok chaktuna ngauruga thamgadabani phare adu warabadi ipu khoina ngasi ahingdagi tawgera natragana hayengdagi tawgera ama tawbiro ana suse chirga chaina khona ai ngaure kaya da kanna kapak khraba tenjaino inin thau kaplak liba telasi chamchamba telama na tiro maramaduna telasi mahu maya yamna kali tenjai maru wasi ki matengna ai khoina mangonda laman khumba khara makhaidi ngamjaragani maramaduna inin thauna tenjai maru wase ai khoida sinabiro ipu amaiba singna darkar oiba pot khodimak aigi inaktagi pu khibi yagagani aduga athu matamda ningthebado leitre haiba paw aingoda tahanbiu aigi chanupi thadoi sana lukra singda chanbado chanasinu maduda ina thodokti atopa afaba miyo yama thiraga maha ko ina sauna unga un tamduna luhong thokpi gani aduna ipu amaiba singna tawduna ningthemabu amuktang loisanbiu phare ringthau ining thaugi sana ya thang phanglabani aikoina thokko honajarage tawgadabu ningthiamba haibase kayamuk yamna matik mathona leirabano haibadumdi khangjadri aduna ngasi gi ahing ngasida amuktang changeng ama tawjakhigi adogi matungda mahakse kayamuk yamna sathibage haibado khangdukdani phare ipu khoina apambado tawbiruru nasugiri karisu hainga leiti nasuna haijagataba haibabu ningthemba athubu matamda sire haibagi paw engi nakoga tahanbiu yare mayam punamak lengbi khro
asomna hairakpadaki ningthau jibandongi manaktagi leiriba amaibasing ado amadi manaising ado mathang thokri aduga manai khara amadi mahaki sebagi damak lehori asomna tawduna haujikti amaibasing su sana konungdagi makoigi leifam adu tamna lakle aduga makoigi leifam adu yorabada amaiba ani aduna makoigi leiriba amaibasing aduda loina mawa tanari matam aduda amaibasing aduna hainai ngasigi ahing asida ningthembase kiyamuk jamna hairabage haibado yengthokpana phagani mahana karigumba ikhoidagi hena hairamlabadi kamdauba wafam adu tabada leiyo maibasing aduna hera mana haidana aingodagi hena hairamgaro ngarangi nga kha mana aduna aikhoigi sahi tara kun hena tabaklaba aikhoina mangondagi tarabadi tamlubugi kari kanani aduna aikhoi loina mangondagi tadana hairaba ngaktani aduna aikhoi mayam changduna mangonda laksingadabani adu torobadi mahagi mapangan handuna aikhoina soidana ngamgadoribani kining tawya thangni mabu athu matamda lotion baibasi maramaduna aikhoina ngamba chang thongna linje puthokduna mahapu lakna batabani asumna hainarabagi tungda adudi kari tawsige haiduna khanari matam maduda ningthau jibandongi manakta lamba amaiba ani adugi maraktagi amana mana porakpa tenjai mana kapakpa tenjai se lewa mantra solaga ina mayanga thudekpada mahakkoda chaina khari soidana fangani aduma tawsi arda mahana khut alakpra haibado yengasi asumna hainabadagidi hoi aduna faragani khaladuna mayam aduna yanabi matungina tenjai aduda lewa murum sole aduga mahana lewa adu soba loibaga tenjai do mayai thigangda khu thongduna pejek launa thudeki adumne hektekpaga asomda ningthemba makhang tikle khaladuna ayesa khangrida makoina su ayonda sigumba thak torakpa phai khangani adu warabadi nakoi soina chaina pi badabani asomna khallaga mahangna maki mamangda leiriba nik launa cholaba ising aduta mana phai khango nik launa cholaba isingi imaya sida aina sindur amadi magi leiriba thum masiga panna tolaga saisillagi khalgani aduga morok makumsi khara hapsirani haparoi mathang amuk halaklabadi morok makumsi hapsinduna ngohongi ngasigidi thum amadi sindur siona hektamak tawragi aina kaubada lakadabani lakrabadi mangjagani neo mantra solabani aina tawriba thabak khodimak tengbalo hai lewa mantra sonduna ningthemana dik launa cholaba langtak langba isingi patra pukham maduta sindur amadi thum tolaba khuwa amado saisinki adumna tawrakpa aduta mahaki kapkhiba tel adubu maya thiwanga thidituna mantra sonduna awawa pek diba amaibado mithupe haiduna koilau lautuna unung aduta koichen cheli mayamna pha ku phare aduga amaba singduna isingda lewa khara solaga mamito samthokhali aduna tawbadagidi mamito pitthupadi phakrai adu mamito pangwadi ngamdri mamito ngangsang iju sinthari tawriba matawasida amaiba singaduna is ningthempa hairiba nupa macha sisu araiba madina tehi asuk lugraba mahi asima nga tawniba sinadi mahaksi khar makhai hairi haiba takpani migi masada sigumna chaina pi bai siri haisoi taba amaiba amana hekta mangamgada banati kabak tamkhalakliba satra amana su hekta ma haiba ngamgada banati honaba kan balaman kumningbagi maisakna yamna kanna tamkhibana mahana khara thuna hena haikhibani fare adu targadi ngasigidi loisilasi hayeng mahana kari torokpaka haibadu yenthuknabagi tungda ekoi mayamna amuk kari tawsigi haibadu tanarasi ngasigidi aigi kada hanubainarasi asumna hainaraduna amaiba singdo magi ka singda singaduna pothanakri mathangi ayukni ningthemba ngarangi matau ado mahaksu khara makhaidi kiribani adubu kiba yade aina tawge khangraba thabakti tawduna toklaroi tenjai maru ado makoina phajin khibadagi tawkhibani aina satpa nanghojre haiduna mahak yamna ningam jaramdi mathangdari maonda kapkhiba tenjai khudimak mahana satkani haladuna ma ngasina kari tawsige haiduna jajat mayam ama khalli masidagi di mahakna makoigi pukhridagi lektan khara peklaga mitam ama sari haribi mitam se singasan amaga sumahana yotki singasan amaga sumahana sari adumna sabal loraba singasan ado mahana ningthina thamlabagi tungda
mahana sariba mitam mado ningthaugi luhu upchan biri aduga mahana hairi ngasidi na hak prok prok cha angi khangni dro aina kari torpa ngamba ga haibado ningthau jibandong na hak khang nangna nangi na sanu pi da aina khupang na khunam na ani omna tharuba gi da aduk thina phukhiwa phubada natana aiha ko luren kaktuna hatna bagi damakta yathang tawkiwa nang miyo yama bu wayan laman khumdana khak tok loi an konungi amai ba sing khang dagana khanglei thawaya se thak khaba su jibandong nang budi aina lakna ram lake khangani aduri ngasi asi aina kari tawsi ga ba phare aina tawge khaliba thabak asimak pangthok lake adumna khalaga ningthem bado mahaksu mitam bado kanghanna bagi damakta nungchada phawdok lei aduga sangduna laiki huina hoguna yena sokhini khaladuna adumna tawduna matam bado hawkhri numit adugi numidang wasilakrabani ningthemba sa kabak kabak thonglaga chathoklavagi chungtungda mahakna laisanafam oriba sauraba hari khagok pambi adugi manakta laktuna mahak phamtharari aduga mahakna lewa mantra murum murum solaga lewa sing ado mahaki matha nanthajari aduga yot ki singasan ama mahakna ngasai sakhibado marda mahakna thamlaga mathak aduta singang paikhatli adumna singang matik matik paikhalaba matungda thau haijinduna mai thagalakli asomna manamdagi lawthorakpa kerosene aduna mai chakhalakpa aduna haujikti ngarang ngarang singado chaklei matam aduda ningthembana khangani do ningthau jibando nang ngasidi porok porok changi asomna khallaga ningthembana mai hongna saraba amadi makhada su mai ngarang ngarang thariba mai ngaksang ngangraba chokri singasan aduda piklaba singasan aduda ningthembana ngasai sakhiba mitam makokta luhu upa ningthau jibandong ni khallaga thamkiba ado mahana lewa mantra kaya solaga thawai haplabagi tungda ngaksang ngangna itlaba singasan aduta phamhankhi matawasumna ningthembana ngangsang ngangna salaba singasan aduda jibandonggi saktam doduna sakhiba mitam maduna hek thamkhibaga asomda jibandong do maina prok prok sakpugum masa do phang phang songi masidagi ti mayam kaidorabagi haiduna manai masan singchen sindarakli atamadu jibandong na ai ese sabra yadre he chalo amai ba singkoro ais ais ai nangan ai ning phaibak na singmasi mai nang ngarang chakpugum sare ai na khoi bu tadra bro inin tho ai koi na amai ba ko wa chakri yam thuna lakragani asumna haina ringai khudak aduda amai ba manga lakri matam aduda amai ba sing aduna jibandong atrawliba saktam madu ubada ngakpada thengri masidagi ti makhoi chuchen silatuna isingda lewa mantra khara soladuna amai bana jibandong bu chaithabiri adumna tawdagi di jibandong do tapma tapna hantharakli asomdana kamdori ningthemba mahakna thariba chokri gi sangnganaba chokri ado tapna tapna mutharaktuna hawjati ingthakri matam adu ningthembana nakhoi gumba karislaitraba amaiba singna aina tawba thabak asibu thingnaba honajabasu sari fai nakhoina ngamlagana ngasigi numitta aina jibandong bulaknaba se thingo aduga aina su mahapu agamba thakalaknage mathang tarakpasiri aina kari toropake habado yeng kada chakre ai yetumdana asomna khallaga mahaki manakti junglu thamliba yetum mado makhuna tap paikhatli aduga yitungi matol aduda mamit kuptana ngahaktang munna khana chingdam labagi tungda murum murum lewa khara suruduna manakti junglu thamliba maidam aduda mahana pairiba yetum mado ngsangang itpa horokli adumna yetum maduna ngsangang itpa horokpa aduda asomna jibandong do masada karino ma doctor i tabiribra aiki amai basing isa si karino mai tau tawi sagat pagum karigum ama horakadoribra karino nakhoi kana kana lai ningtho ikoi leji hausimak ningthemagi bayumda chattuna maha kari kari tawriba ka habdu yithotlu karigum maha ngalai sanara mathoklavadi khutak ta phadra porakadabani phagari ningtho ai lalmisa khongsalasi asumna hainaraduna ningthemagi manakta jibandonggi lanmi kuthra hena tharakhi
ꯁꯣꯝꯗꯅ ꯁꯤꯕꯥꯟꯗꯣꯡꯗꯣ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯦ ꯃꯁꯥꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯛꯀꯗꯣꯔꯦ ꯍꯥꯏꯕꯒꯤ ꯁꯥꯎꯝ ꯃꯉꯣꯟꯗ ꯐꯪꯕ ꯍꯧꯔꯛꯂꯤ ꯑꯃꯥꯏꯕꯁꯤꯡꯁꯨ ꯃꯤꯍꯨꯟ ꯊꯥꯍꯨꯟ ꯄꯥꯏꯗꯨꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯔꯤ ꯑꯗꯨꯒ ꯀꯔꯤ ꯀꯔꯤ ꯇꯧꯔꯛꯀꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯗꯨꯅ ꯃꯈꯣꯏꯁꯨ ꯀꯩꯗꯧꯔꯛꯀꯗꯒꯦ ꯍꯥꯏꯕꯗꯨꯅ ꯌꯦꯡꯅꯔꯤꯕꯅꯤ ꯑꯁꯨꯝꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯤꯉꯩ ꯁꯣꯝꯗꯅ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯕꯅ ꯈꯪꯒꯅꯤ ꯉꯪꯁꯪ ꯉꯥꯡꯅ ꯏꯠꯂꯕ ꯌꯦꯇꯨꯝ ꯃꯁꯤ ꯁꯤꯕꯥꯟꯗꯣꯡꯅꯤ ꯈꯜꯂꯒ ꯊꯝꯂꯤꯕ ꯃꯤꯇꯝ ꯑꯁꯤꯗ ꯌꯨꯡꯁꯤꯜꯂꯒꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯆꯩꯅꯥ ꯈꯣꯟꯅ ꯊꯔꯣ ꯊꯔꯣ ꯑꯣꯜꯂꯒꯅꯤ ꯑꯁꯨꯝꯅ ꯅꯤꯡꯊꯦꯝꯅ ꯌꯦꯇꯨꯝ ꯉꯪꯁꯪ ꯉꯥꯡꯅ ꯏꯠꯂꯕꯗꯣ ꯁꯤꯕꯥꯟꯗꯣꯡꯅꯤ ꯈꯜꯂꯒ ꯊꯝꯂꯤꯕ ꯃꯤꯇꯝ ꯑꯗꯨꯗ ꯉꯪꯁꯪ ꯉꯥꯡꯅ ꯏꯠꯂꯕ ꯌꯦꯇꯨꯝ ꯑꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯕꯨꯛꯇ ꯆꯛ 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 ꯊꯤꯟꯗꯠꯂꯛꯏ ꯑꯗꯨꯝꯅ ꯌꯦꯇꯨꯝ ꯑꯗꯨꯅ ꯍꯦꯛ ꯊꯤꯜꯂꯛꯄ ꯈꯨꯗꯤꯡꯒꯤ ꯁꯤꯕꯥꯟꯗꯣꯡꯅ ꯑꯩ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯃꯕꯨꯛꯇꯨ ꯄꯥꯏꯔꯒ ꯊꯔꯣ ꯊꯔꯣ ꯐꯃꯨꯡꯗ ꯑꯣꯜꯂꯝꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯂꯩꯃꯥꯏꯗ ꯑꯣꯜꯂꯤ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯗꯨꯅ ꯑꯃꯨꯛꯀ ꯇꯞꯊꯕꯤꯌꯨ ꯅꯤꯡꯊꯧ ꯑꯩꯈꯣꯏꯅ ꯊꯣꯛꯄ ꯇꯥꯏꯅꯖꯒꯦ ꯍꯥꯏꯗꯨꯅ ꯊꯦꯝꯖꯤꯟꯕꯁꯦ ꯐꯥꯎꯕꯗ ꯃꯍꯥꯛ ꯈꯥꯡꯕ ꯉꯝꯗꯨꯅ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯗꯨꯅ ꯅꯈꯣꯏꯅ ꯑꯩꯒꯤ ꯑꯁꯨꯛ ꯋꯥꯅ ꯋꯥꯔꯕ ꯃꯇꯝ ꯑꯁꯤꯗ ꯈꯥꯕꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯆꯩꯔꯤ ꯇꯧꯐꯝ ꯈꯪꯗ꯭ꯔꯕ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯇꯥꯟꯅꯔꯕꯒꯤ ꯇꯨꯡꯗ ꯃꯈꯣꯏꯁꯨ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯗꯨꯅ ꯃꯕꯨꯛ ꯑꯗꯨꯗ ꯏꯁꯤꯡꯅ ꯈꯨꯄꯥꯛꯇ ꯍꯩꯖꯤꯜꯂꯕ ꯃꯇꯨꯡꯗ ꯃꯕꯨꯛ ꯑꯗꯨꯗ ꯅꯥꯟꯕꯗꯒꯤ ꯂꯣꯏꯅꯃꯛ ꯇꯞꯅ ꯇꯞꯅ ꯑꯃꯨꯛ ꯐꯈ꯭ꯔꯤ ꯁꯣꯝꯗꯅ ꯁꯤꯕꯥꯟꯗꯣꯡ ꯅꯨꯡꯁꯥ ꯐꯨꯏꯅ ꯍꯣꯜꯂꯤ ꯁꯤꯕ ꯃꯆꯦꯠ ꯈꯥꯛꯅ ꯋꯥꯟꯊꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯈ꯭ꯔꯤ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯅꯤꯡꯊꯦꯝꯕ ꯁꯣꯝꯗ ꯍꯧꯅ ꯍꯧꯅ ꯅꯣꯛꯂꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯅꯣꯛꯂꯤꯉꯩꯗ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯁꯥꯎꯒꯨꯝ ꯑꯃ ꯐꯪꯉꯛꯂꯤ ꯍꯥꯏ ꯀꯔꯤꯅꯣꯗ ꯂꯥꯟꯃꯤꯁꯤꯡ ꯂꯥꯛꯄ꯭ꯔꯥ ꯀꯩꯅꯣ ꯁꯒꯣꯜ ꯃꯈꯣꯜ ꯑꯁꯤꯗꯤ ꯃꯥꯅꯤꯗꯅ ꯁꯤꯗꯤ ꯐꯩ ꯑꯩ ꯏꯁꯣꯔꯒꯤ ꯑꯣꯏꯖꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯄꯨꯊꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯂꯝꯕꯤ ꯊꯠꯂꯒꯦ ꯍꯩ ꯍꯌꯥ ꯍꯩ ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯇꯣꯡꯕ ꯂꯥꯏꯑꯣ ꯊꯣꯛꯂꯛꯂꯣ ꯅꯪꯒꯤ ꯁꯤꯟꯊꯥ ꯄꯥꯡꯂꯒꯦ ꯑꯁꯨꯝꯅ ꯅꯤꯡꯊꯦꯝꯕꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯗꯨꯅ ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯇꯣꯡꯕ ꯂꯥꯏ 10 ꯀꯧꯊꯣꯛꯈ꯭ꯔꯤ ꯑꯗꯣꯝꯅ ꯀꯧꯊꯣꯛꯄꯗꯒꯤꯗꯤ ꯐꯤꯃꯨ ꯁꯦꯠꯄ ꯃꯀꯣꯛꯅ ꯁꯔꯨ ꯁꯔꯥꯡ ꯑꯣꯏꯔꯕ ꯁꯒꯣꯜ ꯇꯣꯡꯕ ꯂꯥꯟꯃꯤ 10 ꯊꯣꯔꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯅꯤꯡꯊꯦꯝꯕꯗ ꯀꯔꯤ ꯇꯧꯖꯧ ꯍꯥꯏꯕꯅꯣ ꯍꯥꯏꯗꯨꯅ ꯄꯨꯅꯦꯝꯖꯗꯨꯅ ꯈꯨꯔꯨꯝꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯦꯝꯕꯅ ꯇꯥꯕꯤꯌꯨ ꯈꯨꯌꯨꯝ ꯂꯩꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯕꯨ ꯐꯥꯕ ꯂꯥꯛꯂꯤꯕ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯇꯛꯈꯥꯏꯗꯨꯅ ꯇꯥꯟꯈꯥꯏꯈꯣ ꯁꯤꯕ ꯃꯆꯦꯠ ꯈꯥꯛꯅ ꯐꯨꯔꯒ ꯋꯥꯔꯛꯇꯨꯅ ꯊꯥꯈꯤꯒꯗꯕꯅꯤ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯕ ꯀꯗꯥꯏ ꯐꯥꯎꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯆꯥꯡꯌꯦꯡ ꯎꯠꯄꯤꯔꯣ ꯐꯒꯅꯤ ꯅꯤꯡꯊꯦꯝꯕꯒꯤ ꯌꯥꯊꯪ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯆꯔꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯇꯣꯡꯕ ꯁꯔꯨ ꯁꯔꯥꯡꯅ ꯃꯀꯣꯛ ꯑꯣꯏꯕ ꯐꯤꯃꯨ ꯁꯦꯠꯄ ꯃꯈꯣꯏ 10 ꯑꯗꯣ ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯌꯥꯡꯅ ꯊꯧꯈ꯭ꯔꯤ ꯃꯤꯀꯨꯞꯇ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯤ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯁꯒꯣꯜ ꯂꯥꯟꯃꯤꯁꯤꯡ ꯑꯗꯣ ꯍꯧꯖꯤꯛ ꯅꯤꯡꯊꯦꯝꯕꯒꯤ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯄꯗ ꯅꯤꯡꯊꯦꯝꯕꯅ ꯊꯥꯞꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯤꯕꯗꯣ ꯎꯔꯤ ꯑꯗꯨꯕꯨ ꯂꯩꯔꯤꯕꯗꯣ ꯅꯤꯡꯊꯦꯝꯕꯅꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏꯅ ꯈꯪꯕ ꯅꯠꯇꯦ ꯅꯤꯡꯊꯦꯝꯕꯒꯤ ꯌꯨꯝꯒꯤ ꯌꯦꯅꯈꯥꯒꯤ ꯈꯔ ꯊꯥꯞꯇꯛꯅ ꯍꯧꯔꯤꯕ ꯍꯩꯔꯥꯡꯒꯣꯏ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯀꯅꯥꯅꯣ ꯑꯃ ꯂꯩꯔꯤꯕꯗꯣ ꯃꯈꯣꯏꯅ ꯎꯈ꯭ꯔꯕꯅꯤ ꯑꯗꯨꯝꯅ ꯎꯕꯗꯨꯗ ꯃꯗꯨ ꯇꯝꯅ ꯊꯧꯖꯤꯜꯂꯛꯄꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯇꯨꯡꯂꯣꯝꯗꯒꯤ ꯊꯧꯒꯠꯂꯛꯄ ꯁꯒꯣꯜ ꯂꯥꯟꯃꯤ ꯈꯔꯅ ꯄꯥꯏꯔꯛꯄ ꯁꯥꯡꯂꯕ ꯁꯥꯖꯩ ꯂꯤꯆꯩ ꯀꯌꯥꯅ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯂꯥꯛꯂꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯄꯣꯗ꯭ꯔꯣꯞ ꯐꯨꯊꯔꯛꯏ ꯑꯗꯨꯝꯅ ꯐꯨꯊꯔꯛꯄꯗꯨꯗ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ ꯂꯥꯟꯃꯤꯁꯤꯡꯗꯣ ꯑꯔꯥꯛ ꯑꯈꯪꯅꯗꯨꯅ ꯀꯔꯤꯅꯣ ꯁꯤꯗꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯦꯝꯕꯒꯤ ꯃꯅꯥꯛ ꯇꯝꯅ ꯊꯧꯖꯤꯜꯂꯝꯕ ꯖꯒꯣꯏ ꯁꯒꯣꯜ ꯄꯨꯝꯅꯃꯛ ꯑꯗꯣ ꯀꯣꯅꯨꯡ ꯍꯟꯗꯨꯅ ꯊꯧꯅꯈ꯭ꯔꯤ ꯑꯗꯨꯕꯨ ꯀꯣꯅꯨꯡꯒꯤ ꯁꯅꯊꯣꯡ ꯌꯧꯕ ꯐꯥꯎꯕ ꯇꯥꯡꯗꯨꯅ ꯀꯟꯊꯔꯛꯄꯗꯒꯤ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯣꯅꯨꯡꯂꯣꯝꯗ ꯊꯧꯖꯤꯜꯂꯛꯈꯤ ꯂꯥꯟꯃꯤ 30 ꯑꯗꯨꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯣꯅꯨꯡꯂꯣꯝꯗ ꯊꯧꯖꯤꯜꯂꯛꯄꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯁꯤꯕꯥꯟꯗꯣꯡ ꯉꯛꯄꯗ ꯈꯝ ꯊꯦꯡꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯅꯥꯏ ꯃꯁꯜꯁꯤꯡ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯀꯧꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯂꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯁꯤꯕꯥꯟꯗꯣꯡꯅ ꯑꯥꯌꯨ ꯂꯥꯟꯃꯤꯁꯥ ꯅꯈꯣꯏꯗ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯛꯂꯦ ꯑꯗꯨꯛ ꯌꯥꯝꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯂꯥꯛꯂꯤꯕꯕꯨ ꯅꯈꯣꯏ 30ꯕꯨ ꯀꯅꯥꯅ ꯂꯥꯛꯆ ꯈꯨꯗꯨꯝ ꯆꯠꯂꯛꯄꯅꯣ ꯍꯥꯏꯌꯨ ꯑꯩꯉꯣꯟꯗ ꯏꯅꯤꯡꯊꯧꯅ ꯆꯤꯡꯅꯕꯤꯔꯤꯕ ꯃꯗꯨ ꯆꯨꯝꯂꯝꯒꯗꯕ ꯃꯥꯜꯂꯤ ꯅꯤꯡꯊꯦꯝꯕ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯗꯨꯒꯤ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯅꯤꯡꯗ ꯍꯧꯕ ꯃꯃꯤꯡꯗꯨꯕꯨ ꯍꯩꯔꯥꯡꯒꯣꯏ ꯍꯩꯔꯥꯡꯒꯣꯏ ꯄꯥꯝꯕꯤ ꯃꯈꯣꯡꯗ ꯀꯅꯥꯅꯣ ꯑꯃ ꯂꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯍꯧꯏ ꯃꯗꯣ ꯅꯤꯡꯊꯦꯝꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯅꯈꯣꯏꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯐꯥꯗꯨꯅ ꯄꯨꯔꯛꯇ꯭ꯔꯕ꯭ꯔꯣ ꯉꯥꯛꯄꯤꯒꯅꯤ ꯏꯅꯤꯡꯊꯧ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯁꯤꯜꯂꯨꯕꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯑꯃꯨꯕ ꯐꯤꯖꯣꯜ ꯁꯦꯠꯄ ꯂꯥꯟꯃꯤ 10 ꯂꯥꯛꯇꯨꯅ ꯃꯈꯣꯏꯅ ꯄꯥꯏꯔꯛꯄ ꯁꯥꯖꯩꯅ ꯑꯩꯈꯣꯏꯕꯨ ꯇꯥꯟꯗꯨꯅ ꯀꯜꯂꯤ ꯑꯩꯈꯣꯏꯁꯨ ꯆꯤꯡꯒꯣꯏꯅ ꯉꯥꯛꯄ ꯌꯥꯕ ꯉꯥꯛꯄꯅꯤ ꯆꯤꯡꯒꯣꯏꯅ ꯉꯥꯛꯅ ꯍꯤꯅꯣꯞ ꯂꯥꯎꯔꯕ ꯁꯥꯖꯩꯁꯤꯡ ꯑꯗꯨꯅ ꯀꯟꯊꯔꯛꯄꯗ ꯁꯌꯦꯡ ꯄꯥꯝꯕꯣꯝ ꯀꯅꯥꯒꯤ ꯃꯥꯏ ꯃꯤꯠ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ꯭ꯔꯦ ꯌꯦꯡꯕꯤꯌꯨ ꯏꯅꯤꯡꯊꯧ
ꯑꯩꯈꯣꯏꯒꯤ ꯏꯁꯥꯗ ꯇꯥꯔꯤꯕ ꯆꯩꯔꯝꯁꯤꯡ ꯑꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯐꯨꯔꯤꯠ ꯂꯧꯊꯣꯔꯛꯏ ꯑꯗꯨꯅ ꯂꯧꯊꯣꯔꯛꯄꯗꯨꯗ ꯃꯅꯝ ꯑꯃꯗꯤ ꯃꯄꯥꯝꯕꯣꯝ ꯃꯈꯨꯠ ꯃꯁꯥ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗꯅ ꯆꯩꯔꯝꯅ ꯑꯃꯨꯛꯇꯣꯏꯕ musin muna ngaksang ngangna tattuna saitatuna amadi maram sanga sanga taribada ubada ningthau ngakpada loirei masidagiti ningthau chibandongna thoi mana duk yongna ikhoi usit throidabadi ningthau chibandong kanano haibado khangan ba taredana chalu hayeng ayubak mahakpu phadra yoling phalang puduna porakkadabani adugi matungda aina mongoda kari toba ngammi haibado hayeng ayuk sodar utlagani karisu leitaba magumba praja amana aingondu usit thoidaba ai se leipak asigi ningthau ni haiba mahakna kawba sai lanmisa salu potharoro aduga ipu amaiba khudimak nasu aingonda amukhna taroktanaba kariguma khadi tobiram nasu khangboda thuknu wakhri iningthau aikhoina loina phananaba sinjaragi hantak magumana kapakpa hikap ten kapta changma ngamdanabagidama aikhoina iningthaugi nakanda thakhan khanjangani aduga koibada aikhoina tenjai jungduna iningthaubu ngak senjaragi aikhoina ngasai ayukna kari torokadakani haibado khanghoudabadagi amadi kaisu tororodra haiduna laithoknubadagi aikhoi ngasidi iningthaugi mafamda chopa ikaiba haitaba amaiba haibado oirabani ipusa madugi mabatam natri aikoi masen waronaba amadi amana maran thangdabagi darkar oitri aduna iningthau aida mayamgi damaka tawjaba thabaksing khangbire haireraga mayamnasu aibu ngakpi senbiu ipu khoina aibu ngakpi senbirabadi karamba laina senbigani phare ipu khoisu thabak thogai loibirabadi ipu khoigi kakhada hanbiro aduga nasuiba aihaksu khomlen tungkhun nghaktang tanba yabri yengi asumna hayanarabagi tungda mayamdo mathang chatnakhri adubu tasengwadi ningthau chibandong saunangbana mai haurabani mahaku pharunabagi thakiba manai singbu phuduna tharakhiba amadi mangonda tawhaliba thapak asida ningthau chibandongna ningthibabu hek thengnabaga hatlagi haibase mahagi chapchaba magi wasak oikhri tawriba thokliba thaudok wathok amadi I pau punamak thadoi sana su loinamak taribani thadoi sanana mahake masem singda aikhoigi pabung ningthauda karino mahanga torliba sibo masidi magi punsi soidana loikragani ningthauga muknaba haibase afaba nati mangondagi hena hairaba sama hena hairaba amaiba kaya sana kunungda leiri haibase mahana karigi khangribano haibna thadoi sanana kaptuna masem singda wakatli matam aduda masem singasina karisu khaluragunu hojikti mana tawbana mana phangba aina tawbana aina phangbani masida aikoina waronabagi mathau tadre nang sumagi wakhal kawkhro haiduna themjinbiri asumna tawduna hojikti sana kunungda leramba mi punamak magi kakhada lengchinnaduna tumba yaw amadi wakhan khanba yaw leinakhri aduga sana kunungda santri tariba lanmi singdi hojik sukucha chatuna karaida kari leibage haibato thijillari somdra ningthemba ngasigi tawon thokpa thabak punamak tawri amadi mahana kauruba sagol lanmi singadugi ningthina chakthak pirabage tungda magi mahan phamda halan khrabani matau asumna ningthemba thabak thoram punamak loirabage tungda mainam mado muthatkri aduga mahakna imungdomda tumina changkhi mahana asumna tawribagi maramdi mainam paiduna imung changkhribadi arapada lumduni jingamba mi singna mahak ase ningthembani haibado sodana khangkhragani maramdi magi ningthembagi yumda changbanina ningthemba oibam thoi haibado khangkhragani khanduna mainam muthalaba matung pumam mamhallaga mahana yumanungda changkhibado udunaba tawriba singlaba chalakni matawa somna ningthemba mahaki imungda changlabagi tungda mainam chukhattuna bahak nungaidana tumthakri mathangi ayukni ningthemba yahodri masidagidi mahana yahaurakpada mangolda lanmi singda mahaku toina ningthibabu kauduna leirami matam adu ningthemana ai konungi lanmi singasi aibu phaba lakle male karisu leitaba ningthau nang na aibu pharaga loren ka ke khanba thai phai aina kari toba ngambage haibadu ullage ngasidi phai ai ring thoksana ko hi kasinda changdaba yadre asomna ningthemba sana mahi kasinda changki
ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯣꯝꯗ ꯁꯨꯃꯥꯡꯗꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯅꯤꯡꯊꯦꯝꯕ ꯁꯅꯥ ꯀꯣꯅꯨꯡꯗꯒꯤ ꯂꯥꯛꯄꯅꯤ ꯑꯩꯈꯣꯏ ꯁꯒꯣꯜ ꯂꯥꯟꯃꯤ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯅꯍꯥꯛ ꯅꯤꯡꯊꯧꯅ ꯀꯧꯈꯠꯂꯛꯂꯤ ꯆꯠꯇꯕ ꯌꯥꯔꯔꯣꯏ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯆꯠꯀꯗꯕꯅꯤ ꯊꯣꯛꯂꯛꯂꯣ ꯅꯤꯡꯊꯦꯝꯕ ꯍꯧꯖꯤꯛ ꯅꯨꯃꯤꯠ ꯆꯞ ꯆꯨꯡꯗꯕꯁꯤ ꯐꯥꯎꯕꯗ ꯊꯣꯛꯂꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤꯅꯤ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕ ꯍꯧꯖꯤꯛ ꯅꯨꯃꯤꯠ ꯗꯥꯔꯤ ꯌꯧꯔꯐꯥꯎꯕ ꯅꯪꯅ ꯊꯣꯛꯂꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯧꯖꯤꯛ ꯅꯨꯃꯤꯠ ꯗꯥꯔꯤ ꯌꯧꯔꯦ ꯊꯣꯛꯂꯛꯂꯣ ꯃꯇꯝ ꯑꯗꯨ ꯅꯤꯡꯊꯦꯝꯕ ꯊꯣꯡ ꯍꯥꯡꯂꯒ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯑꯩ ꯂꯥꯛꯆꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯊꯣꯛꯂꯛꯏ ꯊꯣꯡ ꯂꯣꯟꯁꯤꯜꯂꯣꯝꯗꯤ ꯑꯗꯨꯗꯒꯤꯗꯤ ꯅꯤꯡꯊꯧ ꯆꯤꯕꯥꯟꯗꯣꯡꯒꯤ ꯃꯅꯥꯛꯇ ꯂꯥꯟꯃꯤꯁꯤꯡ ꯑꯃꯗꯤ ꯅꯤꯡꯊꯦꯝꯕ ꯃꯈꯣꯏ ꯄꯨꯟꯅ ꯂꯥꯛꯂꯤ ꯅꯤꯡꯊꯦꯝꯕ ꯑꯃꯗꯤ ꯅꯤꯡꯊꯧ ꯆꯤꯕꯥꯟꯗꯣꯡꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯒ ꯆꯠꯃꯤꯟꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯅꯥꯅꯣ ꯈꯪꯗꯕ ꯃꯤꯑꯣꯏ ꯑꯃꯅ ꯅꯤꯡꯊꯦꯝꯕꯒꯤ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨ ꯇꯞꯅ ꯂꯣꯟꯁꯤꯜꯍꯧꯈꯤ ꯃꯁꯤꯗꯒꯤꯗꯤ ꯅꯤꯡꯊꯦꯝꯕ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯌꯣꯠꯂꯤꯡ ꯐꯔꯥꯡ ꯆꯟꯗꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯄꯣꯔꯛꯂꯤ ꯀꯣꯅꯨꯡ ꯌꯧꯔꯕꯗ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯅꯤꯡꯊꯧ ꯆꯤꯕꯥꯟꯗꯣꯡꯒꯤ ꯃꯅꯥꯛꯇ ꯅꯤꯡꯊꯦꯝꯕꯕꯨ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯁꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯆꯤꯕꯥꯟꯗꯣꯡꯅ ꯅꯤꯡꯊꯦꯝꯕ 이꾸 이붕어 아이고데 이꾸 거럭가노 낭군바 아마나 아이고데 이꾸 거바 빡자리 낭 보이기 야 오이루바시리 이마 오이루바시리 온톡나 아이고다 망작사바 아이 까나레이 딱비유 이닝토 ngaanwai tawkhiba uduga mahousaagi duga chap manana mahaku lichai karalakunan phugadabani nongmagi sing mari ama paw pithakpa yaroi kangsi siangadabani ai busittaba saradana chakro chalu masak asi yingde phagani ningthau ai ningtheba ningthau sanaya thangni chalu asumna haiduna ningtheba bu makoigi mi phufam boidiba darbar adu puthuraktuna mahaku sauraba yumbi amata punsinduna julin pharang chalaba matungda mahaku phuba horokle saising masing khangdana putharakpa adu ta ningthemba hoi haidi mai haidi tumina dumak leiri chaina amata phangtabagum masidagidi mabu phuri ba lalmising aduna hena saraktuna lichai kalalaktuna hanjin phuri ising haira duna adubu mahakti karimata nadabagum uiduna dum leithokri tawriba matau adutta sauningbana ngawraba nthau chibandongna aya kaya dami usitriba asukkan phuriba manam masi unsa tattuna i thoktuna oro sintharabasi phawbada karisu tawdaba sai fai khangwajado lanmisa iningthau manam madada thum chaiselu hai phagani iningthau ai lami che thum chaiselu aduga lanmisa iningthau 자시레바 마뚱데 쿠박나 수루수루 노이게다바니 아두가 자싱 마싱 캉드나 푸타게다바니 파가니 닝토 아숨다 닝티엠바다 마하키 만난간기 속도나 사이나 푸부기 마탓 딸라바 운자도 마폰 따라바 마폰 까이라바 운사 아두다 툼자이신키 아둠나 툼자실락바 아두 파우보다 닝티엠바 호이 마이디 마이 하이디 뚜빈데 렙라가 아두막 레이리 마시데기디 마얌나 몽온다 tumjasilaba jaga aduda suru nojunasu yamna kanna laknari adubu ningthembadi hoi mai amata haidi tumina dumak leiri sauningmana ngawrba ningthongna lanmisa mangoda phurubage karabalaiti matam mangnabadi satlu ngahanwaida aina nakhoja sinakhiba famadu makada mahaku luren kaktuna haluro adumna hairapaduta thadoi sana chensil laktuna ipa ningthau mana tawgiba thabak khudima aigi yengtuna ngakpiyu hanta muktanga ngakpirabadi ipa ningthaugi mai chomnaba kasu tawlaroi aikhoi masem nukhijana leiminarasi hairi adubu hadoi sana ki wa do ningthau jiban dongna takhidrei manai masil kausinduna thadoi sana pu puselhantrei madugi matung thadoi sana gi mahaki manaktaki ningthemba ningthau manai mayamna puduna joling khrang thangtuna puduna chakri adumapu hena ngakribadi makhong makhutta youtube na thombadagi pungti ektik lo makhong ado lepkhatuna adumak chakhi chaina amata phawdubagum tawri mo asida ningthau chibandong na ngakpaga amaga loinana mahke marit khaba matawatubu hena ki pokli masidagidi ningthau chibandong gi manaktagi asum pu khibana ningthemba midyeng tamkhri masigi matung haujikti ningthau chibandongna hairakkhibagi matungina sauraba thaibong pambi amagi makhongda ningthemba pusallakli aduga manaising aduna makok maru lonan khurum halami
matam aduda manai amana thauraba thangsang ama lokthorktuna ningthembagi manga kakkhri adumna manga kakhrabagi tungda mahaki asiba haksang do langcha kwakna chajasanu haiduna lamhang amada amu huntoklamlaga manai singa do sana kunung tamna akaka makok ado paiduna ningthogda utlarari matam aduda ningthogdo peladuna tas adu mangaidara mage makok asiri aida section thamgani taribara lanmisa takpiyu iningthau aigi loren thamba ka aduda mahaki makok asisu sagai saduna thamgadabani saru sarang onjiba phawa phagani iningthau ningthau waingonda khanaba hauraba singnaba sarabadi loren kaktuna na thai mangledo phai khangmoitrada aigi ningba punamak thungli aigi yekna tingkhang leitri horen dagiri nena tana ningai da tumge khangani asumna ningthau chibandong jamna harauna midang aduma tumnabagi damakta sem sanabagi leikhi hairiba numit asigi numidang asimadi numit dang wairam hek wairak padagi hauna ningthau chibandonggi yathangna ningthemba siba numit asidi harau dongai ba phongdu u ahau ba sagadabani sana kununga ahau atum thongkatlo aduna lebak praja mayam da su yen thokho haiduna ningthau chibandongna harau ba phongdokpadagi mayam punamak thong thakuna sari amadi yelari harau nungai ba phongdoktuna isai nomai tawduna kaya da langliba ahau atum saba lakhiba singadugi marakta yawba ahan kharana amadi manai kharana su sibon ngangai madudi ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯄꯨꯡꯉ ꯀꯛꯇꯨꯅ ꯍꯥꯠꯈꯤꯕ ꯅꯤꯡꯊꯦꯝꯕꯗ ꯅꯠꯇ꯭ꯔꯅꯦ ꯑꯁꯤꯗ ꯍꯥꯎꯐꯤ ꯑꯃ ꯏꯜꯂꯒ ꯆꯠꯈ꯭ꯔꯤꯕꯁꯤꯕꯣ ꯑꯩꯈꯣꯏꯗꯒꯤꯁꯨ ꯑꯍꯥꯎ ꯑꯊꯨꯝ ꯂꯧꯔꯒ ꯆꯠꯈ꯭ꯔꯦ ꯑꯁ ꯑꯩꯗꯤ ꯃꯤꯠ ꯅꯥꯁꯤ ꯆꯣꯏꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯃꯤ ꯍꯥꯠꯄ ꯍꯥꯏꯕꯁꯦ ꯍꯟꯗꯛꯀꯤꯁꯤꯅ ꯑꯍꯥꯟꯕꯅꯤ ꯂꯥꯟꯃꯤ ꯑꯣꯏꯅ ꯆꯪꯉꯛꯄꯗꯒꯤ ꯂꯥꯟꯁꯨ ꯑꯃꯨꯛꯇ ꯐꯥꯎꯕ ꯆꯠꯇ꯭ꯔꯤ ꯑꯩꯗꯤ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯚꯨꯠ ꯑꯣꯟꯗꯨꯅ ꯂꯥꯛꯂꯤꯕ ꯖꯥꯠꯂꯥ ꯑꯃꯥꯏꯕ ꯑꯃ ꯍꯥꯠꯄ ꯍꯥꯏꯕꯁꯤ ꯏꯆꯝ ꯆꯝꯃꯗꯤ ꯈꯛ ꯇꯣꯛꯂꯣꯏ ꯀꯝꯗꯧꯁꯤꯒꯦ ꯍꯦꯔ ꯏꯇꯥꯎ ꯅꯪꯁꯨ ꯑꯣꯟꯊꯣꯛꯄ ꯑꯣꯏꯅꯤꯡꯕ ꯑꯣꯏꯖꯁꯅꯨ ꯁꯅꯥ ꯀꯨꯅꯨꯡꯗꯅꯦ ꯑꯩꯈꯣꯏꯗ ꯂꯩꯔꯤꯕꯁꯦ ꯀꯔꯤꯕꯨ ꯇꯧꯖꯔꯨꯕꯅꯤ ꯃꯥꯅ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯍꯣꯏꯗꯦꯍꯦ ꯁꯅꯥ ꯀꯨꯅꯨꯡꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯅ ꯀꯤꯕ ꯍꯧꯅꯗꯦ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯃꯈꯣꯏꯁꯨ ꯐꯥꯊꯅꯈꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯣꯏꯁꯤꯜꯂꯛꯄ ꯄꯨꯡ 12 ꯑꯣꯏꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗꯅꯤ ꯅꯤꯡꯊꯦꯝꯕ ꯇꯨꯃꯤꯟꯅ ꯊꯣꯔꯛꯂꯒ ꯃꯍꯥꯛꯅ ꯃꯥꯒꯤ ꯂꯥꯏ ꯁꯥꯟꯅꯐꯝ ꯑꯣꯏꯔꯤꯕ ꯍꯩꯔꯥꯡꯒꯣꯏ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯐꯝꯂꯒ ꯃꯩꯅꯝ ꯆꯨꯈꯠꯇꯨꯅ ꯈꯨꯕꯥꯛ ꯄꯣꯔꯣꯛ ꯈꯨꯗꯨꯅ ꯂꯥꯏ ꯇꯥꯏꯅꯕ ꯍꯧꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯅꯤꯡꯊꯦꯝꯕꯅ ꯂꯥꯏ ꯁꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯍꯩꯔꯥꯡꯒꯣꯏ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯐꯝꯊꯔꯛꯂꯒ ꯃꯩꯅꯝ ꯆꯨꯈꯠꯇꯨꯅ ꯂꯥꯏ ꯇꯥꯏꯅꯕ ꯍꯧꯔꯛꯏ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯂꯥꯏ ꯇꯥꯏꯅꯔꯛꯄ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯃꯛꯇꯗ ꯆꯤꯡꯉꯨ ꯂꯌꯥꯝ ꯈꯔ ꯂꯥꯛꯇꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯉꯨ ꯂꯌꯥꯝꯁꯤꯡ ꯑꯗꯨꯅ ꯅꯤꯡꯊꯦꯝꯕꯗ ꯀꯔꯤ ꯁꯤꯟꯊꯥ ꯄꯥꯡꯖꯧꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨ ꯅꯤꯡꯊꯦꯝꯕꯅ ꯅꯈꯣꯏꯕꯨ ꯑꯩꯅ ꯀꯧꯕꯗꯤ ꯑꯇꯩ ꯀꯔꯤꯒꯤ ꯅꯠꯇꯦꯗꯣ ꯅꯈꯣꯏꯒꯤ ꯁꯤꯟꯊꯥ ꯈꯔ ꯄꯥꯡꯍꯟꯒꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯅꯈꯣꯏꯕꯨ ꯀꯧꯔꯤꯕꯅꯤ ꯑꯗꯨꯅ ꯇꯣꯟꯕꯗꯒꯤ ꯇꯣꯜꯂꯕ ꯅꯤꯡꯊꯦꯝꯕ ꯑꯩꯒꯤ ꯏꯇꯦꯡ ꯑꯁꯤ ꯅꯈꯣꯏꯅ ꯈꯔ ꯄꯥꯡꯕꯤꯌꯨ ꯁꯅꯥ ꯀꯣꯅꯨꯡꯗ ꯆꯠꯇꯨꯅ ꯂꯩꯔꯝꯕ ꯂꯥꯟꯃꯤ ꯑꯃꯗꯤ ꯃꯔꯨꯑꯣꯏꯅ ꯅꯤꯡꯊꯧ ꯆꯤꯕꯥꯟꯗꯣꯡꯗ ꯅꯈꯣꯏꯅ ꯑꯋꯥꯕ ꯄꯤꯔꯨ ꯑꯗꯨꯒ ꯅꯣꯡꯉꯥꯟꯗ꯭ꯔꯤꯉꯩ ꯇꯟꯅ ꯍꯜꯂꯛꯀꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯥꯏꯕꯅ ꯐꯥꯔꯕꯗꯤ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯁꯥꯎꯝ ꯑꯃ ꯄꯤꯔꯛꯀꯗꯕꯅꯤ ꯑꯗꯨꯃꯥꯏꯅ ꯄꯤꯔꯛꯂꯕꯗꯤ ꯑꯩꯅ ꯅꯈꯣꯏꯕꯨ ꯏꯂꯥꯏ ꯂꯥꯏꯅ ꯀꯟꯒꯗꯧꯔꯤꯕꯅꯤ ꯅꯈꯣꯏꯅ ꯇꯨꯃꯤꯟꯅ ꯈꯛ ꯂꯩꯊꯣꯏꯗꯕꯅꯤ ꯑꯗꯨꯒ ꯅꯈꯣꯏ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯑꯅꯤ ꯑꯃꯅ ꯀꯣꯅꯨꯡ ꯃꯅꯨꯡ ꯆꯪꯒꯗꯕꯅꯤ ꯑꯗꯨꯒ ꯑꯃꯅ ꯁꯅꯊꯣꯡꯗ ꯂꯩꯍꯧꯒꯗꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯅꯨꯡꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯑꯀꯨꯞꯄ ꯃꯔꯣꯜ ꯄꯨꯝꯅꯃꯛ ꯑꯩꯉꯣꯟꯗ ꯄꯤꯔꯛꯀꯗꯕꯅꯤ ꯀꯣ ꯆꯠꯂꯣ ꯑꯩꯒꯤ ꯌꯋꯥ ꯃꯇꯨꯡ ꯏꯟꯅ ꯁꯤꯟꯊꯥ ꯄꯥꯡꯖꯔꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯅꯤꯡꯊꯦꯝꯕꯅ ꯀꯧꯔꯤꯕ ꯆꯤꯡꯉꯨ ꯂꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯍꯨꯝ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯁꯣꯝꯗ ꯏꯅꯤꯡꯊꯧ ꯆꯤꯕꯥꯟꯗꯣꯡꯗꯣ ꯃꯍꯥꯛ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤꯉꯩ ꯃꯇꯝꯅꯤ ꯃꯍꯥꯛꯇꯤ ꯅꯤꯡꯊꯦꯝꯕꯁꯦ ꯁꯤꯈ꯭ꯔꯦ ꯈꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯆꯤꯕꯥꯟꯗꯣꯡꯒꯤ ꯂꯨꯈꯨꯝꯗ ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯑꯣꯟꯕ ꯆꯤꯡꯉꯨ ꯂꯌꯥꯝ ꯐꯠꯇꯕ ꯑꯣꯜꯂꯕ ꯅꯃꯨ ꯇꯥꯏꯕꯪ ꯃꯤꯗꯒꯤ ꯑꯣꯟꯈꯤꯕ ꯐꯠꯇ꯭ꯔꯕ ꯕꯨꯠ ꯑꯅꯤꯗꯨ ꯂꯥꯛꯇꯨꯅ ꯆꯤꯕꯥꯟꯗꯣꯡꯒꯤ ꯃꯀꯣꯛ ꯃꯄꯥꯗ ꯂꯦꯞꯂꯔꯤ ꯑꯗꯨꯒ ꯃꯈꯣꯏꯗꯒꯤ ꯌꯥꯝꯅ ꯄꯥꯡꯒꯟ ꯀꯜꯂꯕ ꯊꯥꯡ ꯁꯨꯔꯤ ꯑꯃ ꯂꯧꯊꯣꯔꯛꯏ ꯑꯁꯨꯝꯅ ꯂꯧꯊꯣꯔꯛꯂꯒ ꯅꯤꯡꯊꯧ ꯆꯤꯕꯥꯟꯗꯣꯡꯒꯤ ꯃꯔꯥꯏꯕꯛꯇ ꯌꯥꯝꯅ ꯀꯟꯅ ꯊꯨꯝꯅ ꯊꯤꯟꯈꯤ ꯃꯇꯝ ꯑꯗꯨꯗ ꯆꯤꯕꯥꯟꯗꯣꯡ ꯑꯩ ꯀꯣꯛ ꯆꯤꯛꯂꯦ ꯍꯥꯏ ꯅꯈꯣꯏꯕꯨ ꯀꯅꯥ ꯂꯩꯕꯒꯦ ꯑꯩꯒꯤ ꯀꯣꯛ ꯆꯤꯛꯑꯦꯅꯦ ꯍꯥꯏꯗꯨꯅ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯁꯤꯔꯗꯧꯒꯤ ꯂꯥꯎꯈꯤ ꯑꯗꯨꯝꯅ ꯅꯤꯡꯊꯧ ꯆꯤꯕꯥꯟꯗꯣꯡꯅ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯉꯥꯛꯂꯤꯕ ꯁꯟꯇ꯭ꯔꯤ ꯇꯥꯔꯤꯕ ꯃꯅꯥꯏ ꯃꯁꯜꯁꯤꯡ ꯑꯃꯗꯤ ꯑꯃꯥꯏꯕ ꯌꯥꯎꯅ ꯆꯦꯟꯁꯤꯟꯅꯔꯛꯂꯤ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯆꯤꯕꯥꯟꯗꯣꯡꯅ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯁꯤꯜꯂꯒ ꯐꯃꯥꯡꯗ ꯊꯔꯣ ꯑꯣꯟꯗꯨꯅ
ꯑꯩꯒꯤ ꯀꯣꯛ ꯑꯁꯤꯗ ꯃꯆꯤꯟ ꯇꯨꯝꯕ ꯄꯣꯠ ꯑꯃꯅ ꯊꯤꯜꯂꯛꯄꯒꯨꯝ ꯅꯥꯕꯅ ꯉꯥꯎꯔꯦ, ꯀꯣꯛꯁꯦ ꯆꯤꯛꯄꯅ ꯂꯣꯏꯔꯦ꯫ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯜꯂꯨ ꯑꯃꯥꯏꯕ ꯁꯥ, ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯜꯂꯨ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤ꯫ ꯑꯁꯨꯝꯅ ꯆꯩꯅꯥꯕ ꯈꯥꯡꯒꯗꯕꯒꯤ ꯁꯔꯨꯛ ꯏꯁꯥ ꯏꯇꯣꯝꯇ ꯉꯛ ꯑꯁꯦ ꯀꯛꯈꯠꯇꯗꯨꯅ ꯁꯤꯖꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯊꯥꯡꯁꯥꯡ ꯁꯠꯈ꯭ꯔꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯃꯥꯡꯂꯦ ꯃꯥꯡꯂꯦ ꯃꯥꯡꯂꯦ, ꯅꯤꯡꯊꯧ ꯑꯗꯨꯝꯅ ꯇꯧꯕ ꯍꯧꯅꯗꯦ, ꯑꯩꯈꯣꯏ ꯇꯧꯖꯒꯦ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯅꯤꯡꯊꯧ ꯖꯤꯕꯥꯟꯗꯣꯡꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯜꯂꯗꯨꯅ ꯅꯥꯟꯊꯕꯗꯒꯤ ꯇꯞꯅ ꯇꯞꯅ ꯍꯟꯊꯔꯛꯂꯤ꯫ ꯖꯤꯕꯥꯟꯗꯣꯡ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯗꯨꯅ ꯃꯍꯥꯛ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯑꯃꯨꯛ ꯐꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯀꯔꯤ ꯀꯝꯗꯧꯔꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯖꯤꯕꯥꯟꯗꯣꯡꯅ ꯑꯩꯅ ꯐꯃꯨꯡꯗ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯩꯒꯤ ꯀꯣꯛꯇ ꯃꯆꯤꯟ ꯇꯨꯝꯕ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯌꯥꯝꯅ ꯊꯨꯝꯅ ꯊꯤꯜꯂꯛꯄꯒꯨꯝ ꯑꯩꯉꯣꯟꯗ ꯐꯥꯎꯈꯤ꯫ ꯑꯗꯨꯒ ꯆꯩꯅꯥꯈꯣꯟꯗꯤ ꯀꯣꯛ ꯑꯁꯤꯗ ꯌꯣꯠꯆꯩ ꯑꯃꯅ ꯊꯤꯜꯂꯛꯄꯒꯤ ꯆꯩꯅꯥꯈꯣꯜ ꯑꯗꯨꯃꯛꯅꯤ꯫ ꯃꯗꯣ ꯃꯆꯤꯟ ꯇꯨꯝꯂꯕ ꯊꯧꯔ ꯄꯊꯥꯡ ꯁꯣꯔꯤ ꯑꯃꯅ ꯊꯤꯜꯂꯛꯄꯒ ꯆꯞ ꯃꯥꯟꯅꯈꯤꯕꯅꯤ꯫ ꯑꯩ ꯋꯥꯃꯟꯈꯤꯕ ꯅꯥꯃꯟꯈꯤꯕꯅ ꯑꯩ ꯂꯥꯎꯗꯨꯅ ꯈꯪꯂꯝꯂꯤꯕ ꯑꯁꯤꯅꯤ꯫ ꯑꯃꯥꯏꯕ ꯁꯥ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯈꯣꯏꯅ ꯑꯩꯕꯨ ꯁꯦꯟꯅꯔꯤꯕꯁꯤ ꯀꯔꯤꯗ ꯁꯦꯟꯅꯔꯤꯕꯅꯣ? ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯍꯌꯦꯡꯃꯛ ꯅꯐꯝ ꯊꯥꯗꯠꯀꯅꯤ꯫ ꯑꯩꯕꯨ ꯍꯧꯖꯤꯛ ꯊꯦꯡꯈꯥꯡ ꯀꯌꯥꯔꯛꯇ ꯑꯁꯤ ꯌꯧꯅ ꯂꯥꯛꯅꯕ ꯅꯈꯣꯏꯅ ꯑꯩꯒꯤ ꯀꯥ ꯑꯁꯤꯗ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯐꯠꯇꯕ ꯆꯪꯂꯛꯇꯅꯕꯒꯤꯗꯃꯛꯇ ꯉꯥꯛ ꯁꯦꯜꯂꯤ ꯍꯥꯏꯕꯗꯥꯏꯅꯦ? ꯑꯗꯨꯒ ꯍꯧꯖꯤꯛ ꯊꯦꯡꯈꯥꯡ ꯀꯌꯥꯗ ꯑꯩꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯥꯛꯅꯕ ꯉꯥꯛꯄꯤꯒꯅꯤ ꯏꯅꯤꯡꯊꯧ꯫ ꯑꯩꯈꯣꯏꯅ ꯅꯤꯡꯊꯦꯝꯕ ꯁꯤꯈ꯭ꯔꯕꯅꯤꯅ ꯀꯔꯤꯁꯨ ꯇꯧꯔꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯏꯅꯤꯡꯊꯧꯒꯤ ꯀꯥꯗ ꯆꯪꯕ ꯉꯝꯗꯅꯕ ꯊꯝꯖꯔꯝꯕ ꯂꯩꯋꯥ ꯑꯗꯨ ꯑꯩꯈꯣꯏꯅ ꯁꯠꯈꯤꯕꯅꯅꯤ꯫ ꯃꯗꯣ ꯀꯨꯏꯅ ꯊꯝꯕꯗ ꯏꯅꯤꯡꯊꯧꯒꯤ ꯃꯉꯥꯜ ꯃꯌꯦꯡ ꯇꯥꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯏꯅꯤꯡꯊꯧꯒꯤ ꯃꯉꯥꯜ ꯃꯌꯦꯡ ꯇꯥꯍꯟꯅꯤꯡꯗꯕꯗꯒꯤ ꯃꯗꯨꯒꯤ ꯄꯣꯠꯁꯛ ꯑꯗꯨ ꯑꯩꯈꯣꯏꯅ ꯂꯧꯊꯣꯛꯈꯤꯕꯅꯤ ꯏꯅꯤꯡꯊꯧ꯫ ꯑꯣ, ꯆꯨꯝꯃꯤꯅꯦꯍꯦ, ꯅꯤꯡꯊꯦꯝꯕꯗꯤ ꯉꯁꯥꯏ ꯂꯣꯔꯦꯟ ꯀꯛꯇꯨꯅ ꯍꯥꯠꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯑꯩꯒꯤ ꯑꯁꯤꯗ ꯇꯧꯔꯛꯂꯤꯕꯅꯣ? ꯉꯍꯥꯟ ꯃꯈꯩ ꯑꯩꯈꯣꯏꯅ ꯅꯤꯡꯊꯦꯝꯕꯅ ꯇꯧꯍꯟꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯔꯤꯕ ꯑꯁꯤ ꯑꯣꯟꯅꯔꯕ꯭ꯔꯥ? ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯑꯩꯈꯣꯏꯗ ꯑꯇꯝꯅꯅ ꯇꯧꯔꯛꯄ ꯑꯣꯏꯔꯤꯗ꯭ꯔꯥ? ꯅꯤꯡꯊꯦꯝꯕ ꯑꯃꯗꯤ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒ ꯌꯥꯅꯗꯕ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯃꯔꯥꯟ ꯄꯨꯝꯅꯃꯛ ꯅꯤꯡꯊꯦꯝꯕꯗ ꯇꯥꯏꯅꯍꯜꯂꯁꯅꯨ ꯃꯇꯥꯒꯨꯝ ꯇꯧꯔꯤꯕ ꯊꯕꯛꯂꯥ? ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯂꯥꯟꯃꯤꯁꯥ, ꯏꯅꯤꯡꯊꯧ, ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯍꯌꯦꯡꯃꯛ ꯅꯤꯡꯊꯦꯝꯕꯒꯤ ꯁꯪꯒꯥꯏꯗ ꯆꯠꯇꯨꯅ ꯃꯍꯥꯛ ꯍꯧꯖꯤꯛ ꯍꯤꯡꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯤꯈ꯭ꯔꯕ꯭ꯔꯥ, ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯀꯔꯤ ꯀꯔꯝꯕ ꯑꯍꯣꯡꯕ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯂꯨꯒꯗꯕꯅꯤ꯫ ꯐꯒꯅꯤ ꯏꯅꯤꯡꯊꯧ꯫ ꯐꯔꯦ, ꯑꯗꯨꯒ ꯑꯃꯥꯏꯕ ꯁꯥ, ꯇꯥꯛꯄꯤꯌꯨ ꯏꯅꯤꯡꯊꯧ꯫ ꯏꯄꯨꯈꯣꯏꯁꯨ ꯇꯥꯕꯤꯌꯨ꯫ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯑꯩꯒꯤ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯚꯨꯠ ꯄ꯭ꯔꯦꯠ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯆꯪꯂꯛꯇꯅꯕꯒꯤꯗꯃꯛꯇ ꯊꯝꯂꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯑꯗꯨꯃꯛ ꯊꯝꯕꯤꯌꯨ꯫ ꯑꯩꯒꯤ ꯃꯉꯥꯜ ꯃꯌꯦꯡ ꯇꯥꯕꯗꯨꯗꯤ ꯇꯥꯖꯈꯤꯁꯅꯨ, ꯊꯋꯥꯏ ꯃꯥꯡꯗ꯭ꯔꯒ ꯂꯣꯏꯔꯦ꯫ ꯑꯩꯗꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯏꯆꯥꯅꯨꯄꯥ ꯑꯍꯟ ꯆꯤꯡꯊꯥꯡ ꯈꯣꯝꯕꯗ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯁꯦ ꯁꯤꯟꯅꯔꯝꯂꯒꯗꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯃꯉꯥꯜ ꯃꯌꯦꯡ ꯇꯥꯈꯤꯕ ꯑꯃꯗꯤ ꯃꯌꯦꯡ ꯀꯥꯕ ꯑꯩ ꯀꯩꯁꯨ ꯊꯣꯏꯗꯣꯛꯇ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯑꯀꯣꯏꯕꯗ ꯇꯤꯟꯃꯨ ꯂꯩꯃꯨ ꯐꯠꯇꯕꯁꯤꯡ ꯆꯪꯂꯛꯇꯅꯕꯒꯤꯗꯃꯛꯇ ꯉꯥꯛ ꯁꯦꯠꯀꯗꯕꯅꯤ꯫ ꯑꯃꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯀꯛꯈꯒꯤ ꯑꯁꯤꯒꯤ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗ ꯁꯪꯒꯥꯏ ꯑꯁꯤꯗ ꯂꯩꯒꯗꯕꯅꯤ꯫ ꯀꯅꯥ ꯑꯃꯠꯇ ꯆꯠꯈꯤꯕ ꯌꯥꯔꯣꯏ꯫ ꯑꯗꯨꯒ ꯍꯟꯇꯛ ꯃꯨꯛꯀ ꯀꯔꯤꯒꯨꯝꯕꯗ ꯑꯇꯣꯞꯄ ꯃꯤꯁꯛ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯍꯤꯀꯥꯞ ꯇꯦꯡꯀꯥꯞ ꯇꯧꯔꯛꯄꯗ ꯆꯪꯍꯟꯕ ꯊꯣꯛꯂꯕꯗꯤ ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯅꯐꯝ ꯊꯥꯗꯠꯀꯗꯕꯅꯤ ꯈꯪꯉꯨ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕꯁꯤꯡ ꯑꯗꯣ ꯄꯥꯈꯠꯅꯈ꯭ꯔꯤ꯫ ꯏꯅꯤꯡꯊꯧ, ꯑꯩꯈꯣই ꯁꯣꯏꯗꯅ ꯏꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯣ ꯄꯥꯡꯊꯣꯛꯆꯔꯒꯦ, ꯑꯩꯈꯣꯏ ꯏꯅꯤꯡꯊꯧꯒꯤ ꯁꯤꯟꯅꯊꯣꯡ ꯑꯁꯤꯗ ꯂꯩꯖꯔꯒꯦ ꯍꯥꯏꯗꯨꯅ ꯂꯩꯅꯈ꯭ꯔꯤ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯅꯤꯡꯊꯦꯝꯕ ꯍꯧꯅ ꯍꯧꯅ ꯅꯣꯛꯂꯤ꯫ ꯈꯪꯕ꯭ꯔꯥ ꯅꯤꯡꯊꯧ, ꯅꯪꯅ ꯈꯜꯂꯤꯕꯕꯨ ꯅꯪꯅ ꯑꯩꯕꯨ ꯍꯧꯖꯤꯛꯇꯤ ꯍꯥꯠꯄ ꯉꯝꯂꯒꯅꯤ ꯈꯜꯂꯤ꯫ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯁꯨꯝ ꯆꯥꯎꯊꯣꯔꯛꯂꯕꯗꯤ ꯂꯩꯄꯥꯛ ꯅꯤꯡꯊꯧꯅ ꯑꯩꯉꯣꯟꯗ ꯁꯣꯏꯗꯅ ꯊꯤꯒꯠꯂꯛꯀꯅꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯃꯍꯥꯛꯅ ꯑꯩ ꯁꯤꯗ꯭ꯔꯤ ꯍꯥꯏꯕ ꯈꯪꯈꯤꯕ ꯊꯣꯛꯂꯕꯗꯤ ꯑꯩꯅ ꯇꯧꯔꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯏꯂꯥꯏ ꯂꯥꯏꯅ ꯈꯪꯈ꯭ꯔꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯉꯁꯤ ꯑꯍꯤꯡ ꯑꯁꯤꯗ ꯑꯩ ꯑꯊꯥꯞꯄ ꯆꯤꯡꯅꯨꯡ ꯑꯃꯗ ꯂꯩꯔꯨꯗꯕ ꯌꯥꯗ꯭ꯔꯤ꯫ ꯀꯔꯤꯁꯨ ꯂꯩꯇꯕ ꯅꯤꯡꯊꯧ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯀꯔꯤꯕꯨ ꯇꯧꯕ ꯉꯝꯖꯒꯅꯤ? ꯎꯁꯤꯠ ꯊꯑꯣꯏꯗꯕ, ꯑꯩꯕꯨ ꯀꯅꯥ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯀꯌꯥꯗ ꯊꯤꯅ ꯐꯨꯈ꯭ꯔꯕ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯀꯔꯤꯁꯨ ꯂꯩꯇꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯍꯥꯀꯟꯗ ꯑꯩꯕꯨ ꯂꯨꯔꯦꯟ ꯀꯛꯇꯨꯅ ꯍꯥꯠꯅꯕ ꯍꯣꯠꯅꯈꯤꯕ꯫ ꯎꯁꯤꯠ ꯊꯑꯣꯏꯗ꯭ꯔꯕꯗꯤ ꯑꯩꯅ ꯀꯗꯥꯏ ꯐꯥꯎꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯍꯟꯕ ꯇꯥꯔꯦꯗꯅ꯫ ꯖꯤꯕꯥꯟꯗꯣꯡ, ꯅꯪ ꯈꯥꯡꯉꯨ,
ꯑꯩꯅ ꯀꯔꯤ ꯇꯧꯔꯛꯄꯒ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯅꯍꯥꯛ ꯅꯃꯤꯠ ꯆꯦꯠꯅ ꯌꯦꯡꯉꯨ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯑꯊꯥꯞꯄ ꯈꯨꯡꯒꯪ ꯑꯃꯗ ꯅꯠꯇ꯭ꯔꯒꯅ ꯆꯤꯡꯅꯨꯡ ꯑꯃꯗ ꯆꯠꯍꯧꯗꯕ ꯌꯥꯗ꯭ꯔꯦ ꯖꯤꯕꯥꯟꯗꯣꯡ ꯅꯪꯕꯨ ꯑꯩꯅ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏ ꯅꯪ ꯑꯃꯗꯤ ꯅꯪꯒꯤ ꯅꯤꯡꯊꯧ ꯂꯥꯟꯃꯤ ꯄꯨꯝꯅꯃꯛ ꯑꯩꯅ ꯁꯨꯝ ꯁꯥꯟꯅꯅ ꯈꯥꯏꯒꯅꯤ ꯑꯗꯨꯒ ꯅꯪꯕꯨꯁꯨ ꯑꯩꯅ ꯂꯥꯛꯄ ꯌꯥꯕ ꯂꯥꯛꯅꯔꯕꯒꯤ ꯇꯨꯡꯗ ꯌꯥꯏꯕꯤ ꯂꯧꯒꯦ ꯈꯪꯒꯅꯤ ꯁꯥꯔꯤꯁꯣꯟ ꯑꯁꯨꯝꯅ ꯅꯤꯡꯊꯦꯝꯕ ꯑꯉꯥꯎꯕꯒꯨꯝ ꯍꯧꯅ ꯍꯧꯅ ꯅꯣꯛꯂꯝꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯐꯤ ꯃꯔꯣꯟ ꯌꯣꯝꯁꯤꯟꯗꯨꯅ ꯂꯥꯏ ꯁꯥꯟꯅꯕꯗ ꯂꯣꯏꯁꯤꯜꯂꯒ ꯃꯍꯥꯛꯅ ꯂꯥꯏ ꯁꯥꯟꯅꯕꯗ ꯁꯤꯖꯤꯟꯅꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯄꯨꯝꯅꯃꯛ ꯇꯧꯗꯨꯅ ꯑꯍꯤꯡ ꯑꯗꯨꯃꯛꯇꯗ ꯑꯊꯥꯞꯄ ꯆꯤꯡꯅꯨꯡ ꯑꯃꯗ ꯆꯠꯅꯕꯒꯤꯗꯃꯛꯇ ꯈꯣꯡꯁꯥꯟꯈ꯭ꯔꯦ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯣꯏꯔꯛꯂꯤ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯣ ꯅꯤꯡꯊꯦꯝꯕꯒꯤ ꯌꯨꯝꯗ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯅꯥꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯂꯨꯆꯤꯡꯕ ꯑꯗꯨꯅ ꯅꯤꯡꯊꯦꯝꯕꯕꯨ ꯍꯟꯅ ꯍꯟꯅ ꯀꯧꯔꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯈꯨꯝꯂꯛꯇꯦ ꯀꯅꯥꯁꯨ ꯊꯣꯛꯂꯛꯇꯦ ꯃꯇꯝ ꯑꯗꯨꯗ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯊꯣꯡꯗ ꯈꯤꯇꯪ ꯏꯜꯂꯨꯕ ꯃꯇꯝꯗ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩꯔꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯍꯥꯏꯅꯩ ꯅꯤꯡꯊꯦꯝꯕꯗꯤ ꯑꯩꯈꯣꯏꯅ ꯂꯣꯔꯦꯟ ꯀꯛꯇꯨꯅ ꯍꯥꯠꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯂꯩꯐꯝ ꯊꯣꯛꯇ꯭ꯔꯦ ꯂꯩꯔꯝꯗ꯭ꯔꯤꯕ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯃꯍꯥꯛ ꯑꯗꯣ ꯁꯤꯈ꯭ꯔꯦ ꯍꯥꯏꯕ ꯇꯥꯛꯄꯅꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯅꯥꯏ ꯑꯃꯅ ꯉꯥꯏꯈꯣ ꯄꯥꯊꯧ ꯀꯔꯤꯒꯨꯝꯕꯗ ꯃꯍꯥꯛꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯂꯝꯕꯁꯨ ꯃꯌꯥꯏ ꯍꯥꯏꯕꯗꯤ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯁꯣꯛꯄ ꯅꯠꯇ꯭ꯔꯒꯅ ꯃꯁꯥ ꯁꯦꯡꯗꯣꯛꯄ ꯆꯠꯂꯝꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯅꯤꯡꯊꯧꯒꯤ ꯖꯀꯥ ꯃꯇꯨꯡ इन्ना ꯃꯍꯥꯛꯄꯨ ꯐꯥꯗꯨꯅ ꯄꯨꯔꯛꯎ ꯂꯩꯔꯝꯂꯕꯗꯤ ꯍꯥꯏꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯆꯥꯏꯊꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯄꯨꯈ꯭ꯔꯤ ꯈꯣꯡꯕꯥꯟꯗ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯪꯗꯤ ꯊꯤꯈꯤꯁꯤ ꯑꯩꯈꯣꯏ ꯂꯥꯟꯃꯤ 30ꯅꯕꯨ ꯀꯔꯤꯒꯤ ꯐꯪꯂꯣꯏ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯀꯣꯏꯊꯤ ꯊꯤꯔꯛꯏ ꯑꯗꯨꯝꯅ ꯀꯣꯏꯊꯤ ꯊꯤꯔꯛꯄꯗ ꯅꯤꯡꯊꯦꯝꯕꯒꯤ ꯌꯨꯝꯒꯤ ꯃꯅꯤꯡꯗ ꯍꯧꯔꯤꯕ ꯍꯦꯔꯥꯡꯒꯣꯏ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯂꯥꯏ ꯁꯥꯟꯅꯔꯝꯕꯒꯤ ꯄꯣꯠꯂꯝ ꯆꯩꯔꯝ ꯃꯌꯥꯝ ꯑꯃ ꯆꯥꯈꯥꯏꯗꯨꯅ ꯂꯩꯔꯤꯕꯗꯣ ꯃꯈꯣꯏꯅ ꯊꯦꯡꯅꯩ ꯃꯇꯝ ꯑꯗꯨꯗ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯅꯩ ꯅꯤꯡꯊꯦꯝꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯁꯤꯁꯨ ꯌꯥꯝꯅꯗꯤ ꯍꯩꯕ ꯖꯥꯠꯅꯤ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯃꯁꯤ ꯑꯩꯈꯣꯏꯅ ꯈꯜꯂꯨꯕꯒ ꯃꯥꯅ ꯇꯧꯊꯣꯔꯛꯄꯒ ꯑꯣꯟꯊꯣꯛꯅ ꯈꯦꯠꯅꯈ꯭ꯔꯦ ꯑꯩꯈꯣꯏꯅꯗꯤ ꯅꯤꯡꯊꯧꯒꯤ ꯃꯊꯛꯇ ꯃꯍꯥꯛꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯃꯍꯥꯛꯇꯤ ꯅꯤꯡꯉꯝꯗꯕ ꯄꯦꯟꯗꯕ ꯃꯌꯥꯝ ꯑꯗꯨꯅ ꯃꯁꯥ ꯃꯇꯣꯝꯇ ꯁꯤꯖꯈ꯭ꯔꯗꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯃꯔꯤꯟ ꯈꯥꯕ ꯇꯧꯒꯦ ꯈꯟꯈ꯭ꯔꯕ ꯊꯕꯛꯇ ꯇꯧꯗꯨꯅ ꯇꯣꯛꯇꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯂꯥꯟꯃꯤꯁꯥ ꯊꯤꯕ ꯌꯥꯕꯁꯨ ꯊꯤꯔꯦ ꯐꯪꯗ꯭ꯔꯕꯅꯤꯅ ꯌꯨꯝ ꯃꯣꯡꯕ ꯅꯩꯔꯥꯟꯖꯥꯏꯗ ꯍꯥꯏꯕꯗꯤ ꯁꯅꯥ ꯀꯣꯅꯨꯡꯗ ꯍꯟꯋꯥꯏꯔꯁꯤ ꯑꯗꯨꯒ ꯄꯥꯎ ꯑꯁꯦ ꯁꯅꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧꯗ ꯍꯥꯏꯔꯨꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯣ ꯀꯣꯅꯨꯡ ꯇꯝꯗ ꯑꯃꯨꯛ ꯂꯥꯛꯂꯦ ꯀꯣꯅꯨꯡ ꯍꯦꯛ ꯌꯧꯕꯒ ꯅꯤꯡꯊꯧ ꯖꯤꯕꯥꯟꯗꯣꯡꯗ ꯈꯨꯔꯨꯝꯖꯗꯨꯅ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯅꯤꯡꯊꯦꯝꯕꯒꯤ ꯌꯨꯝꯗ ꯑꯩꯈꯣꯏꯅ ꯆꯠꯂꯨꯕ ꯃꯇꯝꯗ ꯅꯤꯡꯊꯦꯝꯕꯗꯣ ꯂꯩꯍꯧꯗ꯭ꯔꯦ ꯐꯅ ꯀꯨꯏꯅ ꯉꯥꯏꯕ ꯌꯥꯕ ꯉꯥꯏꯔꯤ ꯑꯗꯨꯒ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯁꯣꯛꯄ ꯑꯃꯗꯤ ꯃꯄꯥꯟ ꯂꯤꯄꯥꯟ ꯊꯣꯛꯄ ꯃꯁꯥ ꯁꯦꯡꯗꯣꯛꯄ ꯊꯣꯛꯈꯤꯕ ꯖꯥꯠꯂ ꯈꯜꯂꯗꯨꯅ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯉꯛꯂꯦ ꯆꯪꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯛꯂꯕꯅꯤ ꯑꯗꯨ ꯐꯥꯎꯕꯗ ꯃꯍꯥꯛꯄꯨ ꯊꯤꯕ ꯀꯧꯕ ꯐꯪꯕ ꯀꯧꯕ ꯃꯔꯩꯇ꯭ꯔꯤ ꯃꯔꯝ ꯑꯗꯨꯅ ꯏꯅꯤꯡꯊꯧ ꯅꯤꯡꯊꯦꯝꯕꯗꯤ ꯁꯣꯏꯗꯅ ꯁꯤꯔꯝꯂꯒꯗꯕ ꯃꯥꯜꯂꯤ ꯃꯍꯥꯛꯄꯨ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯂꯤꯕꯁꯤ ꯌꯦꯡꯕꯤꯌꯨ ꯏꯅꯤꯡꯊꯧ ꯃꯁꯤꯒꯤ ꯂꯥꯔꯣꯏ ꯑꯁꯤꯅꯅꯤ ꯇꯥꯔꯤꯕ꯭ꯔꯥ ꯂꯥꯔꯣꯏ ꯏꯅꯤꯡꯊꯧ ꯅꯪꯅ ꯃꯍꯥꯛꯄꯨ ꯃꯇꯧ ꯀꯔꯝꯅ ꯃꯉꯛ ꯀꯛꯄꯅꯣ ꯃꯉꯛ ꯀꯛꯄ ꯃꯇꯝꯗ ꯏ ꯊꯣꯛꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯁꯥ ꯑꯗꯨ ꯐ꯭ꯔꯪ ꯐ꯭ꯔꯪ ꯀꯥꯎꯕ꯭ꯔꯣ ꯏꯅꯤꯡꯊꯧ ꯅꯅꯥꯏꯌꯥꯛꯅ ꯃꯍꯥꯛꯀꯤ ꯂꯨꯔꯦꯟ ꯀꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯁꯥꯗꯤ ꯐꯗ꯭ꯔꯥꯛ ꯑꯗꯨꯝ ꯇꯥꯈ꯭ꯔꯦ ꯑꯗꯨꯒ ꯃꯀꯣꯛ ꯑꯗꯨꯗꯤ ꯅꯨꯃꯤꯠ ꯈꯥꯔ ꯑꯩꯉꯣꯟꯗ ꯌꯦꯡꯂꯛꯈꯤꯕꯅꯤ ꯑꯗꯨꯒ ꯇꯞꯅ ꯇꯞꯅ ꯑꯗꯨꯃꯛ ꯎꯏꯁꯤꯟꯈ꯭ꯔꯦ ꯏꯅꯤꯡꯊꯧ ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯑꯣꯡ ꯑꯁꯤꯅꯗꯤ ꯑꯁꯥꯕ ꯃꯤꯇꯝꯗꯤ ꯅꯠꯇꯦ ꯑꯗꯨꯒ ꯑꯁꯥꯕ ꯃꯤꯇꯝ ꯑꯣꯏꯔꯒꯗꯤ ꯃꯍꯥꯛ ꯆꯠꯄꯁꯨ ꯉꯝꯂꯣꯏ ꯑꯩꯈꯣꯏꯅ ꯌꯨꯝꯕꯤꯗ ꯄꯨꯜꯂꯒ ꯐꯨꯕꯗ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯆꯩꯅꯥ ꯑꯝꯇ ꯐꯪꯈꯤꯗꯕꯅꯤ ꯑꯗꯨꯛ ꯌꯥꯝꯅ ꯑꯈꯥꯡ ꯀꯟꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯑꯩꯅ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯍꯟꯈꯤꯕ ꯊꯧꯅꯥ ꯐꯕ ꯃꯤꯗꯤ ꯂꯃꯟ ꯈꯨꯃꯝꯗꯅ ꯆꯠꯈꯤꯔꯣꯏ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯑꯩꯒꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯃꯟ ꯈꯨꯝꯅꯕꯒꯤꯗꯃꯛꯇ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯁꯟꯕ ꯂꯩꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯅ ꯂꯥꯟꯃꯤꯁꯥ ꯏꯅꯤꯡꯊꯧ ꯑꯩ ꯑꯇꯣꯞꯄ ꯂꯝ ꯑꯃꯗ ꯀꯣꯅꯨꯡ ꯁꯥꯗꯨꯅ ꯂꯩꯅꯤꯡꯂꯦ ꯑꯗꯨꯅ ꯃꯐꯝ ꯆꯥꯕ ꯑꯐꯕ ꯃꯐꯝ ꯑꯃ ꯂꯩꯔꯤꯕ ꯏꯄꯨ ꯑꯃꯥꯏꯕꯁꯤꯡ ꯑꯁꯤꯒ ꯇꯥꯟꯅꯔꯦ ꯍꯥꯏꯔꯒ ꯃꯐꯝ ꯆꯥꯕ ꯍꯋꯥ ꯅꯨꯡꯁꯤꯠ ꯁꯦꯡꯕ ꯂꯩꯕꯗ ꯅꯨꯡꯉꯥꯏꯒꯗꯕ ꯃꯐꯝ ꯑꯃꯗ ꯑꯩꯒꯤ ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯀꯣꯅꯨꯡ ꯑꯃ ꯁꯥꯒꯗꯕꯅꯤ ꯇꯥꯔꯕ ꯂꯥꯟꯃꯤꯁꯥ ꯇꯥꯖꯔꯦ ꯏꯅꯤꯡꯊꯧ ꯑꯩꯈꯣꯏꯅ ꯅꯥꯏꯅ ꯁꯣꯏꯗꯅꯕ ꯑꯗꯨꯝ ꯍꯣꯠꯅꯖꯔꯛꯑꯒꯦ ꯑꯗꯨꯅꯤꯗꯅ ꯐꯔꯦ ꯐꯔꯦ ꯅꯈꯣꯏꯁꯨ ꯋꯥꯔꯝꯂꯒꯅꯤ ꯄꯣꯊꯥꯖꯔꯣ
ꯀꯔꯤꯅꯣ ꯅꯤꯡꯊꯦꯝꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯍꯩꯔꯕꯖꯥꯠꯅꯣ ꯂꯨꯔꯦꯟ ꯀꯛꯇꯨꯅ ꯍꯥꯠꯈ꯭ꯔꯕꯅꯤ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯗꯨ ꯐꯥꯎꯕ ꯑꯩꯒꯤ ꯂꯨꯔꯦꯟ ꯁꯪꯒꯥꯏꯗ ꯃꯈꯣꯏꯒꯤ ꯃꯀꯣꯛꯁꯤꯡ ꯑꯗꯨ ꯁꯒꯥꯏ ꯁꯥꯗꯨꯅ ꯊꯝꯂꯤꯕꯅꯤ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯣ ꯅꯠꯇ꯭ꯔꯒꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯃꯥꯅ ꯁꯤꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯊꯥꯖꯤꯜꯂꯝꯕ ꯐꯨꯠ ꯄ꯭ꯔꯦꯠ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯐꯩ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯣꯏꯅꯤꯡꯕ ꯑꯃ ꯑꯣꯏꯁꯅꯨ ꯃꯥꯕꯨ ꯑꯩꯅ ꯍꯦꯛ ꯊꯦꯡꯅꯕ ꯃꯐꯝꯗ ꯂꯣꯏꯁꯤꯟꯒꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯇꯁꯦꯡꯅ ꯁꯤꯔꯝꯕ ꯊꯣꯛꯂꯕꯗꯤ ꯉꯁꯤꯗꯒꯤꯅ ꯑꯩꯉꯣꯟꯗ ꯇꯧꯔꯛꯂꯤꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯊꯣꯛꯄ ꯇꯥꯔꯤ ꯑꯗꯨꯝꯅ ꯈꯜꯂꯒ ꯅꯤꯡꯊꯧ ꯆꯤꯕꯥꯟꯗꯣꯡ ꯅꯨꯡꯉꯥꯏꯇꯅ ꯂꯩꯈꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯛꯈꯤꯗ꯭ꯔꯤ ꯁꯣꯝꯗꯅ ꯅꯤꯡꯊꯦꯝꯕꯗꯣ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯂꯨꯔꯕ ꯃꯍꯩ ꯀꯌꯥ ꯃꯊꯪ ꯃꯍꯥꯛꯅ ꯁꯥꯖꯦꯜ ꯇꯧꯗꯨꯅ ꯆꯥꯡꯌꯦꯡ ꯇꯧꯔꯤ ꯃꯗꯨꯗꯤ ꯆꯥꯎꯔꯕ ꯎ ꯀꯌꯥ ꯃꯍꯥꯛꯀꯤ ꯂꯩꯋꯥ ꯃꯟꯇ꯭ꯔꯅ ꯁꯣꯟꯗꯨꯅ ꯃꯍꯥꯛꯅ ꯈꯥꯏꯊꯕꯗ ꯕ꯭ꯔꯖ ꯇꯥꯕꯗꯧꯅ ꯈꯥꯏꯊꯈꯤ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯦꯝꯕ ꯉꯛꯄꯗ ꯊꯦꯡꯂꯩ ꯃꯍꯥꯛꯅ ꯃꯁꯥꯒꯤ ꯁꯛꯇꯤ ꯑꯗꯨꯕꯨ ꯎꯖꯕꯗ ꯃꯁꯥ ꯐꯥꯎꯕ ꯊꯥꯖꯔꯝꯗꯦ ꯃꯁꯤꯗꯒꯤꯗꯤ ꯅꯤꯡꯊꯦꯝꯕꯅ ꯈꯜꯂꯤ ꯃꯁꯤꯒꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯁꯤꯃꯛ ꯅꯤꯡꯊꯧ ꯆꯤꯕꯥꯟꯗꯣꯡꯒꯤ ꯃꯊꯛ ꯊꯥꯗꯔꯕꯗꯤ ꯃꯍꯥꯛꯇꯤ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯐꯩ ꯊꯕꯛ ꯑꯁꯦ ꯀꯣꯟꯊꯔꯨꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇꯦ ꯉꯁꯤ ꯑꯍꯤꯡ ꯈꯨꯗꯛ ꯑꯁꯤꯗ ꯅꯣꯡꯊꯥꯡꯂꯩꯃ ꯏꯃꯥꯕꯨ ꯀꯧꯊꯔꯒ ꯅꯤꯡꯊꯧ ꯆꯤꯕꯥꯟꯗꯣꯡꯕꯨ ꯇꯪꯈꯥꯏ ꯇꯥꯅ ꯈꯥꯏꯒꯠꯍꯜꯂꯒꯦ ꯈꯪꯒꯅꯤꯗꯣ ꯑꯁꯨꯝꯅ ꯈꯜꯂꯒ ꯅꯤꯡꯊꯦꯝꯕ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯄꯒꯤꯗꯃꯛ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯂꯤ ꯃꯁꯤꯗꯒꯤ ꯅꯤꯡꯊꯦꯝꯕ ꯑꯆꯥ ꯑꯊꯛ ꯈꯔ ꯆꯥꯔꯕꯒꯤ ꯇꯨꯡꯗ ꯀꯥꯡ ꯃꯔꯛ ꯑꯗꯨꯗ ꯃꯈꯨꯠ ꯃꯁꯥ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯝꯅꯃꯛ ꯐꯤ ꯌꯣꯝꯁꯜꯂꯒ ꯃꯍꯥꯛ ꯇꯨꯝꯗꯨꯅ ꯂꯩꯈꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯜꯂꯛꯄꯅ ꯑꯍꯤꯡꯒꯤ ꯄꯨꯡ 12 ꯕꯥꯔꯣ ꯇꯥꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯦꯝꯕ ꯍꯧꯒꯠꯂꯛꯂꯤ ꯃꯍꯥꯛꯅ ꯍꯧꯒꯠꯂꯛꯄꯗ ꯃꯥꯅ ꯂꯩꯕ ꯖꯒꯥꯗꯣ ꯏꯃꯝ ꯃꯝꯃꯤ ꯑꯗꯨꯕꯨ ꯊꯥ ꯊꯣꯛꯄꯅꯤꯅ ꯈꯔꯗꯤ ꯉꯥꯜꯂꯤ ꯑꯗꯨꯕꯨ ꯉꯥꯟꯖꯒꯗꯕꯗꯣ ꯎ ꯋꯥꯅ ꯂꯣꯏꯅꯃꯛ ꯈꯟꯖꯤꯟꯕꯅ ꯃꯍꯥꯛꯅ ꯇꯁꯦꯡꯅ ꯎꯕꯗ ꯋꯥꯔꯝꯃꯤ ꯃꯃꯤꯠꯀ ꯈꯔ ꯅꯨꯡꯉꯥꯏꯇꯕꯒ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯦꯝꯕꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯜꯂꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛꯅ ꯎ ꯇꯪꯈꯥꯏ ꯇꯥꯍꯟꯕ ꯉꯝꯕ ꯕ꯭ꯔꯖ ꯑꯗꯣ ꯀꯧꯊꯈ꯭ꯔꯦ ꯑꯗꯨꯒ ꯅꯤꯡꯊꯧ ꯆꯤꯕꯥꯟꯗꯣꯡꯒꯤ ꯃꯊꯛꯇ ꯇꯥꯔꯨꯔꯣ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯇꯧꯈ꯭ꯔꯕ ꯕ꯭ꯔꯖ ꯑꯗꯣ ꯅꯤꯡꯊꯧ ꯆꯤꯕꯥꯟꯗꯣꯡꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯊꯛꯈꯥ ꯉꯪꯗꯨꯅ ꯄꯥꯏꯔꯛꯂꯤ ꯑꯗꯨꯝꯅ ꯑꯈꯥꯛ ꯑꯔꯥꯎ ꯑꯃꯒ ꯂꯣꯏꯅꯅ ꯃꯥꯂꯦꯝ ꯅꯤꯛꯇꯨꯅ ꯄꯥꯏꯔꯛꯂꯤꯕ ꯕ꯭ꯔꯖ ꯑꯗꯨꯅ ꯅꯤꯡꯊꯧ ꯆꯤꯕꯥꯟꯗꯣꯡꯒꯤ ꯊꯥꯖꯤꯟꯗ ꯌꯨꯡꯂꯒꯦ ꯃꯇꯥꯒꯨꯝ ꯉꯪꯗꯨꯅ ꯍꯦꯛ ꯄꯥꯏꯁꯤꯜꯂꯛꯄꯒ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯅꯤꯡꯊꯧ ꯆꯤꯕꯥꯟꯗꯣꯡꯒꯤ ꯃꯅꯥꯏ ꯑꯃꯥꯏꯕꯁꯤꯡꯅ ꯊꯥꯗꯣꯛꯂꯒ ꯊꯝꯈꯤꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯉꯥꯛꯈꯤꯕꯗꯒꯤꯗꯤ ꯇꯥꯔꯛꯂꯤꯕ ꯕ꯭ꯔꯖ ꯑꯗꯣ ꯆꯪꯕ ꯉꯝꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯕ꯭ꯔꯖ ꯑꯗꯣ ꯈꯣꯡꯂꯩ ꯊꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯪꯍꯧꯗꯅ ꯃꯥꯡꯈꯤ ꯇꯧꯔꯛꯂꯤꯕꯁꯤꯡ ꯑꯗꯣ ꯅꯤꯡꯊꯧ ꯆꯤꯕꯥꯟꯗꯣꯡꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯂꯣꯏꯅꯃꯛ ꯈꯪꯉꯤ ꯈꯪꯍꯧꯗꯅ ꯃꯈꯣꯏꯒꯤ ꯀꯥ ꯑꯗꯨ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯈꯤꯕ ꯀꯜꯂꯕ ꯕ꯭ꯔꯖ ꯑꯗꯣ ꯃꯈꯣꯏꯅ ꯉꯥꯛꯊꯣꯛꯄꯗꯤ ꯉꯝꯈ꯭ꯔꯦ ꯍꯥꯏꯕꯕꯨ ꯑꯗꯨ ꯀꯟꯕ ꯈꯣꯠꯂꯥꯏ ꯑꯃ ꯊꯥꯔꯛꯀꯅꯤ ꯍꯥꯏꯕꯁꯤꯗꯤ ꯃꯈꯣꯏꯅ ꯈꯪꯂꯨꯗꯕꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯍꯥꯏꯔꯤꯕ ꯑꯗꯨꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯨꯈ꯭ꯔꯕ ꯑꯃꯥꯏꯕ ꯑꯃꯅ ꯇꯧꯔꯛꯄꯅꯤ ꯍꯥꯏꯕꯁꯦ ꯃꯈꯣꯏꯅ ꯈꯪꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯅꯤꯡꯊꯧ ꯆꯤꯕꯥꯟꯗꯣꯡꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯋꯥ ꯍꯪꯒꯦ ꯍꯥꯏꯗꯨꯅ ꯇꯥꯟꯅꯔꯤꯉꯩ ꯅꯤꯡꯊꯧ ꯆꯤꯕꯥꯟꯗꯣꯡꯅ ꯍꯥꯏ ꯇꯥꯔꯤꯕ꯭ꯔꯥ ꯏꯅꯥꯏ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯝꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯑꯃꯥꯏꯕ ꯈꯔ ꯆꯦꯟꯁꯤꯟꯗꯨꯅ ꯏꯅꯤꯡꯊꯧ ꯀꯔꯤ ꯁꯅꯥ ꯌꯥꯊꯪ ꯂꯩꯔꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯖꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧꯅ ꯍꯧꯖꯤꯛ ꯇꯥꯈ꯭ꯔꯤꯕ ꯃꯈꯣꯜ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯑꯗꯨꯗꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ ꯅꯈꯣꯏꯒꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯏꯅꯤꯡꯊꯧꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯊꯥꯔꯛꯄ ꯑꯗꯨꯒꯨꯝꯂꯕ ꯀꯜꯂꯕ ꯈꯨꯠꯂꯥꯏ ꯑꯃꯅꯤ ꯑꯗꯨꯅ ꯃꯗꯣ ꯕ꯭ꯔꯖꯅꯤ ꯀꯔꯤꯒꯨꯝꯕ ꯏꯅꯤꯡꯊꯧꯗ ꯊꯥꯔꯝꯕ ꯊꯣꯛꯂꯕꯗꯤ ꯏꯅꯤꯡꯊꯧ ꯇꯪꯈꯥꯏ ꯇꯥꯅ ꯈꯥꯏꯗꯠꯂꯕ ꯁꯤꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯄꯥꯎꯗꯝꯃꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯆꯤꯕꯥꯟꯗꯣꯡꯗꯤ ꯊꯕꯥꯛ ꯄꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯏꯃꯥꯏꯄꯦꯝꯃ ꯑꯗꯨꯛ ꯁꯥꯊꯤꯈ꯭ꯔꯕ ꯈꯨꯠꯂꯥꯏ ꯑꯃꯕꯨ ꯑꯩꯉꯣꯟꯗ ꯊꯥꯔꯛꯄ ꯃꯥꯒꯤꯗꯨꯗꯤ ꯑꯩꯕꯨ ꯍꯥꯠꯂꯒꯦ ꯃꯇꯥꯒꯨꯝ ꯇꯧꯔꯛꯄꯅꯤ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯁꯛ ꯑꯗꯨ ꯊꯤꯗꯣꯛꯇꯕ ꯌꯥꯔꯔꯣꯏ ꯀꯅꯥꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯨ ꯅꯈꯣꯏꯅ ꯆꯤꯡꯅꯕ ꯀꯅꯥ ꯂꯩꯕꯅꯣ ꯑꯗꯨꯒ ꯑꯃꯥꯏꯕ ꯁꯥ ꯇꯥꯛꯄꯤꯌꯨ ꯏꯅꯤꯡꯊꯧ ꯅꯈꯣꯏꯅ ꯀꯔꯤꯒꯤꯅꯣ ꯑꯗꯨꯛ ꯌꯥꯝꯅ ꯍꯩꯇ꯭ꯔꯤꯕ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯉꯣꯟꯗ ꯇꯧꯔꯛꯂꯤꯕ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯇꯦꯝꯁꯤꯟꯅꯔꯛꯂꯤꯕ ꯇꯝꯕ ꯑꯁꯤꯕꯨ ꯅꯈꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯪꯍꯧꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏ ꯍꯌꯦꯡꯃꯛ ꯅꯐꯝ ꯉꯝꯅ ꯊꯥꯖꯤꯜꯂꯒꯅꯤ ꯍꯥꯏꯗꯨꯅ ꯀꯤꯍꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯃꯗꯣ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕꯅꯤ
ꯀꯅꯥꯅ ꯇꯧꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛ ꯉꯁꯤ ꯑꯍꯤꯡ ꯑꯩꯈꯣꯏꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯊꯥꯔꯛꯄ ꯈꯨꯠꯂꯥꯏ ꯄꯨꯝꯅꯃꯛ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯅ ꯈꯨꯠꯂꯥꯏ ꯑꯗꯨꯅ ꯍꯟꯈꯤꯕ ꯃꯥꯏꯀꯩꯗꯣ ꯑꯩꯈꯣꯏ ꯈꯪꯖꯍꯧꯔꯦ ꯏꯅꯤꯡꯊꯧ ꯃꯗꯨꯅ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯀꯔꯤ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯑꯃꯥꯏꯕ ꯃꯌꯥꯝꯅ ꯇꯥꯟꯅꯔꯒ ꯌꯦꯡꯅꯕ ꯌꯥꯝꯅ ꯀꯟꯅ ꯆꯠꯊꯖꯔꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯈꯨꯝꯃꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯄꯦꯜꯂꯕ ꯅꯤꯡꯊꯧꯅ ꯐꯔꯦ ꯐꯔꯦ ꯑꯗꯨꯕꯨ ꯑꯣꯏꯔꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯈꯪꯉꯛꯎ ꯑꯩ ꯏꯁꯥꯃꯛ ꯆꯠꯇꯨꯅ ꯂꯥꯟꯗꯥꯁꯟꯗꯨꯅ ꯃꯤꯁꯛ ꯑꯗꯨꯕꯨ ꯂꯨꯔꯦꯜ ꯀꯛꯇꯨꯅ ꯄꯣꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯋꯥꯁꯛꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯦ ꯍꯥꯏꯕꯗꯤ ꯅꯤꯡꯊꯧ ꯆꯤꯕꯥꯟꯗꯣꯡꯒꯤ ꯐꯝꯐꯝ ꯇꯨꯝꯐꯝ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯦ ꯑꯗꯨꯒ ꯅꯤꯡꯊꯧ ꯆꯤꯕꯥꯟꯗꯣꯡꯁꯨ ꯅꯤꯡꯉꯥꯏꯗꯅ ꯑꯗꯨꯃꯛ ꯇꯨꯝꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯤꯡꯊꯧ ꯆꯤꯕꯥꯟꯗꯣꯡꯅ ꯇꯨꯝꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯃꯨꯟꯅ ꯋꯥꯈꯜ ꯇꯧꯔꯗꯨꯅ ꯈꯨꯠꯂꯥꯏ ꯑꯗꯨꯅ ꯍꯟꯈꯤꯕ ꯃꯥꯏꯀꯩꯔꯣꯝꯗ ꯃꯈꯣꯏꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯜꯂꯒ ꯏꯜꯂꯛꯄ ꯃꯇꯝꯗꯗꯤ ꯁꯨꯛꯂꯕ ꯆꯤꯡꯅꯨꯡ ꯑꯃꯗ ꯋꯥꯡ ꯆꯥꯎꯕ ꯃꯤꯑꯣꯏ ꯑꯃꯅ ꯇꯧꯔꯛꯄꯅꯤ ꯍꯥꯏꯕꯁꯦ ꯈꯪꯂꯤ ꯃꯤꯁꯛ ꯑꯗꯣ ꯀꯅꯥꯅꯣ ꯍꯥꯏꯕꯗꯤ ꯃꯈꯣꯏꯅ ꯂꯥꯛꯁꯤꯟꯕ ꯉꯝꯗ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯏꯅꯤꯡꯊꯧꯗ ꯋꯥꯀꯠꯂꯔꯤ ꯃꯤꯁꯛ ꯑꯗꯣ ꯑꯩꯈꯣꯏꯅ ꯈꯪꯕꯗꯤ ꯉꯝꯗ꯭ꯔꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯈꯔ ꯊꯥꯞꯅ ꯆꯠꯂꯒ ꯂꯩꯔꯤꯕ ꯆꯥꯎꯔꯕ ꯆꯤꯡꯖꯥꯎ ꯄꯔꯦꯡꯁꯤꯡ ꯑꯁꯤꯒꯤ ꯂꯨꯛꯅꯨꯡ ꯑꯃꯗ ꯃꯍꯥꯛ ꯂꯣꯠꯇꯨꯅ ꯂꯩꯔꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯆꯤꯡꯒꯤ ꯅꯥꯄꯣꯝꯗ ꯂꯩꯕ ꯂꯨꯛꯅꯨꯡ ꯑꯃꯗ ꯂꯣꯠꯇꯨꯅ ꯂꯩꯔꯒ ꯊꯕꯛ ꯑꯁꯦ ꯄꯥꯏꯈꯠꯂꯛꯄꯅꯤ ꯍꯥꯏꯗꯨꯅ ꯇꯝꯃꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯆꯤꯕꯥꯟꯗꯣꯡꯅ ꯍꯧꯅ ꯍꯧꯅ ꯅꯣꯛꯂꯒ ꯃꯔꯤꯟ ꯄꯥꯟꯗꯕ ꯑꯗꯨꯒꯨꯝꯕ ꯆꯤꯡꯅꯨꯡ ꯃꯅꯨꯡꯗ ꯂꯩꯔꯒ ꯃꯍꯥꯛꯅ ꯑꯩꯕꯨ ꯇꯦꯝꯁꯤꯟꯅꯕꯒꯁꯨ ꯁꯥꯔꯤ ꯑꯗꯨꯅ ꯅꯈꯣꯏ ꯂꯩꯔꯤꯕ ꯑꯃꯥꯏꯕꯁꯤꯡꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯣ ꯅꯈꯣꯏꯅ ꯆꯠꯂꯕꯗꯤ ꯈꯪꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯕꯗ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯪꯒꯅꯤ ꯏꯅꯤꯡꯊꯧ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯌꯦꯡ ꯑꯌꯨꯛꯇ ꯈꯣꯡꯁꯥꯟꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯆꯤꯕꯥꯟꯗꯣꯡꯅ ꯍꯥꯏꯔꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕꯒꯤ ꯇꯨꯡꯗ ꯂꯥꯟꯃꯤ ꯄꯨꯝꯅꯃꯛ ꯍꯌꯦꯡ ꯑꯌꯨꯛꯀꯤ ꯂꯥꯟꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ ꯄꯨꯡꯂꯣꯏ ꯂꯣꯏꯈ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕꯁꯤꯡ ꯂꯥꯟꯃꯤꯁꯤꯡ ꯑꯃꯗꯤ ꯅꯤꯡꯊꯧꯖꯥꯎꯅ ꯍꯌꯦꯡ ꯑꯌꯨꯛꯀꯤꯗꯃꯛ ꯂꯥꯟꯒꯤ ꯊꯧꯔꯥꯡ ꯇꯧꯕ ꯂꯣꯏꯈ꯭ꯔꯦ ꯁꯣꯝꯗꯅ ꯅꯤꯡꯊꯦꯝꯕ ꯃꯍꯥꯛꯁꯨ ꯃꯥꯅ ꯊꯥꯈꯤꯕ ꯈꯨꯠꯂꯥꯏ ꯑꯗꯣ ꯍꯟꯖꯤꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯊꯝꯐꯝ ꯊꯣꯛꯄ ꯃꯐꯝꯗ ꯊꯝꯈ꯭ꯔꯦ ꯃꯍꯟꯐꯝꯗ ꯍꯜꯍꯟꯈ꯭ꯔꯕ ꯃꯇꯨꯡ ꯃꯍꯥꯛꯅ ꯁꯥꯟꯅꯔꯤꯕ ꯂꯥꯏ ꯑꯗꯣ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯈ꯭ꯔꯦ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈ꯭ꯔꯦ ꯅꯣꯡ ꯉꯥꯝꯐꯨꯝ ꯇꯧꯔꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯃꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯍꯧꯒꯠꯅꯔꯛꯂꯤ ꯅꯣꯡꯁꯨ ꯄꯨꯡꯉꯥꯟ ꯉꯥꯜꯂꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯤꯡꯊꯧ ꯆꯤꯕꯥꯟꯗꯣꯡ ꯑꯃꯗꯤ ꯃꯅꯥꯏ ꯃꯁꯜꯁꯤꯡ ꯑꯗꯨꯒ ꯑꯃꯥꯏꯕꯁꯤꯡ ꯌꯥꯎꯅ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤꯕ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ ꯍꯧꯔꯛꯂꯤ ꯂꯥꯟꯃꯤ 50 ꯍꯦꯟꯅ ꯄꯨꯔꯛꯂꯗꯨꯅ ꯅꯤꯡꯊꯧ ꯆꯤꯕꯥꯟꯗꯣꯡꯅ ꯍꯧꯖꯤꯛ ꯑꯃꯥꯏꯕꯁꯤꯡꯅ ꯍꯥꯏꯈꯤꯕ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯆꯠꯅꯕꯒꯤꯗꯃꯛ ꯃꯈꯣꯏ ꯈꯣꯡꯁꯥꯜꯂꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯆꯤꯕꯥꯟꯗꯣꯡ ꯅꯤꯡꯊꯦꯝꯕꯗ ꯂꯩꯔꯤꯕ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯃꯅꯥꯏ ꯃꯁꯜꯁꯤꯡ ꯑꯃꯗꯤ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯤ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯂꯝꯕꯤ ꯇꯥꯛꯄ ꯃꯐꯝꯗ ꯑꯁꯨꯝ ꯉꯔꯪ ꯁꯒꯣꯜ ꯊꯧꯗꯨꯅ ꯂꯥꯛꯄ ꯑꯗꯨꯗ ꯅꯤꯡꯊꯦꯝꯕꯅ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯒ ꯍꯩꯁ ꯑꯩꯅ ꯂꯩꯔꯤꯕ ꯁꯣꯝꯗ ꯅꯤꯡꯊꯧ ꯆꯤꯕꯥꯟꯗꯣꯡ ꯂꯥꯛꯂꯗꯅ ꯁꯤꯔꯤ ꯃꯥꯒꯤꯁꯨ ꯑꯍꯩꯕ ꯑꯃꯥꯏꯕ ꯀꯌꯥ ꯂꯩꯔꯤꯕꯅꯤꯅ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯣꯠꯂꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯏꯂꯥꯏ ꯂꯥꯏꯅ ꯈꯪꯂꯝꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅꯗꯤ ꯑꯩ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯂꯝꯂꯒ ꯌꯥꯝꯅ ꯊꯨꯅ ꯍꯜꯋꯥꯏꯍꯧꯗꯕ ꯌꯥꯗꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯅꯤꯡꯊꯦꯝꯕ ꯑꯄꯣꯞ ꯃꯆꯩ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯆꯤꯡꯒꯤ ꯅꯥꯄꯨꯝ ꯑꯃ ꯇꯥꯅ ꯃꯣꯡꯁꯣꯡ ꯃꯔꯛ ꯂꯥꯜꯗꯨꯅ ꯆꯦꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯅꯤꯡꯊꯧ ꯆꯤꯕꯥꯟꯗꯣꯡ ꯑꯃꯗꯤ ꯃꯅꯥꯏ ꯃꯁꯜ ꯃꯌꯥꯝ ꯑꯗꯨꯅ ꯎꯅꯥꯁꯤꯡ ꯍꯥꯏꯗꯠꯇꯨꯅ ꯁꯨꯝ ꯁꯥꯕ ꯃꯈꯩ ꯅꯩꯈꯥꯏꯔꯒ ꯄꯣꯔꯣꯛ ꯑꯁꯨꯝ ꯂꯥꯛꯂꯤ ꯑꯃꯥꯏꯕꯁꯤꯡꯗꯨꯅ ꯆꯠꯂꯨ ꯍꯥꯏꯕ ꯖꯒꯥꯁꯤꯡ ꯑꯗꯨꯗ ꯂꯥꯟꯃꯤ 50 ꯑꯗꯨꯅ ꯁꯦꯡꯗꯣꯛꯇꯨꯅ ꯍꯥꯏꯗꯠꯇꯨꯅ ꯃꯈꯣꯏꯒꯤ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯎꯅꯥꯁꯤꯡ ꯀꯛꯊꯠꯇꯨꯅ ꯅꯤꯡꯊꯧꯒ ꯂꯣꯏꯅꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯝꯅ ꯆꯪꯁꯤꯜꯂꯛꯄꯗ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯈꯪꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯤ ꯑꯗꯨꯕꯨ ꯅꯤꯡꯊꯦꯝꯕꯗꯤ ꯂꯩꯔꯝꯗ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧꯅ ꯀꯗꯥꯏ ꯏꯄꯨ ꯑꯃꯥꯏꯕꯁꯥ ꯅꯤꯡꯊꯦꯝꯕꯗꯤ ꯀꯗꯥꯏ ꯏꯅꯤꯡꯊꯧ ꯅꯤꯡꯊꯦꯝꯕꯗꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯥꯛꯄꯒꯤ ꯁꯥꯎꯟ ꯇꯥꯕꯗ ꯃꯍꯥꯛ ꯁꯣꯏꯗꯅ ꯆꯦꯜꯂꯝꯂꯒꯅꯤ ꯉꯥꯛꯄꯤꯌꯨ ꯏꯅꯤꯡꯊꯧ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯌꯨ ꯇꯥꯁꯤ ꯏꯅꯤꯡꯊꯧꯖꯥꯎꯅ ꯑꯁꯨꯝꯅ ꯆꯠꯂꯕꯗꯤ ꯃꯍꯥꯛꯅ ꯏꯂꯥꯏ ꯂꯥꯏꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯟꯃꯤꯁꯤꯡ ꯑꯃꯗꯤ ꯅꯤꯡꯊꯧ ꯂꯥꯛꯂꯦ ꯍꯥꯏꯕꯁꯦ इलाई लाइना अदुमक खंगनी मतम मरम अदुना इनिंथौ याउदबिदा अखोई आमाइबा मसेन अदुम कापनजरगी अदुगा महागी याइबी अदु लौरगे इनिंथौ अदुना फगदबा माली इनिंथौ इपु फमनाइबा आमाइबा सिंगना हारिबा वफम नसुसु खंजै निंथौ अइना कदाइ फाउबा ngami महागा लैबा मफम दो खंबा ngami हाइबसे
ताके हाइदुना आई लाक्लिबनी फारे लानमिसा इनिथौ अखोई पुनमक कुनुंगदा अमुक हलवाई रसी अदुगा मफम मसिदा कनासु लैबा ngamdनबा अखोइना मफम मसे मई थथुकलमलो असुमना हायदुना सिंगी नापोम अदुमा मई थथुकलमली करिगुमदा निंथेमना सिंगी नापोम अदुदा लोतुना लेरमलबसु महागना लोटपरंग मतम अदुदा सिजनबा हायदुना असुमना तौदुना निंथौ चिबानदोंग अमति महाकी मनाई पुनमक लोइनमक मयुम मयुमदा हनरकली अदुगा लामई थारिबदो मुत्रियो फावदी लानमी खरना सांगो लेहुनबगिदमक लानमी निफु थनमली अदुगा लानमी तरागा लोइना निंथौ चिबानदोंग कुनुंगा हनख्रै लामई अदुना हेक मुत्खिबगा कुनुंगा लाकदबनि हाइबा वफम सिनरमली करिगुमदा निंथेमबा चिंथोरकलबदी ताना थिंदुना हारकदबनि थाना मंगा कक्तुना आइगी नाक्ता पोरकदबनि हाइबा वफम थमखी अदुबु अमरोबदा निंथेमबदी मुकुना लाक्तृंगैगी ममांगदा मखोय लाक्पगे साहुम फंगबदा मफम मदो थादोकलमलगा सत्खृबनिना मखोयना लामई थारिबदो करिसु कानरमदी लमलकी साउचे ओइना सिदुना तोखी मतौ असमना तौदुना लानमिसिंग अदुसु लामई मुत्खृबगी तुंगदा नुमिदांग वाइरम युमदा हलक्खी निंथौ चिबानदोंगना महाक चेंथोरकपरा हाइदुना हंगी अदुबु लानमिसिंग अदुना महाक चेंथोरकती अदुगा मनुंगदा मैना चाकना सिबगी मवोंगसु अमतन उखिदे महाकना मै चाकलबदी लाव खोंबा अमदि मैरक्ता क्वेश्चन चेमना सिंबा तौगदबनी अदुबु करिसु तौरखिदे हाइबना सिंबा निंथौ चिबानदोंगदा फावदमखी वफम मदु ताबदा चिबानदोंग ngakpada thengki masidagi mahakna oja amaiba singaduda mahakpu ngasidagi numit tarani gi manungda hatuna aigi ifamda sinagadabani madu ngamdaba tholabadi amaiba punamak nafam thatkani haiduna mahakna akanba chairak pikhri masidagi amaiba singadu ningthauda numit tarani nate supnagi numit tarit nida mahakku soidana aikoina hatlaga inin thauda sinagani haiba wafam wasak larabagi tungda makoi singado magi कखदा लेंसिनख्रै नुमित अदुगी नुमिदांगनी निथेबा महौसागी महौसा मागी लाई खुरमगदबा अमति लाई सनगदबा पोलम चिरम पुनमक सेम सादुन लैरी सना कोनुंगी आमाइबा सिंग अदुसु अदुमंगाई लैरिबा आमाइबा पुनमक निथेबना हेक काबलपगा माके लेफम खंगतोकनी लेफम हेक खंगबगा अखोय मयामना मंगोंदा टेंदमदुना हिकाप तेंकाप तौगुदुना महाकु खुदक्ते याइबी लौगदबन हाइबा वफम सब मानबा मवोंगदा खनदुन नैनदुना लैख्रै नुमित अदुगी अहिंग पुंग 12 चप साना निंथेमना अकनबा खुलाई अमा काबलखी मदो लम अनि हेना सांगबा मचिन तुम्बा लंगटक दंगबा ता अमनी हारिबा ता से महाकी लेवा मंचन सादुना काबलक्लिबनी हारिबा खुलाई अदो मिकुप्ता कोनुंग जरोकले अदुगा निथौजिबानदोंगी थाजिंदा जुंगलगे मतागुम ngangduna पाइसिलकपदा आमाइबा मखोइसिंग अदुना सना कुनुंगी निथौ सोकपा तारे हाइदुना मखोइना फंदोक्तुना सांगलबा अमति मथौ फजना हक्त्रबा ता अदुबु मखोइना फाखी यामना ngakdiba amana ता दो मखोइना फाबा नंग्रिंगै फाबा ngamkiduri hai khangbaga mafamarodagi mangki matamaruda amaiba singaduna निंथेमबा से इचम चंबा आमाइबा अमा नत्रे महाकसे असुकी मतिक हाइथोइ छिनथोइबा आमाइबा अमा ओइख्रे लमन खुमिंगबगी मयाइना पुंग चंगना तमखिबना मरम मोइरगा आसुक थुना माहिसिंग से हाइरखिबने हाइबा वफम आमाइबा सिंगुना खंगरी मसिदगिदी महाना हौजिक थरकलिबा मफम मसे खंगलबनिना अखोइनासु हंदुना थाबा यारगनि खलदुना मखोइ आमाइबा मखोइ कुलमुक अदुना अमुक्तदा तेंदमले अदुगा हिकाप तेंकाप तौना मखुदना लेरी चिंख्रे अदुबु लिरुंग अमदि तेंदी यावबनति मदुगी मतुंगदा मखोइना भाबना सागतुना तेन सिंगदो कापथोखि अदुमना आमाइबा सिंगदुना सब मानना लिरुंगदगी तेन कापथोखिबगी मखोल अदो कोनुंग अदो निंखाइबगुम निखि अदुमना तौदुना हौजिक्ति आमाइबा सिंगदुना कापलकपा तेंजै मरु अदो निंथेमबगी मनाक तमना ngarang ngarang ngangduna kheka launa pairaki ningthemba aduma torokani haibase hanana mangjung na khangkhrabani maramaduna mahaki akuibata jungliba uchan maira sing aduta khudom bina thin tinduna wafam khara haikhri masidagi di uchan maira sing adudagi kakalakpa maikhu sing aduna sauraba laibu amamam onthokri aduga payakliba ten sing ado amuktada amamam phakhri aduga abuk handuna sana konung tamna paihenkhri matam aduda sana kundu leiriba amaiba sing aduna ngakpaga amadi kibu loinana makoina kakiba tenjai ado matau karamna phagani haduna makoi wa tanari aduga amaiba sing aduna mado phabadi
ꯂꯥꯏꯒꯤ ꯆꯨꯡꯀꯣꯏ ꯅꯠꯇ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯈꯜꯂꯗꯨꯅ ꯃꯈꯣꯏꯅ ꯂꯥꯏꯒꯤ ꯆꯨꯡꯀꯣꯏ ꯑꯃꯃꯝ ꯄꯥꯏꯔꯒ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯇꯦꯟꯁꯤꯡ ꯑꯗꯨꯕꯨ ꯉꯥꯛꯅꯕꯒꯤꯗꯃꯛꯇ ꯂꯩꯈꯤ ꯑꯗꯨꯕꯨ ꯄꯥꯏꯔꯛꯂꯤꯕ ꯇꯦꯟꯖꯩ ꯃꯔꯨꯁꯤꯡ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯡꯕ ꯑꯃꯗꯤ ꯃꯊꯧ ꯐꯖꯅ ꯍꯛꯂꯕ ꯃꯄꯥꯡꯒꯜ ꯀꯟꯕ ꯃꯔꯝꯅ ꯃꯈꯣꯏꯅ ꯆꯨꯡꯒꯣꯏꯅ ꯉꯥꯛꯂꯕꯁꯨ ꯆꯨꯡꯒꯣꯏꯅ ꯉꯥꯛꯄ ꯉꯝꯍꯧꯗꯕ ꯃꯈꯣꯏ ꯑꯃꯥꯏꯕ ꯑꯍꯨꯝ ꯑꯃꯗꯤ ꯈꯨꯗꯛꯇ ꯌꯥꯏꯕꯤ ꯃꯥꯡꯂꯤ ꯄꯥꯎ ꯑꯗꯨꯃꯛ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯅꯤꯡꯉꯥꯏꯗꯨꯅ ꯌꯦꯇꯥꯗꯨꯅ ꯂꯩꯔꯝꯕ ꯅꯤꯡꯊꯧ ꯆꯤꯕꯥꯟꯗꯣꯡ ꯄꯥꯎ ꯑꯗꯨ ꯇꯥꯔꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯆꯤꯕꯥꯟꯗꯣꯡ ꯁꯥꯎꯅꯤꯡꯕꯅ ꯃꯁꯥꯗꯣ ꯆꯦꯟꯈꯩꯕꯒꯨꯝ ꯅꯤꯛꯈ꯭ꯔꯦ ꯀꯔꯤꯁꯨ ꯂꯩꯇꯕ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯑꯩꯉꯣꯟꯗ ꯁꯤꯡꯅꯗꯨꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯔꯛꯂꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤꯁꯨ ꯃꯤ ꯁꯣꯛꯂꯛꯂꯕꯅꯤꯅ ꯃꯍꯥꯛꯄꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯂꯥꯟꯃꯤ 3,000 ꯊꯥꯗꯣꯛꯇꯨꯅ ꯃꯍꯥꯛꯄꯨ ꯊꯤꯍꯜꯂꯒꯦ ꯈꯟꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯅꯤꯡꯊꯧ ꯆꯤꯕꯥꯟꯗꯣꯡꯅ ꯂꯥꯟꯃꯤ ꯃꯀꯣꯛ ꯑꯗꯨꯕꯨ ꯀꯧꯁꯤꯜꯂꯛꯏ ꯑꯗꯨꯒ ꯇꯥꯎ ꯂꯥꯟꯃꯤ ꯃꯀꯣꯛ ꯇꯥꯛꯄꯤꯌꯨ ꯅꯤꯡꯊꯧ ꯍꯌꯦꯡ ꯀꯣꯔꯧ ꯑꯉꯟꯕꯗ ꯅꯍꯥꯛꯅ ꯂꯥꯟꯃꯤ 2,000-3,000ꯒ ꯂꯣꯏꯅꯅ ꯅꯤꯡꯊꯦꯝꯕꯅ ꯂꯣꯠꯂꯤꯕ ꯆꯤꯡ ꯑꯗꯨꯕꯨ ꯀꯣꯏꯁꯜꯂꯒ ꯃꯌꯥꯝ ꯆꯞ ꯃꯥꯟꯅꯅ ꯑꯁꯨꯝ ꯆꯤꯡꯈꯣꯡꯗꯒꯤ ꯃꯍꯥꯛꯄꯨ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯑꯁꯨꯝ ꯀꯥꯈꯠꯂꯛꯂꯒ ꯆꯤꯡꯗꯣꯟꯗ ꯂꯣꯏꯁꯤꯟꯒꯗꯕꯅꯤ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯃꯍꯥꯛ ꯆꯦꯟꯐꯝ ꯂꯩꯔꯔꯣꯏ ꯑꯗꯨꯅ ꯃꯥꯕꯨ ꯍꯦꯛ ꯐꯪꯕꯒ ꯍꯤꯡꯅ ꯐꯥꯗꯨꯅ ꯑꯩꯒꯤ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯄꯨꯔꯛꯀꯗꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯍꯤꯡꯅ ꯃꯎꯟ ꯈꯣꯛꯇꯨꯅ ꯃꯍꯥꯛꯄꯨ ꯊꯨꯝ ꯃꯣꯔꯣꯛ ꯇꯩꯔꯒ ꯑꯩꯒꯤ ꯁꯅꯊꯣꯡ ꯑꯁꯤꯗ ꯀꯪꯗ꯭ꯔꯤ ꯐꯥꯎꯕ ꯌꯥꯜꯗꯨꯅ ꯊꯝꯂꯕ ꯃꯇꯨꯡꯗ ꯂꯩꯈꯤꯗ꯭ꯔꯕ ꯑꯃꯥꯏꯕ ꯑꯍꯨꯝ ꯑꯗꯨꯒꯤ ꯂꯃꯟ ꯁꯤꯡꯕ ꯁꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯂꯥꯟꯃꯤ ꯄꯨꯝꯅꯃꯛꯇ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯍꯌꯦꯡ ꯀꯣꯔꯧ ꯑꯉꯟꯕꯗ ꯅꯤꯡꯊꯦꯝꯕꯅ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯆꯤꯡꯗꯨꯝ ꯑꯗꯣ ꯀꯣꯏꯁꯤꯟꯗꯨꯅ ꯃꯍꯥꯛꯄꯨ ꯅꯝꯗꯨꯅ ꯐꯥꯒꯗꯕꯅꯤ ꯑꯗꯨꯝꯅ ꯅꯤꯡꯊꯧꯒꯤ ꯁꯆꯥ ꯌꯥꯊꯪ ꯐꯪꯂꯕꯗ ꯂꯥꯟꯃꯤ ꯃꯀꯣꯛ ꯑꯗꯨꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯌꯦꯡꯒꯤꯗꯃꯛꯇ ꯂꯥꯟꯃꯤ 3,000 ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯦ ꯁꯣꯝꯗꯅ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯗ ꯅꯤꯡꯊꯧ ꯆꯤꯕꯥꯟꯗꯣꯡꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯂꯒꯗꯕꯅꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯃꯥꯏꯕ ꯑꯍꯨꯝ ꯑꯗꯨꯒꯤ ꯂꯃꯟ ꯅꯈꯣꯏꯅꯁꯨ ꯁꯤꯡꯕ ꯌꯥꯎꯒꯗꯕꯅꯤ ꯍꯧꯖꯤꯛ ꯅꯤꯡꯊꯦꯝꯕ ꯃꯐꯝ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯗ ꯇꯥꯛꯂꯣ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯅ ꯁꯅꯥ ꯌꯥꯊꯪ ꯇꯧꯊꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯆꯤꯡ ꯑꯗꯨꯒꯤ ꯃꯃꯤꯡ ꯃꯊꯥ ꯑꯃꯗꯤ ꯂꯩꯐꯝꯅꯆꯤꯡꯕꯗ ꯂꯣꯏꯅꯃꯛ ꯍꯥꯏꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯑꯌꯨꯛꯇ ꯆꯠꯂꯕꯗꯤ ꯃꯍꯥꯛꯅ ꯍꯦꯛꯇꯃꯛ ꯈꯪꯏ ꯑꯗꯨꯅ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯑꯣꯏꯅ ꯆꯠꯆꯔꯒꯦ ꯏꯅꯤꯡꯊꯧ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯆꯤꯕꯥꯟꯗꯣꯡꯗ ꯍꯥꯏꯕꯗꯒꯤ ꯅꯤꯡꯊꯧ ꯆꯤꯕꯥꯟꯗꯣꯡꯅꯁꯨ ꯑꯌꯥꯕ ꯄꯤꯔꯛꯂꯗꯨꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨꯃꯛꯇꯗ ꯅꯤꯡꯊꯦꯝꯕꯅ ꯂꯩꯔꯤꯕ ꯆꯤꯡꯗꯨꯝ ꯑꯗꯨꯗ ꯀꯣꯏꯁꯤꯟꯈ꯭ꯔꯦ ꯁꯣꯝꯗꯅ ꯅꯤꯡꯊꯦꯝꯕ ꯀꯔꯤꯁꯨ ꯈꯟꯗꯅ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤ ꯃꯍꯥꯛꯇꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯀꯣꯏꯁꯤꯜꯂꯛꯏ ꯍꯥꯏꯕꯁꯦ ꯃꯍꯥꯛꯇꯤ ꯈꯪꯕ ꯅꯠꯇꯦ ꯃꯁꯤꯗꯒꯤꯗꯤ ꯅꯤꯡꯊꯦꯝꯕꯅ ꯃꯍꯥꯛꯅ ꯑꯃꯥꯏꯕ ꯑꯍꯨꯝ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯉꯝꯂꯦ ꯈꯜꯂꯨꯕꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈ꯭ꯔꯕꯅꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯑꯁꯨꯝ ꯀꯣꯏꯁꯤꯜꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯆꯤꯡ ꯑꯗꯨꯒꯤ ꯆꯤꯡꯗꯣꯟ ꯌꯧꯁꯤꯜꯂꯛꯂꯦ ꯅꯣꯡꯁꯨ ꯃꯄꯨꯡ ꯐꯥꯅ ꯉꯥꯟꯊꯣꯔꯛꯂꯕꯅꯤ ꯉꯁꯥꯏ ꯑꯍꯤꯡꯗꯒꯤ ꯇꯧꯔꯛꯄꯗꯨꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯐꯥꯎꯕꯁꯤꯗ ꯆꯤꯡ ꯑꯗꯨꯒꯤ ꯆꯤꯡꯗꯣꯟ ꯌꯧꯁꯤꯜꯂꯛꯀꯗꯕ ꯈꯔ ꯈꯛꯇꯃꯛ ꯉꯥꯏꯔꯤ ꯑꯁꯨꯝꯅ ꯆꯪꯁꯤꯜꯂꯛꯄꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗꯒꯤ ꯂꯥꯟꯃꯤ ꯑꯃꯅ ꯑꯔꯥꯞꯄꯗ ꯅꯤꯡꯊꯦꯝꯕꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕꯗꯣ ꯎꯈꯤ ꯃꯗꯨ ꯎꯕꯗ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯑꯩ ꯇꯥꯔꯤꯕ ꯂꯥꯟꯃꯤꯁꯥ ꯇꯥꯖꯔꯤ ꯑꯉꯝꯕ ꯌꯦꯡꯉꯨ ꯅꯤꯡꯊꯦꯝꯕ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕꯗꯨ ꯑꯥꯗ ꯍꯤꯞꯂꯒ ꯂꯩꯔꯤ ꯑꯗꯨꯅ ꯃꯊꯪ ꯄꯥꯎ ꯄꯤꯈꯣ ꯅꯤꯡꯊꯦꯝꯕꯁꯤꯗ ꯂꯩꯔꯤ ꯂꯣꯠꯇꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯗꯨꯅ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯣꯏꯁꯟꯗꯨꯅ ꯃꯍꯥꯛꯄꯨ ꯐꯥꯒꯗꯕꯅꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯥꯟꯃꯤꯟꯅꯔꯤꯕꯁꯤ ꯂꯥꯟꯃꯤ ꯀꯌꯥꯅꯣ ꯑꯉꯝꯕ ꯑꯩꯈꯣꯏ ꯂꯥꯟꯃꯤ 300 ꯍꯦꯟꯅ ꯑꯉꯝꯕꯒꯤ ꯊꯧꯒꯜ ꯂꯩꯖꯔꯤ ꯑꯗꯨꯗꯤ ꯆꯪꯁꯤꯜꯂꯨ ꯀꯣꯏꯁꯜꯂꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯅꯤꯡꯊꯦꯝꯕꯒꯤ ꯑꯀꯣꯏꯕꯗ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯂꯣꯏꯅꯃꯛ ꯀꯣꯏꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯂꯥꯟꯃꯤ ꯃꯀꯣꯛ ꯑꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯒ ꯅꯤꯡꯊꯦꯝꯕ ꯀꯅꯥꯅꯣ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯊꯤꯅ ꯀꯧꯔꯒ ꯍꯧꯒꯠꯂꯛꯂꯤꯕ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯣꯏꯔꯕ꯭ꯔꯥ ꯃꯥꯅꯤ ꯍꯥꯏ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯁꯅꯥ ꯀꯣꯅꯨꯡꯒ ꯊꯧꯒꯜ ꯇꯧꯗꯨꯅ ꯂꯩꯕ ꯑꯃꯥꯏꯕ ꯑꯍꯨꯝꯕꯨ ꯉꯔꯥꯡ ꯑꯍꯤꯡ ꯅꯍꯥꯛꯅ ꯂꯣꯏꯁꯤꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯑꯗꯨꯒ ꯅꯤꯡꯊꯧ ꯆꯤꯕꯥꯟꯗꯣꯡꯗ ꯅꯍꯥꯛꯅ ꯀꯔꯤꯒꯤꯗꯃꯛꯇ ꯂꯃꯟ ꯈꯨꯝꯅꯕ ꯍꯣꯠꯅꯔꯤꯕꯅꯣ ꯃꯗꯨ ꯍꯥꯏꯌꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯛꯀꯤ ꯂꯣꯔꯦꯟ ꯑꯩꯈꯣꯏꯅ ꯀꯛꯇꯨꯅ ꯍꯥꯠꯀꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯍꯥꯛꯇꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯍꯥꯠꯈ꯭ꯔꯕꯗꯥꯏꯅꯤ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯃꯁꯤꯗꯩꯁꯤꯗ ꯂꯩꯔꯝꯂꯤꯕꯅꯣ ꯑꯄꯪꯕ ꯂꯥꯟꯃꯤꯁꯥ ꯅꯈꯣꯏꯅ ꯈꯜꯂꯤꯕꯕꯨ ꯑꯩ ꯑꯁꯤ ꯅꯤꯡꯊꯦꯝꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕ꯭ꯔꯣ ꯅꯈꯣꯏꯒꯤ ꯐꯅꯕ ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ ꯁꯤꯗꯒꯤ ꯑꯁꯨꯝ ꯆꯠꯂꯒ ꯂꯩꯔꯤꯕ ꯁꯥꯡꯂꯕ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝ ꯑꯁꯤꯗ ꯅꯤꯡꯊꯦꯝꯕꯗꯣ ꯂꯩꯕꯅꯤ ꯑꯗꯨꯒ ꯅꯈꯣꯏꯅ ꯈꯪꯒꯗꯕ ꯑꯃꯅ ꯍꯧꯖꯤꯛ ꯅꯤꯡꯊꯦꯝꯕ 19 ꯂꯩ 19 ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯐꯝ ꯀꯌꯥꯗ ꯆꯈꯥꯏꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ
ꯑꯗꯨꯒ ꯃꯁꯥ ꯑꯁꯦꯡꯕ ꯅꯤꯡꯊꯦꯝꯕꯗꯤ ꯃꯍꯥꯛ ꯃꯐꯝ ꯃꯁꯥꯗ ꯂꯩꯇꯦ ꯑꯊꯥꯞꯄ ꯃꯐꯝ ꯑꯃꯗ ꯃꯍꯥꯛ ꯂꯣꯠꯇꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯅꯈꯣꯏꯅ ꯈꯪꯒꯗꯕ ꯑꯃ ꯑꯩꯈꯣꯏ ꯑꯁꯤ ꯑꯁꯦꯡꯕ ꯅꯤꯡꯊꯦꯝꯕꯗꯨꯅ ꯍꯦꯛ ꯁꯤꯕꯒ ꯑꯩꯈꯣꯏꯁꯨ ꯌꯥꯎꯅ ꯑꯗꯨꯃꯛ ꯁꯤꯈ꯭ꯔꯒꯗꯕꯅꯤ ꯑꯗꯨ ꯅꯠꯇꯕꯗ ꯅꯈꯣꯏꯅ ꯑꯩꯕꯨ ꯍꯥꯠꯂꯕꯁꯨ ꯀꯔꯤꯁꯨ ꯆꯪꯕ ꯉꯝꯂꯣꯏ ꯑꯄꯪꯕꯁꯤꯡ ꯑꯁꯤꯗꯤ ꯀꯥꯟꯅꯗꯕꯗ ꯑꯩꯒꯤ ꯇꯨꯝꯕꯕꯨ ꯀꯥꯏꯍꯜꯂꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯤꯡꯊꯦꯝꯕ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯈ꯭ꯔꯤ ꯋꯥꯐꯝ ꯑꯗꯨꯗ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ ꯅꯤꯡꯊꯦꯝꯕ 19 ꯂꯩꯈ꯭ꯔꯦ ꯍꯥꯏꯕ ꯑꯣ ꯆꯨꯝꯕ ꯇꯥꯏ ꯑꯩꯈꯣꯏꯅ ꯍꯥꯠꯈꯤꯕꯗꯨꯁꯨ ꯅꯤꯡꯊꯦꯝꯕꯅꯤ 19 ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯔꯝꯂꯒꯅꯤ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯁꯨ ꯑꯩꯈꯣꯏꯅ ꯐꯥꯔꯒ ꯀꯣꯅꯨꯡꯗ ꯄꯨꯕ ꯇꯥꯏ ꯑꯗꯨꯗꯨꯒ ꯁꯅꯥ ꯀꯣꯅꯨꯡ ꯌꯧꯔꯒ ꯀꯔꯝꯕꯅ ꯍꯦꯟꯅ ꯆꯨꯝꯂꯤꯕꯅꯣ ꯍꯥꯏꯕꯗꯣ ꯊꯤꯗꯣꯛꯍꯟꯕ ꯇꯥꯏ ꯑꯗꯨꯒ ꯑꯇꯣꯞꯄ 19 ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡ ꯑꯗꯣ ꯅꯍꯥꯛꯅ ꯇꯥꯛꯀꯗꯕꯅꯤ ꯐꯅꯤ ꯑꯩ ꯁꯣꯏꯗꯅ ꯇꯥꯛꯆꯒꯦ ꯇꯧꯒꯗꯕ ꯉꯁꯤꯒꯤ ꯑꯌꯨꯛꯀꯤ ꯁꯤꯟꯊꯥ ꯑꯃ ꯇꯥꯏ ꯍꯥꯏꯔꯒ ꯇꯧꯗ꯭ꯔꯤꯗꯣ ꯑꯗꯨꯅ ꯑꯌꯨꯛꯀꯤ ꯁꯤꯟꯊꯥ ꯈꯔ ꯇꯧꯈꯤꯒꯦ ꯃꯗꯨ ꯍꯦꯛ ꯇꯧꯔꯝꯗꯕꯗ ꯅꯈꯣꯏꯁꯨ ꯑꯩꯁꯨ ꯑꯐꯕ ꯑꯝꯇ ꯑꯣꯏꯔꯣꯏ ꯆꯤꯡ ꯑꯁꯤꯗꯒꯤ ꯀꯅꯥꯁꯨ ꯍꯦꯟꯗꯣꯛꯈꯤꯕ ꯉꯝꯂꯔꯣꯏꯗꯕꯅꯤ ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯊꯧꯗꯨ ꯅꯨꯡ ꯑꯣꯟꯗꯨꯅ ꯂꯩꯔꯒꯅꯤꯗꯣ ꯑꯗꯨꯅ ꯑꯩꯅ ꯃꯗꯨ ꯇꯧꯗꯅꯕꯒꯤꯗꯃꯛ ꯑꯃꯨꯛꯇꯪ ꯂꯩꯇꯥꯏꯅꯔꯝꯒꯦ ꯅꯈꯣꯏ ꯉꯥꯏꯌꯨꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯥꯟꯃꯤꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯀꯤꯅꯈꯠꯂꯛꯏ ꯑꯗꯨꯒ ꯑꯇꯣꯞꯄ ꯆꯤꯡꯒꯤ ꯅꯥꯄꯣꯝꯗ ꯂꯩꯅꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯃꯊꯪ ꯌꯧꯁꯤꯜꯂꯛꯇꯨꯅ ꯅꯤꯡꯊꯦꯝꯕꯒꯤ ꯑꯀꯣꯏꯕꯗ ꯂꯥꯟꯃꯤ 3,000 ꯑꯗꯣ ꯆꯥꯏꯊꯣꯛꯇꯨꯅ ꯂꯩꯔꯤ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯦꯝꯕꯅ ꯈꯜꯂꯤ ꯏꯁ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯗ ꯂꯥꯟꯃꯤꯁꯤꯡ ꯑꯁꯦ ꯑꯩ ꯃꯇꯧ ꯀꯔꯝꯕ ꯅꯥꯟꯊꯣꯛꯀꯅꯤ ꯎꯄꯥꯏ ꯑꯃ ꯂꯩꯔꯤ ꯎꯄꯥꯏ ꯑꯁꯤꯅ ꯁꯣꯏꯗꯅ ꯉꯝꯒꯅꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯅꯤꯡꯊꯦꯝꯕꯅ ꯑꯗꯨꯗꯤ ꯑꯩ ꯂꯥꯏ ꯈꯣꯏꯔꯝꯂꯒꯦ ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯇꯨꯃꯤꯟꯅ ꯐꯝꯃꯨ ꯂꯦꯞꯄ ꯃꯤ ꯌꯥꯎꯔꯕꯗꯤ ꯁꯣꯏꯗꯅ ꯅꯨꯡꯒꯤ ꯃꯨꯔꯇꯤ ꯑꯣꯟꯒꯅꯤꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯤꯔꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯣ ꯇꯨꯃꯤꯟ ꯐꯝꯊꯅꯩ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯦꯝꯕꯅ ꯍꯩ ꯍꯌꯥ ꯍꯩ ꯍꯥꯏꯗꯨꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯜꯂꯛꯂꯤ ꯑꯗꯨꯝꯅ ꯁꯣꯜꯂꯛꯄ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯇꯔꯪ ꯊꯣꯛꯂꯝꯕ ꯅꯨꯃꯤꯠ ꯑꯗꯣ ꯅꯣꯡꯅ ꯄꯨꯡꯃꯨ ꯃꯨꯁꯟꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯗꯠ ꯑꯈꯝ ꯂꯩꯇꯅ ꯃꯤꯀꯨꯞ ꯈꯔ ꯑꯗꯨꯗ ꯅꯣꯡꯅ ꯋꯥ ꯍꯩꯊꯔꯛꯂꯤ ꯅꯣꯡ ꯍꯩꯊꯔꯛ ꯅꯠꯇꯅ ꯀꯜꯂꯕ ꯅꯨꯡꯁꯤꯠ ꯀꯌꯥꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯣ ꯍꯨꯝꯕ ꯐꯥꯎꯕ ꯌꯥꯎꯔꯛꯂꯕꯅꯤ ꯆꯤꯡꯃꯥꯏ ꯑꯗꯨꯗꯒꯤ ꯃꯇꯝ ꯑꯗꯨꯗ ꯇꯧꯔꯤꯕꯁꯦ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯈꯪꯂꯤ ꯅꯤꯡꯊꯦꯝꯕꯅ ꯇꯧꯍꯜꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯁꯤꯗꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯅꯤꯡꯊꯦꯝꯕꯗ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯇꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯅꯤꯡꯊꯦꯝꯕꯅ ꯃꯁꯤꯗꯤ ꯑꯩꯅ ꯅꯠꯇꯦ ꯃꯁꯤꯒꯤ ꯆꯤꯡ ꯑꯁꯦ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯌꯥꯝꯅ ꯀꯟꯕꯅꯤ ꯑꯗꯨꯅ ꯅꯈꯣꯏꯁꯨ ꯎꯅꯥ ꯋꯥꯅꯥ ꯅꯥꯄꯤꯁꯤꯡꯗ ꯄꯥꯏꯗꯨꯅ ꯌꯥꯟꯖꯧ ꯑꯩꯁꯨ ꯄꯥꯏꯗꯨꯅ ꯌꯥꯜꯂꯤꯕꯁꯤꯅꯤ ꯍꯥꯏꯗꯨꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯀꯜꯂꯕ ꯅꯨꯡꯁꯤꯠ ꯅꯣꯡꯂꯩ ꯃꯌꯥꯝ ꯑꯗꯨꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯣ ꯃꯊꯪ ꯍꯣꯝꯗꯣꯛꯈꯤꯗꯨꯅ ꯖꯒꯥꯗ ꯆꯥꯏꯊꯣꯛꯇꯨꯅ ꯇꯥꯈ꯭ꯔꯤ ꯋꯥꯡꯅ ꯆꯤꯡꯈꯠꯂꯒ ꯊꯥꯗꯔꯛꯄ ꯃꯔꯝꯅ ꯂꯥꯟꯃꯤ ꯐꯅ ꯌꯥꯝꯅ ꯃꯈꯣꯛ ꯃꯈꯨꯠ ꯇꯦꯛꯄ ꯑꯃꯗꯤ ꯃꯉꯛ ꯁꯨꯖꯤꯟꯗꯨꯅ ꯁꯤꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯕꯅꯤ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯅꯤꯡꯊꯦꯝꯕꯕꯨ ꯐꯥꯔꯒ ꯀꯣꯅꯨꯡ ꯇꯝꯅ ꯄꯔꯞ ꯄꯨꯍꯧꯔꯁꯤ ꯃꯁꯦ ꯅꯤꯡꯊꯦꯝꯕ ꯑꯁꯦꯡꯕꯅꯤ ꯃꯍꯥꯛꯀꯤ ꯃꯤꯇꯝꯗ ꯂꯩꯕ ꯑꯁꯥꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯅꯤꯡꯊꯦꯝꯕꯕꯨ ꯐꯥꯗꯨꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯦꯝꯕꯗꯣ ꯏꯈꯪ ꯈꯪꯍꯧꯗꯅ ꯁ꯭ꯋꯥꯏ ꯃꯥꯡꯈꯤ ꯅꯤꯡꯊꯦꯝꯕꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯃꯥꯡꯈꯤꯕ ꯑꯗꯨꯗ ꯂꯥꯟꯃꯤꯁꯤꯡ ꯑꯗꯣ ꯏꯄꯥ ꯄꯥꯈꯠꯅ ꯀꯩꯗꯧꯃ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯅꯔꯛꯏ ꯀꯔꯤꯒꯨꯝꯕꯗ ꯅꯤꯡꯊꯦꯝꯕ ꯄꯨꯔꯛꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯅꯤꯡꯊꯧ ꯆꯤꯕꯥꯟꯗꯣꯡꯒꯤ ꯃꯈꯨꯠꯇ ꯁꯤꯕ ꯇꯥꯔꯦ ꯈꯜꯂꯨꯕꯗ ꯃꯈꯣꯏ ꯄꯥꯈꯠꯅꯔꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯂꯦꯝꯍꯧꯔꯤꯕ ꯂꯥꯟꯃꯤ 2,500 ꯑꯗꯨꯅ ꯀꯣꯔꯣꯛ ꯋꯥꯠꯇꯨꯅ ꯊꯤꯔꯛꯏ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯃꯔꯩꯇ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯁꯅꯥ ꯀꯣꯅꯨꯡꯗ ꯆꯠꯇꯨꯅ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯇꯝꯂꯨꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯁꯅꯥ ꯀꯣꯅꯨꯡꯒꯤꯗꯃꯛ ꯆꯤꯡ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯏ ꯑꯗꯨꯕꯨ ꯃꯈꯣꯏ ꯆꯤꯡ ꯑꯗꯨꯗꯒꯤ ꯀꯨꯝꯊꯕꯗ ꯂꯝꯕꯤ ꯂꯣꯏꯅꯃꯛ ꯃꯥꯡꯈꯤꯗꯨꯅ ꯑꯃꯅ ꯑꯃꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯑꯗꯨꯝꯅ ꯑꯁꯨꯝ ꯂꯩꯔꯝꯕꯗꯒꯤ ꯅꯤꯡꯊꯦꯝꯕꯒꯤ ꯃꯁꯥꯗꯣ ꯀꯔꯤꯅꯣꯃ ꯇꯧꯔꯛꯂꯤ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯍꯥꯛ ꯁꯣꯔ ꯊꯤꯡꯗꯨꯅ ꯂꯦꯞꯂꯒ ꯂꯩꯔꯤꯕꯅꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯁꯣꯔ ꯈꯣꯟꯕꯒꯤ ꯈꯣꯟꯖꯦꯜꯗ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯇꯥꯈ꯭ꯔꯕꯗꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯁꯣꯔ ꯍꯣꯜꯂꯨꯔꯕꯗꯤ ꯃꯍꯥꯛꯅ ꯃꯥꯡꯗꯨꯅ ꯂꯩꯔꯤꯕꯁꯦ ꯃꯥꯡꯕ ꯌꯥꯔꯛꯂꯣꯏꯗꯣꯔꯤꯕꯅꯤ ꯑꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯌꯥꯝꯅ ꯊꯨꯅ ꯌꯥꯡꯅ ꯆꯦꯟꯈꯤꯕ ꯇꯥꯔꯕꯁꯨ ꯃꯍꯥꯛꯅ ꯆꯦꯟꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯃꯈꯣꯏꯅ ꯁꯣꯏꯗꯅ ꯏꯟꯅꯔꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯃꯍꯥꯛꯅ ꯈꯪꯉꯤ ꯃꯔꯝ ꯑꯗꯨꯅ ꯅꯤꯡꯊꯦꯝꯕ ꯁꯣꯔ ꯊꯤꯡꯕꯒ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯃꯍꯥꯛ ꯂꯥꯟꯃꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯐꯨꯛ ꯐꯥꯎꯒꯠꯂꯤ ꯑꯗꯨꯒ ꯍꯩ ꯀꯔꯤꯒꯤꯗꯃꯛꯇ ꯅꯈꯣꯏꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯇ꯭ꯔꯤꯕꯅꯣ ꯑꯩꯅ ꯁꯔꯛꯂꯕꯗꯤ ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯃꯐꯝ ꯑꯁꯤꯗ ꯅꯨꯡ ꯂꯣꯏꯅꯃꯛ ꯑꯣꯜꯍꯜꯂꯒꯅꯤꯗꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯐꯝꯊꯔꯒ ꯃꯍꯥꯛꯅ ꯌꯥꯝꯅ ꯍꯧꯅ ꯂꯩꯋꯥ ꯈꯔ ꯅꯨꯡ ꯑꯣꯜꯂꯁꯅꯨ ꯍꯥꯏꯗꯨꯅ ꯄꯜꯂꯒ ꯂꯩꯋꯥ ꯈꯔ ꯁꯣꯟꯕ ꯍꯧꯔꯛꯏ ꯃꯇꯝ ꯑꯗꯨ ꯅꯤꯡꯊꯦꯝꯕꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯥꯟꯃꯤ ꯄꯨꯝꯅꯃꯛ ꯅꯨꯡ ꯑꯣꯟꯅꯤꯡꯗ꯭ꯔꯕꯗꯤ ꯁꯅꯥ ꯀꯣꯅꯨꯡ ꯌꯧꯅꯕ ꯆꯦꯜꯍꯧꯔꯣ ꯍꯥꯏꯗꯨꯅ ꯂꯧꯔꯛꯂꯒ ꯃꯍꯥꯛꯅ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯅꯨꯡ ꯑꯣꯟꯅꯕꯒꯤ ꯃꯟꯇ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯅꯨꯡ ꯑꯣꯜꯂꯣ ꯍꯥꯏꯗꯨꯅ ꯂꯥꯎꯔꯒ ꯊꯤꯔꯛꯈꯤ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯃꯅꯥꯏꯁꯤꯡ ꯑꯗꯣ ꯄꯥꯈꯠꯂꯗꯨꯅ
ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯆꯤꯡꯃꯥꯏ ꯇꯝꯅ ꯒꯨꯔꯨꯡ ꯆꯦꯟꯊꯅꯈ꯭ꯔꯦ ꯉꯁꯥꯏ ꯃꯈꯩ ꯃꯥꯡꯂꯨꯔꯕ ꯆꯤꯡꯃꯥꯏ ꯑꯗꯨꯒꯤ ꯂꯝꯕꯤꯁꯤꯡ ꯑꯗꯨ ꯃꯊꯪ ꯍꯥꯞꯇꯔꯛꯂꯗꯨꯅ ꯇꯝꯄꯥꯛ ꯇꯝꯅ ꯂꯣꯏꯅꯃꯛ ꯆꯦꯟꯊꯈ꯭ꯔꯦ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯦꯝꯕꯗꯤ ꯍꯧꯅ ꯅꯣꯛꯂꯤ ꯑꯗꯨꯒ ꯑꯄꯪꯕ ꯁꯥ ꯃꯔꯤꯜ ꯃꯇꯥꯁꯤꯡ ꯑꯁꯤꯒ ꯑꯩꯕꯨ ꯐꯥꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤ ꯑꯩꯁꯨ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯂꯝꯂꯒ ꯈꯣꯡꯂꯩ ꯊꯨꯅ ꯍꯜꯋꯥꯏ ꯍꯧꯗ꯭ꯔꯕꯗꯤ ꯑꯩꯁꯨ ꯁꯣꯏꯗꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯒꯅꯤ ꯑꯗꯨꯅꯗꯤ ꯑꯩ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯂꯝꯂꯒ ꯌꯥꯝꯅ ꯊꯨꯅ ꯆꯠꯈꯤꯗꯕ ꯌꯥꯗ꯭ꯔꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯂꯥꯛꯄꯗ ꯉꯝꯂꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯅꯤꯡꯊꯦꯝꯕ ꯆꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯂꯥꯟꯃꯤ ꯄꯨꯝꯅꯃꯛ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯇꯝꯅ ꯁꯒꯣꯜꯁꯤꯡ ꯑꯗꯨ ꯈꯨꯗꯨꯞ ꯊꯥꯗꯨꯅ ꯊꯣꯡꯅꯔꯛꯂꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯂꯥꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯁꯤꯕꯥꯟꯗꯣꯡꯅ ꯅꯤꯡꯊꯦꯝꯕꯗꯣ ꯐꯥꯔꯒ ꯄꯨꯔꯛꯂꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯆꯔꯥꯡꯅꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯤ ꯅꯤꯡꯊꯧ ꯁꯤꯕꯥꯟꯗꯣꯡꯅ ꯅꯤꯡꯊꯦꯝꯕ ꯌꯧꯔꯛꯄ ꯎꯗꯕꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅꯞꯅ ꯀꯔꯤ ꯇꯧꯔꯕ ꯂꯥꯟꯃꯤꯁꯥ ꯍꯥ ꯅꯈꯣꯏ ꯂꯥꯟꯃꯤ 3,000 ꯍꯦꯟꯅ ꯊꯥꯕꯕꯨ ꯀꯔꯤꯒꯤꯗꯃꯛꯇ ꯅꯤꯡꯊꯦꯝꯕꯕꯨ ꯐꯥꯔꯛꯇ꯭ꯔꯤꯕꯅꯣ ꯆꯤꯡ ꯑꯗꯨ ꯀꯣꯏꯁꯜꯂꯒ ꯃꯍꯥꯛꯄꯨ ꯐꯥꯔꯛꯄ ꯌꯥꯗꯕ꯭ꯔꯣ ꯏꯅꯤꯡꯊꯧ ꯉꯥꯛꯄꯤꯒꯅꯤ ꯑꯩꯈꯣꯏꯅ ꯅꯤꯡꯊꯦꯝꯕ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯣ ꯑꯩꯈꯣꯏꯅ ꯐꯥꯔꯕꯅꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯂꯤꯕ ꯑꯃꯅ ꯀꯔꯤ ꯉꯛꯂꯕ ꯍꯥꯏꯌꯨꯅꯦ ꯅꯈꯣꯏꯕꯣ ꯏꯅꯤꯡꯊꯧ ꯃꯍꯥꯛꯅ ꯈꯨꯗꯛ ꯑꯗꯨꯗ ꯂꯥꯏ ꯑꯃ ꯈꯣꯏꯔꯝ ꯊꯣꯛꯀꯦ ꯅꯠꯇ꯭ꯔꯕꯗꯤ ꯆꯤꯡ ꯑꯗꯨꯗꯒꯤ ꯆꯠꯈꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯅꯨꯡꯒꯤ ꯃꯨꯇ꯭ꯔꯤ ꯑꯣꯟꯒꯅꯤ ꯍꯥꯏꯕꯗꯨꯗ ꯑꯩꯈꯣꯏꯁꯨ ꯀꯤꯔꯗꯨꯅ ꯑꯗꯨꯗꯤ ꯂꯥꯏꯗꯣ ꯈꯣꯏꯔꯝꯃꯣ ꯆꯠꯅꯕ ꯇꯧꯁꯤ ꯍꯥꯏꯕꯗꯒꯤ ꯃꯍꯥꯛ ꯂꯥꯏ ꯈꯣꯏꯔꯝꯈꯤ ꯃꯍꯥꯛꯅ ꯂꯥꯏ ꯈꯣꯏꯔꯝꯂꯛꯄꯗꯒꯤ ꯅꯣꯡ ꯅꯨꯡꯁꯤꯠ ꯑꯀꯟꯕ ꯇꯧꯔꯛꯈꯤ ꯅꯣꯡꯁꯨ ꯀꯟꯅ ꯍꯩꯊꯔꯛꯈꯤ ꯑꯗꯨꯅ ꯅꯣꯡ ꯍꯩꯊꯔꯛꯄ ꯑꯃꯗꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯀꯟꯅ ꯇꯧꯔꯛꯄꯗꯨꯗ ꯂꯥꯟꯃꯤ ꯀꯌꯥ ꯆꯦꯟꯗꯨꯅ ꯄꯨꯈ꯭ꯔꯒ ꯎꯁꯥ ꯋꯥꯁꯥ ꯃꯔꯛꯇ ꯇꯥꯁꯟꯕ ꯑꯃꯗꯤ ꯅꯨꯡꯄꯥꯛꯀ ꯇꯥꯁꯟꯕ ꯑꯃꯗꯤ ꯂꯩꯃꯥꯏꯗ ꯇꯥꯁꯟꯕꯗꯒꯤ ꯃꯉꯛ ꯁꯨꯖꯟꯗꯨꯅ ꯃꯉꯛ ꯇꯦꯛꯇꯨꯅ ꯁꯤꯕ ꯂꯥꯟꯃꯤ 900 ꯍꯦꯟꯅ ꯁꯤꯈ꯭ꯔꯦ ꯏꯅꯤꯡꯊꯧ ꯀꯔꯤ ꯂꯥꯟꯃꯤ 900 ꯍꯦꯟꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯁꯨꯌꯥꯎ ꯌꯥꯎꯗꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯀꯧꯔꯒ ꯍꯥꯠꯈ꯭ꯔꯕ ꯑꯆꯨꯝꯕꯅꯤ ꯏꯅꯤꯡꯊꯧ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯐꯥꯈꯤ ꯑꯗꯨꯒ ꯀꯣꯅꯨꯡꯗ ꯄꯨꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯍꯥꯛ ꯃꯁꯦ ꯃꯥꯡꯈꯤꯕꯅꯤ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯀꯣꯏꯊꯤ ꯊꯤꯔꯤꯉꯩ ꯃꯍꯥꯛꯄꯨ ꯊꯤꯕ ꯐꯪꯂꯛꯇ꯭ꯔꯕꯗ ꯑꯩꯈꯣꯏ ꯁꯅꯥ ꯀꯣꯅꯨꯡꯗ ꯑꯣꯏꯅ ꯄꯥꯎ ꯑꯁꯦ ꯇꯝꯂꯨꯔꯁꯤ ꯊꯤꯕꯁꯨ ꯐꯪꯗ꯭ꯔꯦ ꯃꯍꯥꯛ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕꯗꯣ ꯇꯝꯂꯨꯅꯕꯒꯤꯗꯃꯛ ꯀꯨꯝꯊꯅꯕ ꯇꯧꯕꯗ ꯂꯝꯕꯤ ꯂꯣꯏꯅꯃꯛ ꯃꯥꯡꯈꯤ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯅꯤꯡꯊꯦꯝꯕꯗꯣ ꯂꯥꯟꯃꯤ ꯑꯃꯒꯤ ꯃꯃꯥꯡꯗ ꯐꯥꯎꯒꯠꯂꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯛꯈꯤ ꯅꯈꯣꯏ ꯌꯥꯝꯅ ꯊꯨꯅ ꯁꯅꯥ ꯀꯣꯅꯨꯡ ꯌꯧꯍꯧꯔꯣ ꯑꯩꯅ ꯂꯝꯕꯤ ꯄꯤꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯅꯠꯇ꯭ꯔꯕꯗꯤ ꯈꯨꯗꯛ ꯑꯁꯤꯗ ꯅꯈꯣꯏ ꯅꯨꯡ ꯑꯣꯜꯂꯒꯅꯤ ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯅ ꯐꯝꯊꯈ꯭ꯔꯒ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯅꯨꯡ ꯑꯣꯜꯂꯣ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯈꯤꯕꯅꯤ ꯅꯤꯡꯊꯧ ꯑꯩꯈꯣꯏꯁꯨ ꯅꯨꯡ ꯑꯣꯟꯗꯨꯅ ꯄꯨꯟꯁꯤ ꯃꯥꯡꯒꯗꯕꯒꯤ ꯁꯔꯨꯛ ꯄꯥꯎ ꯑꯁꯦ ꯁꯅꯥ ꯀꯣꯅꯨꯡꯗ ꯇꯝꯂꯨꯔꯒꯦ ꯈꯟꯗꯨꯅ ꯆꯦꯟꯖꯔꯛꯂꯤꯕꯁꯤꯅꯤ ꯑꯗꯨꯒ ꯑꯃꯅ ꯏꯅꯤꯡꯊꯧ ꯅꯤꯡꯊꯦꯝꯕ ꯂꯥꯟꯃꯤ ꯑꯃ ꯅꯠꯇꯦ ꯂꯥꯟꯃꯤ ꯑꯩꯈꯣꯏꯗꯤ ꯂꯥꯟꯃꯤꯒ ꯊꯦꯡꯅꯖꯒꯦ ꯑꯗꯨꯒ ꯑꯃꯥꯏꯕꯁꯤꯡ ꯑꯁꯤꯗꯤ ꯑꯃꯥꯏꯕꯒ ꯊꯦꯡꯅꯍꯟꯕꯤꯌꯨ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯐꯥꯕꯒꯤ ꯃꯄꯥꯏ ꯂꯩꯇꯦ ꯃꯍꯥꯛꯅ ꯍꯥꯏꯔꯛꯄꯗ ꯃꯍꯥꯛꯀ ꯃꯁꯛ ꯆꯞ ꯃꯥꯟꯅꯕ ꯃꯤꯑꯣꯏ 19 ꯂꯩ ꯍꯥꯏꯔꯤ ꯑꯗꯨꯒ ꯃꯃꯥꯡꯊꯛꯇ ꯍꯥꯠꯈꯤꯕꯗꯣ 19ꯒꯤ ꯃꯅꯨꯡꯗꯒꯤ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅꯁꯨ ꯃꯈꯧ ꯄꯣꯡꯅ ꯍꯥꯏꯔꯛꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯐꯥꯕ ꯍꯥꯏꯕꯁꯦ ꯈꯔ ꯋꯥꯅꯤ ꯏꯅꯤꯡꯊꯧ ꯑꯗꯨꯅ ꯑꯃꯥꯏꯕ ꯃꯁꯦꯟ ꯑꯣꯏꯅ ꯅꯥꯊꯦꯡꯅꯍꯟꯕꯤꯌꯨ ꯂꯥꯟꯃꯤ ꯑꯩꯈꯣꯏꯗꯤ ꯂꯥꯟꯃꯤꯒꯤ ꯂꯥꯟꯐꯝꯗ ꯊꯥꯖꯤꯟꯕꯤꯌꯨ ꯏꯅꯤꯡꯊꯧ ꯆꯨꯝꯃꯤꯅ ꯅꯣꯏꯅ ꯍꯥꯏꯕ ꯑꯃꯥꯏꯕꯗꯤ ꯑꯃꯥꯏꯕꯒ ꯊꯦꯡꯅꯍꯟꯕ ꯇꯥꯕꯅꯤ ꯏꯄꯨ ꯑꯃꯥꯏꯕ ꯁꯥ ꯏꯅꯤꯡꯊꯧ ꯀꯩꯗꯧꯉꯩꯅꯣ ꯅꯈꯣꯏꯅ ꯅꯤꯡꯊꯦꯝꯕꯒꯤ ꯂꯨꯔꯦꯟ ꯀꯛꯇꯨꯅ ꯑꯩꯉꯣꯟꯗ ꯁꯤꯟꯅꯒꯗꯕ ꯑꯩꯅ ꯊꯥꯈꯤꯕ ꯅꯨꯃꯤꯠ 10ꯅꯤ ꯑꯗꯣ ꯁꯣꯏꯕ ꯌꯥꯔꯣꯏ ꯑꯩ ꯆꯪꯂꯦ ꯑꯁꯣꯝꯅ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯧ ꯁꯤꯕꯥꯟꯗꯣꯡ ꯌꯥꯝꯅ ꯁꯥꯎꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯈꯤ